Hi, Sajat. Chak Chaudhary. Robin, hi. Komram Tiken. Hi, bro. Hi. Sajat chak ti loire. Chak sa daba je chak loire leire. Sa ungsa le di ting ani na ko. Asi je pung khar theng do khore. Aduna live se lor ka cha ge na. Live han tor. Yam ba kanam ta je ya brai. Hai ro ya e. Ai na ngam bo di dum. Ai pakhom ai na khang bo de pakhom dum pirak ke. Ai na ngam moi do thabak de hejala kanu ko. Just la e thadoi sana changak. Tei bo ai ri yam ban. Changak tri. ꯌꯥꯝꯕ ꯁꯌꯥꯝꯁꯨ ꯂꯥꯛꯑꯦ ꯂꯥꯏꯛ ꯅꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯆꯪꯉꯛꯄꯒ ꯌꯥꯝꯕꯗꯤ ꯂꯥꯏꯛ ꯈꯛꯇ ꯅꯝꯁꯤꯜꯂꯛꯄꯅꯦ ꯆꯪꯉꯛ ꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯥꯏꯛ ꯍꯥꯟꯅ ꯅꯝꯁꯤꯜꯂꯛꯄꯅꯦ ꯌꯥꯝꯕꯗꯤ ꯂꯥꯏꯛ ꯍꯥꯟꯅ ꯅꯝꯁꯤꯜꯂꯛꯑꯗꯤ ꯃꯁꯥ ꯀꯣꯟ ꯌꯧꯔꯛꯄꯅꯦꯕ ꯃꯌꯥꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯄꯨꯡꯃꯨꯛ ꯀꯔꯤꯃꯨꯛ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯉꯥꯛꯇꯪ ꯅꯍꯥꯟ ꯂꯥꯏꯞꯇ ꯄꯦꯜꯍꯧꯗꯕ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯁꯦ ꯋꯥꯔꯤ ꯃꯈꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯪꯁꯤꯜꯂꯣ ꯂꯥꯏꯛꯁꯦ ꯂꯥꯏꯚꯁꯦ ꯅꯨꯡꯉꯥꯏꯍꯟꯁꯦ ꯈꯔ ꯃꯌꯥꯝ ꯀꯃꯦꯟ ꯖꯔ ꯖꯔ ꯇꯧꯁꯜꯂꯛꯇꯅ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯣꯏꯒꯦ ꯉꯁꯤꯁꯨ ꯄꯨꯡ ꯑꯃꯃꯨꯛ ꯈꯔ ꯑꯃꯨꯛꯇꯪ ꯍꯦꯜꯂꯞ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯅ ꯍꯌꯦꯡ ꯁꯟꯗꯦꯗ ꯑꯃꯨꯛ ꯈꯔ ꯁꯥꯡꯅ ꯇꯧꯁꯦ ꯕꯥꯔꯕꯤꯟꯁꯨ ꯂꯥꯛꯑꯦ ꯑꯦꯁ ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯔꯣꯕꯤꯟꯅ ꯁꯦꯝꯁꯪ S24 ꯑꯣꯜ S25 ꯐꯦꯟ ꯏꯗꯤꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯥꯏꯐꯣꯟꯗ 15 ꯑꯣꯔ 16 ꯀꯔꯝꯕ ꯆꯣꯏꯁ ꯇꯧꯅꯤ ꯇꯧꯕꯅ ꯐꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ S24 ꯅꯠꯇ꯭ꯔꯒꯅ 25 ꯐꯦꯟ ꯏꯗꯤꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯋꯥꯈꯟꯗ S24ꯅ ꯐꯅꯤ ꯑꯗꯨꯒ 15ꯒ 16ꯒ ꯍꯥꯏꯇꯥꯔꯒꯗꯤ 16ꯅ ꯐꯔꯅꯤ ꯑꯗꯨ ꯃꯔꯤꯃꯛꯁꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯈꯜꯂꯨ ꯍꯥꯏꯇꯥꯔꯒꯗꯤ iPhone 16ꯅ ꯐꯅꯤ कई पोट लेरगे बिग बैलेंस सेलदगी है अयाम्बा अइसे बैक ओइना बैक अनी लेरे अदगी कोई स्पीकर सिना मो अइना युम दो इन चेन गरे सिदा अइ नाक्ता सेनरे बको अइना युम गी एड्रेस ता इम्फाल गे एड्रेस तो इन चेन गरे अदुगा पोट मचा मसु खरा दुम यावरे अइगी सिननबा पर्सनल सिननबा अदुम अइ उत पयाबा कनो लेरदी पोट लेरदी को अइ डायरेक्ट वीडियो इन सेम जसु शॉर्ट कुम सेमगने अइ वीडियो सेमकी ओहलके अदुम करी करी लेगे ना पैसा याम पाइद्रे अदुने याम लेद्रे S24 5 fan edition की मरमदा अमुक हाइबिरो याम बाय S25 fan edition से को अखोइना मरुओइना कनो जो Samsung के fan edition series दी कोई flagship मागी S series में लेदना को चही चही 23 24 25 fan ला इदना को मसिदा इस कोइना अदुगे flagship phone सिंग दु afford ओबा ngam da bu flagship experience ti phangba mi sing gi da makta khallaga ko adugumba audience ki da makta target tawra kanda mamal sikra handaraga features ta kitang compromise tawra kanda mamal sikra honglap gi phangna ba gi da makta dum sem series am khane ba dana masi ate ha bidna te ko atopa series me amam ga ingna ta di ko a series ka lai dana ko adum ma yang gi ingna ta di mo su dum afaba phone oi aina ji pa isu mama ngai kuire khara kuire ha adu fan edition series ne aduna masi am ka hena fataba phone di oi de ko aduda sagi fan edition duga S24 ga iPhone 15 ga iPhone 16 ga mayam du loina over pulap yengmo matam du pulap subsala kanda adugi budget adu yawna laiba ngambagi budget lai taraga de ko hojiki matam offer piring ai sida hai tare ne iPhone 16 do 60 52,000 da phangdo adu da lai hau taraga de iPhone 16 bane hen fami hen haiben Samsung S25 laire ai big billion de sale de gi hai o yam phare nungai ba phaba phone oi bune ado aina link hapsa ki di changa leidira po de nungai hena nungai ram do ingon da affiliate ki link tu de changa ga leidira bo ita ga di ado isana la imung ngai ko re kana kana no sai jes na ado isana kai khali ge nang hai ri jes na la ku ga direct ni mai si di ko ta wa koi su bai matam leite ma onda direct hang do ba thok thok hang ba si phai
ko matam manghandana wakoi sudana matam manghan leibe kem kande jes nang aina thumbs up yai direct ta hangi ko S25 ka S ke haino 45 ka kai kena ge hai mai gi kano sing do robin ai chap chaba feature sing do loina mo ningsing gre ba ko aduna ai chap chaba kari kari yaw no di khang gre aina sum ningsing ba hai pe chawra ku yeng gi bada S24 fan edition so hojik Snapdragon gi amma thok ne adu wer ga de ma so dum phai ma so leibe ya ba kitang hong ba hai tai ne ko value for money oi ba dum yeng be Ashram mes kuma na bro iPad ka Redmi pad ka kena jise kai no Redmi pad so price adum tang hai iPad sina ma gi Apple gi atmosphere je moi gi di Apple gi atmosphere file transfer to thok sin to bum ba ko gi Android ki kano gum de phone gum da transfer to ba dai copy to bo khot pa se hekta ilai lai na ma ga dum thak hasin to wi ai da na ko adu gum do iPad ta di kitang oi na roi moi gi tongan ba Apple gi MacBook gum ba adu gum ba da adu ꯀꯩꯅꯣꯒꯤꯗꯤ ꯑꯣꯏꯅꯗꯤ ꯄꯦꯗꯀꯤ ꯑꯣꯏꯅꯗꯤ ꯁꯥꯎꯃꯤꯒꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯃꯃꯜꯁꯨ ꯇꯥꯡꯉꯤ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯍꯟꯗꯛ ꯑꯅꯧꯕ ꯑꯩꯅ iPadꯀ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯗ ꯄ꯭ꯔꯣꯒꯨꯝꯕ ꯀꯔꯤ ꯈꯔ ꯁꯦꯜꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯍꯥꯞꯈꯤꯕꯗꯣ ꯃꯗꯨꯗꯩꯗꯨ ꯌꯥꯎꯈꯤꯕꯗ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ Redmi Pad Proꯗꯣ ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯗ Snapdragon 7S Generation 2 ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ Pad 6 ꯇꯨꯅ ꯉꯁꯥꯏꯒꯤ Snapdragon 870 ꯑꯗꯨꯃꯗꯤ ꯈꯔꯗꯤ ꯃꯌꯥꯝ ꯅꯦꯠꯁꯦ ꯇꯠꯂꯨꯔꯦ ꯃꯌꯥꯝ ꯇꯥꯔꯤꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯑꯩ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯎꯅꯦ ꯑꯩ ꯇꯥꯗꯕ꯭ꯔꯥ ꯑꯗꯣ ꯈꯪꯅꯕ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦꯕꯀꯣ ꯍꯣꯏ ꯔꯦꯗꯃꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨ ꯍꯧꯖꯤꯛꯀꯤ iPadꯀꯤꯗꯨ ꯑꯗꯨꯝ ꯌꯥꯏ Lenovo IdeaPadꯒ Asus VivoBookꯀꯁꯦ ꯀꯔꯝꯕꯅ ꯐꯒꯅꯤ all round ꯌꯦꯡꯉꯛꯄꯗ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯣꯗꯦꯜ ꯅꯝꯕꯔꯗꯨꯗ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯀꯩꯅꯣꯗꯣ ꯀꯦ ꯃꯉꯥꯅ ꯍꯪꯉꯩꯁꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ Lenovo IdeaPadꯇꯨꯅ ꯃꯁꯛꯁꯨ ꯐꯖꯔꯦ ꯗꯤꯖꯥꯏꯟ ꯐꯖꯔꯦ ꯍꯥꯏꯗꯅ i3 generation 10ꯒꯨꯝꯕ ꯑꯃ ꯌꯥꯎꯔꯝ ꯇꯥꯔꯗꯤ VivoBookꯇꯨꯅ ꯑꯃꯨꯛ i5 ꯒꯨꯝꯕ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ 10 11 generation ꯑꯣꯏꯔꯝ ꯇꯥꯔꯗꯤ VivoBookꯇꯨꯅ ꯍꯦꯟꯅ ꯐꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯅꯤꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯗꯤ Asusꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯟꯂꯤ ꯄꯥꯏꯅꯕ ꯌꯥꯝ ꯐꯕ ꯂꯦꯞꯇꯣꯞ ꯕ꯭ꯔꯥꯟꯅꯤ Lenovoꯁꯨ ꯑꯗꯨꯝ Lenovoꯒꯤꯗꯤ ThinkPadꯀꯨꯝꯕꯒ ꯌꯧꯈ꯭ꯔꯗꯤ ꯌꯥꯝ ꯐꯔꯦ ꯃꯣꯏꯒꯤ IdeaPadꯀꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯐꯣꯔꯗꯦꯕꯜ ꯔꯦꯟꯖꯇ ꯃꯣꯏꯁꯦ ꯂꯨꯄꯥ 30,000 ꯅꯤꯐꯨ ꯌꯥꯡꯈꯩ ꯁ꯭ꯋꯥꯏꯕ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯑꯗꯨꯅ ꯌꯦꯡꯕꯤꯔꯣ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯣꯝꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯇꯥꯛꯁꯇꯨꯒ ꯆꯥꯟꯅꯕ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯈ꯭ꯔꯕꯅꯤꯀꯣ ꯀꯃꯥꯏꯅ ꯏꯁꯥꯒ ꯆꯥꯟꯅꯕ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒ ꯆꯥꯟꯅꯕ ꯂꯦꯞꯇꯣꯞ ꯀꯃꯥꯏꯅ ꯈꯟꯗꯣꯛꯀꯗꯒꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯗꯨ ꯑꯝꯇꯪ ꯌꯦꯡ ꯇꯥꯔꯗꯤ ꯒ꯭ꯌꯥꯟ ꯁꯣꯏꯗꯅ ꯇꯥꯅꯦꯅ ꯈꯜꯂꯦ ꯖꯦꯞꯇꯁꯨ Amazonꯗꯩ open box delivery ꯇꯧꯗꯕꯅꯤꯅ ꯔꯥꯏꯗꯔ ꯌꯥꯎꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ꯭ꯔꯣ ꯔꯨꯝꯗ ꯑꯗꯨꯝ ꯅꯝꯕ ꯌꯥꯗꯣꯏꯔꯥ ꯍꯥꯏꯌꯦ open box delivery ꯇꯧꯗꯕꯗꯣ ꯃꯣꯏꯒꯤ ꯍꯣꯏ ꯔꯨꯝꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯄꯣꯠꯇꯣ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯀꯥ ꯃꯅꯨꯡꯗ open ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯄꯦꯛꯇꯣ ꯀꯥꯏꯗ꯭ꯔꯤꯉꯩꯗꯀꯣ ꯄꯦꯛꯇꯣ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯅꯝꯍꯧꯔꯒ ꯀꯩꯝꯇ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣ ꯗꯤꯂꯤꯠ ꯇꯧꯊꯣꯛꯄꯁꯨ ꯌꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯨꯅ ꯄ꯭ꯔꯨꯐ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯏꯌꯔꯕꯣꯜꯠ ꯑꯣꯔ ꯅꯣꯏꯁ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯐꯅꯤ ꯑꯅꯤꯁꯤꯗꯗꯤ ꯑꯩ ꯋꯥꯈꯜꯗ ꯅꯣꯏꯁꯅꯗꯤ ꯈꯤꯇꯪ ꯐꯅꯤ ꯕ꯭ꯔꯥꯟꯁꯦ ꯈꯤꯇꯪ ꯃꯌꯥꯝꯅ ꯊꯥꯖꯕ ꯇ꯭ꯔꯁ ꯑꯣꯏꯕ ꯕ꯭ꯔꯥꯟꯁꯤ ꯅꯣꯏꯁꯅ ꯑꯣꯏ ꯌꯨꯝ ꯊꯣꯔꯛꯄꯒꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯇꯧꯕ ꯃꯥꯜꯂꯤꯗ ꯏꯅꯥꯎꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯇꯣꯏꯅꯣ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯑꯩ ꯍꯣꯏ ꯄ꯭ꯂꯥꯟꯗꯤ ꯈꯔ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯆꯞ ꯆꯥꯕꯁꯤ ꯈꯪꯗ꯭ꯔꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯤꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯇꯧꯔꯤ ꯑꯗꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏꯅꯕ ꯍꯥꯏꯅ ꯕꯦꯒ ꯑꯃꯅꯤ ꯁꯨꯝ ꯍꯟꯗꯛꯀꯤ ꯑꯣꯐꯔ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯦ G Fold 5K ꯈꯤꯇꯪꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯖꯍꯥꯡꯒꯤꯔ ꯃꯤꯝꯅ G Fold 5K ꯃꯇꯥꯡꯗ G Fold 5ꯀꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯏꯅꯦꯕꯀꯣ Foldable ꯐꯣꯟꯁꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯕꯨꯗꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯆꯣꯏꯁꯇꯗꯤ ꯃꯁꯤ ꯑꯩꯗꯤ ꯄ꯭ꯔꯤꯐꯔ ꯇꯧꯅꯤꯡꯗꯕ ꯐꯣꯟ ꯑꯃꯈꯛ ꯑꯣꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯨꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯐꯣꯜꯗꯦꯕꯜ ꯑꯣꯏꯕ ꯐꯣꯟ ꯍꯥꯏꯁꯦ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯐꯖꯕꯁꯨ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯛꯇꯤ ꯑꯣꯏꯗꯅꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯐꯣꯜꯗꯦꯕꯜ ꯐꯣꯜꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯍꯤꯟꯁ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯃꯥꯒꯤ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯀꯣꯏꯅ ꯑꯃ ꯇꯧꯁꯜꯂꯛꯑꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯁꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯋꯥꯔ ꯐꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯅ ꯀꯃꯟꯂꯤ ꯄꯥꯏꯅꯔꯤꯕ ꯐꯣꯟꯁꯦ ꯑꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯒꯗꯤ ꯁꯨꯡꯌꯥ ꯃꯥꯟꯅꯔꯣꯏꯀꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯅꯧꯔꯤꯉꯩꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯀꯝꯄꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯋꯦ 10,000 ꯇꯥꯏꯝꯁ ꯀꯣꯜ ꯇꯧꯔꯁꯨ ꯀꯩꯝ ꯇꯧꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯂꯦꯕꯇ ꯀꯩꯗ ꯁꯔꯇꯦꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯩꯈꯣꯏꯒꯤ
ꯇꯦꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯌꯨꯖꯔ ꯑꯃꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯈꯨꯠꯇꯒꯤ ꯇꯥꯕ ꯈꯣꯠꯄ ꯌꯥꯎꯔꯛꯀꯅꯤ ꯃꯗꯒꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯩ ꯏꯇꯣꯝꯇꯅꯒ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯈꯔ ꯐꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯃꯤꯅ ꯑꯝꯇ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯂꯩꯗꯅ ꯑꯗꯨꯝ ꯈꯨꯠ ꯑꯅꯤ ꯑꯍꯨꯝꯒ ꯁꯨꯖꯜꯂꯛꯑꯒ ꯇꯥꯔꯗꯤ ꯃꯤ ꯑꯅꯤ ꯑꯍꯨꯝꯁꯦ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯋꯥꯈꯜꯗ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯆꯍꯤ ꯑꯅꯤ ꯑꯍꯨꯝ ꯁꯨꯖꯜꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯀꯅꯤ ꯁ꯭ꯀ꯭ꯔꯤꯟꯒꯤꯗ ꯖꯦꯁ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯥꯏꯅ ꯍꯥꯏꯔꯤ ꯔꯣꯕꯤꯟꯅ ꯊꯦꯡꯛꯁ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯤꯡ ꯑꯃ ꯀꯩꯁꯤꯡ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯀꯛꯊꯠꯈ꯭ꯔꯦ ꯀꯦꯛ ꯃꯉꯥꯁꯨ ꯀꯛꯈ꯭ꯔꯦ ꯕ꯭ꯔꯣꯒꯤꯗꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯔꯤ ꯀꯩꯅꯣ ꯖꯣꯅꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯒꯤꯁꯦ A4 ꯁꯦꯝꯁꯪ ꯀꯃꯥꯏꯅ A54 ꯁꯦꯝꯁꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯁꯦꯝꯁꯪ A54ꯒꯨꯝꯕ ꯑꯗꯩꯗꯤ A ꯁꯦꯔꯤꯁꯀꯤ ꯐꯣꯟꯁꯦ ꯑꯩꯗꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ S ꯁꯦꯔꯤꯁ ꯀꯣ ꯍꯧꯖꯤꯛ S23ꯒꯨꯝꯕ ꯐꯪꯉꯤꯁꯦ ꯂꯨꯄꯥ 30,000ꯒꯤ ꯃꯌꯥꯗ ꯐꯪꯕꯗꯣ S24ꯒ 39 ꯑꯗꯩ ꯐꯦꯟ S24 ꯐꯦꯟ ꯑꯦꯗꯤꯁꯟꯒꯁꯦ 40ꯒꯤ ꯃꯅꯨꯡꯗ ꯐꯪꯕꯅꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯁꯦꯜꯁꯨ ꯍꯧꯈ꯭ರೆ ꯑꯗꯨꯕꯨ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 2 ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯣꯐꯔꯁꯦ ꯂꯩꯒꯅꯦꯕꯀꯣ ꯃꯃꯜꯁꯨ ꯍꯦꯟꯒꯠꯇꯕꯅꯤ ꯀꯩꯁꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯅꯦꯅ ꯈꯜꯂꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯑꯩ ꯆꯥꯛꯇꯤ ꯂꯣꯏꯔꯒ ꯀꯣꯟꯅ ꯆꯥꯔꯒꯦꯅ ꯂꯥꯏꯐꯁꯦ ꯂꯣꯏꯔ ꯆꯥꯒꯦꯅ ꯆꯥꯗ꯭ꯔꯤ ꯑꯗꯣ iPhone 15 Proꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏ iPhone 15 Pro ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯤꯀꯣ ꯃꯥꯒꯤ ꯌꯨꯝꯗ ꯌꯥꯎꯈꯤꯕꯁꯦ ꯑꯦꯄꯜꯒꯤ A17 ꯕꯥꯏꯅꯤꯡ ꯆꯤꯞꯁꯦꯠ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯗꯣ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ USB Type C ꯑꯣꯏꯕꯗꯨꯁꯨ iPhone 15 ꯁꯦꯔꯤꯁꯇꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯥ USB 3.0 ꯑꯣꯏꯔꯝꯒꯅꯤ 3.0 ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯈꯣꯠꯄ ꯐꯥꯁ ꯑꯣꯏꯕ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯝ ꯁꯦꯡꯉꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅ ꯂꯩꯔꯗꯨꯅꯤꯀꯣ ꯍꯟꯗꯛꯀꯤ ꯑꯣꯐꯔ ꯃꯅꯨꯡꯁꯤꯗ iPhoneꯁꯨ ꯌꯥꯝꯅ ꯍꯣꯡꯉꯦ iPhoneꯒꯁꯨ iPhone ꯐꯥꯁ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯃꯣꯗꯦꯜꯒꯗꯣ ꯂꯨꯄꯥ 90,000 ꯐꯪꯈꯤꯕꯗꯣ ꯑꯗꯣ 16 Pro ꯐꯥꯎꯗ ꯂꯨꯄꯥ 70,000ꯒꯤ ꯃꯌꯥꯗ 80,000ꯒꯤ ꯃꯌꯥꯗꯒ Pro Max ꯀ ꯐꯪꯈꯤꯕ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯀꯩꯁꯨ ꯍꯦꯟꯒꯠꯇ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯣ 15 Pro ꯂꯩꯒꯦꯅ ꯈꯟꯕꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯑꯐꯕ ꯐꯣꯟꯅꯤ ꯆꯍꯤ ꯑꯍꯨꯝ ꯃꯔꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯐꯣꯟꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯦꯄꯜꯒꯤ ꯀꯩꯅꯣꯅꯤ ꯃꯥꯔꯀꯦꯇꯤꯡꯅꯤ ꯌꯥꯝ ꯀꯟꯅ ꯊꯥꯖꯕꯤꯔꯨꯅꯨ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜꯒꯤ iPhone 17 ꯁꯦꯔꯤꯁꯁꯦ ꯁꯤꯠꯅꯕ ꯍꯥꯏꯅ ꯑꯦꯄꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯥꯏꯅ AI ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯀꯥꯏꯅ AIꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯒꯨꯝꯕ ꯌꯨꯖꯔ ꯑꯃꯅ AIꯒꯤ ꯀꯩꯁꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯐꯝꯁꯦ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯅ AI ꯌꯥꯎꯗ꯭ꯔꯒꯁꯨ 15 ꯑꯗꯨꯝ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯤ ꯏꯌꯥꯝꯕ iPhoneꯁꯦ AI ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯌꯥꯗꯕ ꯀꯩ ꯍꯥꯏ AIꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯦꯄꯜꯒꯤ AIꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯒꯤ ꯆꯥꯡ ꯈꯔ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛ ChatGPT ꯑꯗꯩꯗꯤ Gemini ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯒꯨꯒꯜꯒꯤ Geminiꯒ ꯂꯩꯔꯤꯁꯦ ꯃꯣꯏꯁꯤꯗꯤ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯃꯣꯏꯗ ꯈꯔ ꯊꯕꯛꯁꯤ ꯀ꯭रिꯌꯦꯇꯤꯕ ꯑꯣꯏꯕ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯃꯦ ꯑꯗꯣ ꯑꯦꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ खितंग अदु यौब ngamdriba hai tare aduna खितंग मोइसे वाले hai tare लाइसम महेश कुमार न तारे है लाइक से खरा नमचिन से ताई अम्बा ताई ना ब्रो गुड इवनिंग हाय संदीप अप्रमना गुड इवनिंग आई हुजित थेंगनारी को कमेंट से खरा मखादी ओरे कना कना लाइक तौद्री ना हंगी तंदोस नागी नमुक्ता लाइक तौजरे याम ऑनलाइन दा फंगिबा प्राइस तो स्टोर दा सु चमना ना फंग iPhone 16 जे है एप्पल की स्टोर होय तारगदी ने एप्पल की स्टोर मनपुर दा लैरबा आई खंगदे को एप्पल की स्टोर होय तारगदी तुम ऑनलाइन के प्राइस दा तुम ऑफर के दु लै फंगनेबको अदुगा अतोप अखोगी मणिपुर दा लैबा दुकान लैदनको अखोगी स्टोर मचा मचा से मोगी ददी आई मदुवाइना फंगनी हैबा थाजदे मोइना पिरमगदि याम फारे मदुदि आई चपचाव कन्फर्म हाइबो ngamde हाइमा निगोंददि हाइरि आई लाइक तौद्री हाइरि आई कई नंग निगोंदा हाइरगा नंगना तौरमदिदो को मसी ओजा सुसै लैयदो तारे थैंक यू ब्रो एंड हाइरमनी तोन चनुना Samsung S24 की वीडियो अमता सेंबिरो मतौ कमाइना चेक तौगनी हाइबदु हाइबिरो मरु ओइना बैटरी गिदि हाइ बैटरी गिदि मादि 4500 mAh ओरमनी बैटरी दि याम चाउदबनी S series याम बस S दोइनमक को याम चाउदबनी दो फास्ट चार्जिंग 25 वाट कुंबा ओइतारसो तुम पुंखाइ मा खै हेला पुमन बदुम या नाउबसु लाए मम्बनी ngौबसु लाए याहू अंतरम जेसना मोय ममा आई चाक चारु केगे अमुक चंग के आई चखरेगे नुपा ना हादा कादर तरम बे यारो याम फजरी माई कमेंट Samsung S24 से याम सागले मसी कई को इदुनो हाइफेट तापिरक बे उबा है S24 दा दुदि Exynos की प्रोसेसर ओर आइना मागी मॉडल की कनो दो करी प्रोसेसर याव इनो हाइदा ने सब साबा लोइना निंजिंग बंग ngamdre ba aina isala thambadsu yawm do mandre ai phone khuni mak loi yengchalaga हाइफेट मरु ओइबा खरा दे दum isalaga thamgibne ख्वाइदगी प्रॉब्लम ओरसे आई लैपटॉप से स्क्रीन से यागिद्रेबको फाइनल लाइव थारिंग दा लैपटॉप तो नाकन दा हांगदो थम्मगा मैम हाइरकपा फोन दो आइना लैपटॉप तो दा हांगदोगा नि खंगदे फोन अतोपम जनी येगा ए मसी यावी से फनी फरोय हाइबदो अदुई खुदोंग साबदा लेरगा हेना नुंगाइ दौने बदु लैपटॉप तो स्क्रीन दो यागिद्रे अदुना आइजे मेमोरी ब्रेन जे यारक्तरे दुम नोंमु नोंमु कावबो जांग हेंगले हौजिक तौरम थबक जे होरेन ngahak leega hek tahowdabdo loisalhowdabdo kauthoktanaga nongala khan ninjingakpo yawe aduna masidi waraubi ade aduna phone mayam duni mem magano sing loina ninjing mangam dre adu mauda ina khanbada madu sagalido
Exynos ki processor soidana oiramgani Exynos ki processor se de ko hitting issue khara layibko aduna oine khalle aina ningsingbadu stock demonstration du yom da hapit yeng biro kari processor yawgen Exynos ki 2400 series kumba oiram dawdi mal aina khan mi am lay like na tara kang hai aubuna so James S9 FE versus IME pet friend price 21k karamane S9 FE du di aina yeng da moi processor da weak ko S Exynos 1380 ra kanam yaw ki ai di ken oina suggest tawning met MI pet 7 do in tawning Infinix Note 50s ki khara rakha biro hai Infinix Note 50X Infinix ki ko Note 50s khata nati Infinix ki ama Note 30T adu ada mai mayam ge lei mai phone jing ja Infinix ai mamang du jan jan hai kham common tem sachin hang ai je phone di moi gi hojik hojik pi riwa mai gi price range to the ko yam value for money over phone roi adom na pambi raga di lei bada kaim problem lei roi ai wakan da sina ba su nungai na sina gani ko adu Infinix ano bu company oi ni na phone du moi na chahi ke ag OS update pi ge do tinging thu pi ko Android update chahi ke pi ni kaina complaint na claim to adum tha bani ko adu du mai yeng thu pi ro du ga moi se hayeng shop problem gum le ta ga ya da ko ta le ta ga di sem bu khot gi problem de kitang lei ni hai tare bro brother laptop hojik ki oina karam bana hena phabano 50 re 50 ki range pau oina amta haibiram mo hai 100 mm junet Asus Vivo Book 14s hai bam su lai ki bani ko aduga Asus ki gaming series ama su lai pa lishin yang ki changda yamna basic user oi tar ga di adum moi do yara bani ai chap chaba video di sem khabani aina khan bada ai channel da video laptop ki video screen recording ga tor kan offer manam manung se da karam ba sina biya ba lai gen adum ta chang ga yeng biu ne adu ga di hena khan do polai do ne tamo poco gi game gini hai badi hai adubu game gi Samsung na hena nungai sanabasi kai kin hai poco gi ase game gi chum gamer sing gi damakta target or sa wa kam no hai tare phone model sing yamna poco gi f series kumba X series kumba da iQOO gi ko adu mo khoi je moi gi price range tu da yeng bi oba poco gi lupa lising kun ba phone kun bi ba phone amana sana ba nungai ri ba chang du Samsung gi lupa lising kun bi ba phone ga chang dam na yeng matam da di so dam ki poco na hen ne bu ko hen bam so mai no pi ri ba feature adai di processor display gi screen gi refresh rate na ching ba dum ma yam da yeng matam da du bo asai gi poco gi phone du ga lupa lising yang kai hom pu bi ba Samsung gi S series ka mu chang dam na yeng tar di adum Samsung adum hen tar le duna mai budget range to the high tare ni ko atop phone changdam na ba matam na mai budget range to yeng biu kha king balwang na eyebrow hari ai king ba huji to sang male like namam da ba yaw di like amam ta nam sen se mayam screen da double tap to sen scroll da mai tak tak double tap adum to da dum matom da like to ki dro ni ko screen da mai ani rak tak tak ani rak tang theng biu dum ya dam adoi sana na king banang la na ko ye set ngobo so haira mi robin ju kut tangalam mi thumbs up tawram mi ko aduga sunamani hena iPhone 13 Pro se second hand leiba kana gadra gaming chu suna bai hauji ki matam dadi ai iPhone 13 Pro or so I suggest tawning dre iPhone 13 leibe mhota di 15 iPhone 15 natraga iPhone 16 oina yeng biro aduni hena nungai ni battery sha am pila ni adai moi gi hana gi iPhone 13 gi di lightning cable gi problem chu hoji chu dum lightning cable oirani 13 Pro oitar ga di matam sha am kuire launch to gi hoji 17 yore dana ko chahi mari mamang da launch to gi ba adugumba keno oire model ama oire aduna update kumba su software update kumba su la roi second hand da leiba gi price to aina khan ba dum iPhone 15 natraga 16 adum phanga do male hai tare la anu hai ron ne thado en hangi king bana kari gi lak tabno aina mayam gi bo khan bitta live tharaga lak ro chai jani ko king ba iPhone second hand yon ba store sing je hojikti battery health se boost kapkhale masi laptop ta tinjelaga su hojikti khangdaba yaure boost na tabra khangdre masi kamaini yengani bro hai madugi do tongana yengna bagi software di leiromgani aina chapchaba kari software no kamain tawuno aina thiru dre yengchaludre adubo sum khanbiu ne mayam ko isam samba example ama oina ai haige ba iPhone 13 natraga 14 15 jo hairase 16 na mamang chahi gi oire adugumba phone ama chahi mari gi mamang da launch to ki ba phone ama store am da
yonbagi puthorok matamda 100% battery health layena puthorok pa adu su second hand thajaba yabra mayamna sinarama pot mi amana matam tham dong or su mi mangai to or su na tra chahi to or su sinarama pot to battery du mai health to khajik tong or su dum handara dam ne ko yam genuine one masi mi amna chahi ama sinarama battery health 80% lay 85% lay hai tari okay adu na tabida second hand joy badu 100% health battery health nen puthok ta di du poto sungsin sina dabi box the packet kai batang ngai hai ra na tragana battery boost tawre hai ra se dum mayam dum logically dum lai lai na khang mong ba pot ne ko aduna adum ba pot di yam kan na moina phana yam advertise to ga so marketing hai ta ne ko masi pha bane du ne ada ne keno adum hairakani pot yon ba mi di pot sit na bai na ko adu da su yam ka hen thajat biru mi sa ki kok te kitang khandara kan masi oiram ba yai oiram da ba yai sa angang masa bo lai lai khang ne ko aduna moina hai ba do koina ota thajani ngai oite aduga mamang do ji hai gi domai sai ohum mari mamang do launch to give phone amagi battery health condition hoji pau 100% lei bai sai adum boost to madam ne jam ya dum khangbiro kingba kai degi nang yaw dodi lai mapung komai pha doino mani chumme ne thadoi nungsibra ai nungsibra hai ri khongro ai mathang noi pakhom do khumna bu ai para ro ye samsung gi online da phangba price loina pi bane manipur da apple gi pak phangda bane hai chumme samsung gi dai thengna re pawna bazar da store khara da ko moi samsung gi store ga su lai bane moi da online da phangba price do pi ba aduga moi online da kano gi ko gi loan gi emi hai tare ne ko down payment khara pi ra kan da mai pi bu do ai myam thengna re ai aduga apple gi oina di store su lai tabni moi gi oina dai thengna de madu leiram do su man de hai tare माने हौजिकान सोइबु सोइरदि ओजा सु सै चारबनि को इचन ओजा हारि माने थादोइ ngसाइ मयामदा लाइक तौ तौ हारा मा मसाइ मसा तोरम दबदो ओजा सु दुम चै चाहि दे लेते हाइ तारि सोइरदि सोइग्रे ना ससत हाइरग को साना सा या सोइबदो या जदा मे हाइ सोइग्रे लाग्रे दा हाइबदा तलवेदम ने हाइ तारे दो जिनेट इन मुकम यामबा हौजिकि ओइना लैपटॉप सि करमबा हाना एना फबनो 50k फाउगे रेंज ता ए मसी पाउखम सि सामाना कमेन्ट तो माले पिग्रे खले ꯃꯤꯒꯤ ꯃꯄꯥ ꯍꯣꯏ ꯍꯣꯏ ꯆꯥꯛꯇꯣ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯒꯤꯕ ꯑꯣꯏꯖꯔꯣ ꯁꯨ ꯍꯥꯏꯔꯤꯌꯦ ꯑꯗꯨ ꯐꯖꯔꯤꯌꯦ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯅꯗꯤ ꯈꯔ ꯇꯞꯅ ꯄꯥꯔꯛꯄꯒꯤꯀꯣ ꯀꯃꯦꯟꯁꯦ ꯑꯝꯇꯪ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟꯅ ꯅꯝꯕꯨ ꯄꯣ ꯂꯩꯔꯦ ꯀꯃꯦꯟꯁꯤꯡꯗ ꯖꯔ ꯖꯔ ꯑꯝꯇ ꯄꯥꯒꯦ ꯑꯗꯨꯒ ꯀꯣꯏꯁꯟꯁꯦ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯒꯦ Exynos 2400 ꯑꯣꯏꯌꯦ ꯍꯥꯏꯌꯦ ꯕꯦꯇ꯭ꯔꯤꯅ 4000 ꯑꯣꯏ ꯍꯣꯏ Exynosꯀꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯗꯨꯅꯅꯤ ꯀꯅꯥ ꯈꯪꯕ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ ꯅꯪꯕꯨ ꯆꯥꯕꯨ ꯍꯥꯏꯔꯤꯌꯦ ꯆꯨꯝꯃꯤ ꯇꯥꯃꯣ ꯒꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟꯁꯤ ꯀꯔꯝꯕꯅ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯅꯥꯎꯕ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯂꯩꯔꯦ ꯒꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ iPhone 16 Pro ꯅꯠꯇ꯭ꯔ 17 Pro ꯅꯨꯡꯉꯥꯏ ꯍꯥꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯂꯣꯏ ꯐꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯂꯨꯄꯥ 10,000 ꯄꯤꯕꯒꯤ ꯃꯅꯨꯡꯗꯗꯤ ꯀꯔꯝꯕ ꯐꯅꯤ 30 ꯄꯤꯕꯒꯤ ꯃꯅꯨꯡꯗ ꯐꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯪꯗꯣꯛꯄ ꯌꯥꯏ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯐꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯍꯣꯏ iPhone 16 Pro 17 Pro ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯇꯥꯕ ꯅꯦꯅꯦ ꯊꯥꯗꯣꯛꯑꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯌꯥꯋꯣꯡ ꯏꯟꯖꯔꯒꯦ ꯍꯥꯏꯌꯦ ꯂꯧꯁꯜꯂꯣꯍꯦ ꯃꯁꯤꯗꯤ ꯃꯁꯥꯅ ꯌꯥꯔꯒ ꯐꯝ ꯉꯥꯏ ꯂꯩꯔꯝꯃꯦ ꯌꯥꯝ S25 ꯒꯤ iPhone 15 ꯒꯁꯤ ꯈꯦꯠꯅꯕꯁꯤ ꯀꯥꯟꯅꯕꯁꯤ ꯀꯩ ꯀꯩꯅꯣ ꯀꯔꯝꯕꯅ ꯂꯣꯡ ꯇꯥꯏꯝ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯅꯤꯃꯛ ꯆꯍꯤ 4-5 ꯁꯤꯖꯤꯟꯅꯕꯗꯤꯀꯣ S25 ꯁꯨ iPhone 16 ꯁꯨ ꯑꯗꯨꯃꯛ ꯌꯥꯅꯤ ꯑꯗꯨꯒ iPhone 16 ꯒꯤꯗꯤꯀꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯀꯔꯤ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯕꯦꯇ꯭ꯔꯤ ꯈꯔ ꯄꯤꯛꯂꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇ 60 Hz ꯑꯣꯏꯕꯗꯣ ꯃꯗꯨꯃ ꯑꯅꯤꯗꯣ ꯈꯤꯇꯪ ꯌꯦꯡꯕꯤꯔꯣ ꯍꯤꯡꯕ ꯆꯦꯡ ꯂꯩꯇꯦꯗ ꯀꯗꯥꯏꯗꯒꯤ ꯌꯥꯎꯔꯣꯏꯗ ꯑꯗꯨꯗꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯁꯤꯟꯁꯦ ꯍꯥꯏꯔꯝꯃꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯌꯣꯍꯟꯕꯅ iQOO 13ꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ iQOO 13 ꯒꯦꯝ ꯁꯥꯟꯅꯕꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯣꯐꯔꯁꯨ ꯄꯤꯔꯤꯗꯥꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ 8 ꯁꯤꯔꯤꯁ ꯑꯣꯏꯔꯝꯒꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟꯅꯤ ꯃꯗꯨ ꯕꯖꯦꯠ ꯔꯦꯟꯖꯇ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯐꯣꯔꯗꯦꯕꯜ ꯔꯦꯟꯖ ꯑꯩꯅ ꯂꯩꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯂꯩꯕ ꯉꯝꯕꯩ ꯇꯥꯔꯗꯤ ꯂꯩꯕꯗ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯖꯤꯅꯦꯠꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯝꯃꯦ ꯇꯥꯃꯣ ꯒꯦꯝꯒꯤ 50k ꯐꯥꯎꯒꯤꯗ ꯂꯩꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ iPhone ꯑꯣꯏꯅ ꯂꯩꯔꯣ iPhone 16ꯗꯣ ꯂꯨꯄꯥ 2,000 ꯄꯤꯔꯤꯗꯅꯀꯣ ꯃꯗꯨ ꯂꯩꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯣꯏꯒꯤ iPhone ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ iPhoneꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ A18 ꯕꯥꯏꯅꯤ ꯆꯤꯞꯁꯦꯠꯇꯣ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯅꯤꯅ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟꯗꯤ ꯈꯔ ꯄꯤꯛꯑꯦ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ 60 Hz ꯀꯨꯝꯕ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣ ꯈꯤꯇꯪ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯋꯥꯈꯜꯗ S25 ꯀꯨꯝꯕ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯅꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯏꯜꯍꯟꯗꯕ ꯇꯥꯃꯣ ꯁꯥꯎꯟꯒꯤ ꯈꯔ ꯑꯣꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯤ
sound gi hai ta de khoi ge phone gi da ko hojik dolby atmos kum gi sound yaure da na phone ayam bada loina ahong bal pal sing drang ha kon pi ba phone do dum yaure adu da stereo oi ba gum ba stereo speaker hai ta ne speaker adu gum ba yaw ba mi yeng bi ro adu ya maru oi na khoi na keno se phone si da ko sound je khoi na phone da gi loud speaker thar gi sei ta ba khot pa gum ba si pak tong na de da na ko mayam to bu di to ye phone de sei ta ba ing na tap na adu ayam bana di khoi na bluetooth headset gum ba ge gum ba samma ga da loi sinai da na ko hojik matam si da adu na Bluetooth kumba version do madu hojiki matam da latest oiba Bluetooth version higher version yawba yengbiyo iPad tasu sanaba nungaite hai male kyan ta iPad hai du male ko nungsen journey na charab yam bai chak sadriye kingba yawra mi cheng tang ye cheng puro du di hai ri hoi cheng puro ga chala di dum lai ya be mong ni sa gi chana pu jaro hai be mong ni yam bai iPhone 15 se 52 price take set offer se karam kan da loi du no price amu hengal lak tu rai hengal ka ni price ti October gi tang ni phodi masi gi offer se lai kini ho code amma pick than lai re yadra du di hai as madu di yare ni hai bro handa ki big billion sales da iPhone 16 series ta they hen ba sale to di se kai gino 15 do udi hai 15 do na kai no da Amazon da official partner se 15 launch to matam da Amazon no gi ko 16 gum 17 gum Flipkart ta phang hoiba bro iPhone 17 am ta lebiyo hai ri lebi ge king ba ngai wo matam chahi ko chahi rom da ngai wo tha ga na tre chahi rom do ngai chalo ai soi da lebi ni tamo gaming gi oina khwai da gi mai khang ba phone se kai ram na oi du na 50 ke phau da battery khang ba da iQ नत्रगना OnePlus कुंबोनी येंगो बैटरी चावबुगे Samsung सु बैटरी याम पी अदुगा Apple सु याम पी बैटरी दे अजा PC गेम गा कबक कबक सानबा याबसे कयामु संगनी चनबदा हाय मदुदी आई मार्केट ता क्या प्राइस क्या मु पीबनो आइना आई खंगरे अदुबो अदुगी PC दो बिल्ड तोगे हाय तागदे एटलीस्ट i5 तक दी तादा तोबिरो i5 10 generation 11 12 13 बो लाइने को अदुगुंबा तोबिरो अदुगा graphics card कुंबा 4GB कुंबगी memory हापीरो दो यारगदी memory do koina SSD gumba to biro adumai build up to budumai gi processor adi mai cabinet ke meyam de pull market hoji kya pi no de khang de hoji high feature sing dum hap ta game ka baga sana bi dum yaran ai ma ai la ge nang lowa haudu ka punna gari pora ge lo salamu hai ri tata am ga toro ga la koi mong ut kre sai khabo kam to re na thadoi je u gidre ne lowa sa kamare phau pot am lai hai du da soel su la eng asi de 20k के मनुंग दा लैबा गेमिंग फोन नुंगाई बा अमता हाइबिरो हाय गेमिंग फोन से युमनाम रोमेन हंगाई से हजिक पोको X7 Pro दो लुपा लिसिंग कुन gi chang da offer piring ai sida phang bane madu am nungai ni game sana ba gi on lुपा लिसिंग कुन gi da seng bai ni madu launch tok matam lुपा लिसिंग कुन manga da mi ta launch tok gi offer manung sida phang bai wan Earbuds Gobbled S for G40 ga noise ka ani se karam mana han nungai ga ta gi hai madu chen gi do ton chanu ai mai gi earbuds ani do compare to ga yeng da di hai bungam maroi ado yeng ga da di ko aina ani do da khandok pa nungai na ba karam mana fa ga da ga khandok pa nungai na ba ahan bu da battery backup se kana ne hena sang na pi ge na yengo ado fast charging oi bra hai ba di minute 10 charge to matam da pung ani play to ba yai ka na ga no magi kano ma tharam ne bu ko example oina adu dai du da fast charging oi se karam mana na khandok pi ro adu ga magi kano se noise cancellation gumba yaubra aduga maru oina amana bluetooth version do yam higher oiba bluetooth latest oiba ko 5.3 da gi ta da ba 5 ki makha ga chakra 5 kum go oi di kya no ngai ro aduna bluetooth version gum do khra advance oiba adu gum yaw yeng do idum sam ai kak tho e hai ri mayam comment se mayam lai re ai comment jing mathang mathang ta hana pa gi parakte nang ngai bu wa su yaram offer se kyam kuina lai ge lor ga price amu helaka ga helakani Samsung S24 Fan Edition je bro gi mota lau tawzara mod amta tawzara tawbuni hai S24 Fan Edition fai lau ba yai kano gi ko kari Snapdragon gi version ama launch taw ki bani madu ni yeng kari mathil char ge chak sa dri ru puji kuman them sachena Poco X7 Pro se kamai taw ge Poco X7 hai ko X7 di price ki kano afford to bungam da ngam gi chang da gi hack po di ong X7 di X7 Pro do no ben fa ni ai lising kun mu gi chang da lai ba ju gi ona de Xiaomi 17 Pro Max to iPhone su mali pham gadru u da madu design yam phajai ai ju u re maning da ga khoi ge secondary display ga happy ko ado
ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯥꯒꯤ ꯐꯤꯆꯔꯁꯀꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯄ꯭ꯔꯣꯁꯦꯁꯔꯗꯩ ꯀꯩꯗꯩ ꯀꯦꯃꯦꯔꯥꯒꯗꯤ ꯌꯥꯝ ꯐꯖꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯑꯦꯄꯜꯒ ꯀꯝꯄꯤꯠ ꯇꯧꯅꯕ ꯀꯥꯏꯅ ꯃꯣꯏꯁꯨ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯗ ꯂꯣꯟꯆ ꯇꯧꯖꯕꯅꯤ ꯑꯗꯣ ꯂꯣꯡ ꯂꯥꯁꯇꯤꯡꯗꯗꯤ ꯁꯥꯎꯃꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯦꯄꯜꯒ ꯀꯝꯄꯤꯇꯤꯁꯟꯗꯤ ꯌꯥꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯁꯣꯐꯋꯦꯌꯔꯁꯤꯅ ꯃꯣꯏ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯔꯤ ꯁꯥꯎꯃꯤ ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯃꯣꯏ ꯍꯥꯏꯄꯔ ꯑꯣ ꯑꯦꯁꯀꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯁꯦꯝꯁꯪꯒꯤ ꯋꯥꯟ UI ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯤ ꯑꯦꯄꯜꯒꯤ iOS ꯀꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯇꯣ G64ꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯇꯣ G64ꯗꯣ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯂꯩꯈꯤꯗꯥꯏ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯒꯁꯨ ꯆꯥꯎꯕꯅꯦ ꯀꯦꯃꯦꯔꯥꯒꯁꯨ ꯃꯌꯦꯛ ꯁꯦꯡꯕꯅꯦ ꯃꯗꯨ ꯑꯗꯨꯝ ꯌꯥꯏ S25 से साइज क्या चाहोगे आईफोन 16 जो है आईफोन 16 का S25 के से 6.1 इंच होइदोनी मोई स्क्रीन से आईफोन iPhone खितंग आचरकनी गेम सानाबददी हाय गेम सानाबदा मागी प्रोसेसर दुदी याम नुंगाइबो ओरको स्क्रीन दो पिकपनी ना मु येंगबदा कुइना साना थकबदा नुंगाइतबा दुगी आदैदि iPhone 17 यौरगदी होजिक का फारे 16 दे मु मागी रिफ्रेश रेट कदो याम नेमि हाइब्रो न्यू कमेंट येंगजा येंगजांग हाउकिब्रो हाई न्यू कमर नि चाक चाकिद्रि अल्ताफ आई चाक चाद्रि चाक लोइरगदी लैरेको लाइव से लोइर चागेना ꯑꯩꯁꯨ ꯐꯣꯟꯒꯤ ꯂꯝꯗ ꯍꯪꯒꯦ ꯑꯗꯨꯕꯨ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯁꯨ ꯁꯦꯝꯗꯕꯤ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯕ ꯐꯣꯟꯁꯦ ꯀꯔꯤ ꯐꯣꯟꯅꯣ ꯍꯥꯏ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯨꯝ ꯄꯥꯏ ꯌꯥꯕ ꯐꯣꯟꯁꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯏ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯆꯪꯉꯣꯏ ꯑꯗꯨꯅꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯕ ꯍꯥꯏꯕꯨ ꯄꯥꯏꯕꯩꯗꯤ ꯑꯗꯨꯝ ꯄꯥꯏ ꯂꯩ ꯌꯥꯅꯤ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯗꯣ ꯑꯩꯈꯣꯏ ꯆꯨ ꯄꯥꯏ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏ ꯂꯩ ꯌꯥꯅꯦꯕꯀꯣ ꯐꯣꯟ ꯇꯧꯕꯗꯤ ꯆꯪꯉꯣꯏ iPhone 13ꯗꯤ ꯄꯥꯏꯔꯝꯃꯦ ꯃꯩꯁꯨ ꯈꯥꯡꯗꯦ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯗꯦ ꯍꯥꯏꯔꯤ 20K ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯃꯤꯡ ꯐꯣꯟ ꯑꯃꯗ X7 Pro ꯍꯥꯏꯅ Poco X7 Pro ꯍꯥꯏꯈ꯭ꯔꯦ ꯁꯆꯤꯟꯅ 30-35 ꯄꯤꯔꯗꯤ ꯌꯥꯔꯣꯏꯗ ꯄꯤꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯄꯤꯁꯤꯗꯣ ꯍꯥꯏ ꯑꯩ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯦ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯄꯤꯁꯤ ꯕꯤꯜ ꯇꯧꯕꯗ ꯀꯌꯥꯝ ꯆꯪꯒꯦ ꯑꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯁꯆꯤꯟ ꯋꯥꯏꯇꯤ ꯍꯣꯡꯆꯤꯜꯂꯦ ꯅꯨꯡꯁꯤꯜ ꯖꯔꯅꯤꯅ ꯏꯌꯥꯝꯕ iPhone 15 Proꯒ 16ꯒ ꯀꯔꯝꯕꯅ ꯐꯒꯅꯤ 15 Proꯅ ꯐꯅꯤ नौवा ताई हारी है याम iPhone और Samsung का चप्पगी पावर बैंक से प्राइस क्या लगे है iPhone अदुदी पावर बैंक तदी नंग पामेबा बैटरी मागी केनोदो mAh तो दुगी मखा पोले अदुबु मैक्सेप यावो यंग तारगदे याम लुपा 2,000 मुकी म्यादा दुम फंगबने तुमनिंग मिसे याद्रे हारी सोयलना सचिन ना Realme P3 सु मई ताबने 16K मुक्तंग पीबने हाई अमा प्राइस ऑफर याम हलैरबने हुजि हंथारबने तो Samsung S24 Exynos 200 24,000 बैटरी ना 4,000 mAh itu video 24 minute ta 5% tiger ne normally adura haifet haibiro bro hai Exynos ke processor heating issue yam laibani aduna su oiduni aduga hit sagat paduna maram oirakan da battery yam thuna consume tawba da di magi kaino se screen zo khoi gi Samsung S24 se kaino orongani 120 hertz kumbo orongani ko adu screen gi refresh rate kumba chawri kai display gi AMOLED kumbo orangi battery na dun chanju moi di khara helaka duni minute manga battery 5% tai hai se tarongani ai gi Samsung gi su battery je kan yam kan khang bo oidre bot nirvana earbuds to kamai tawge 130 hours oibudo hai bot nirvana earbuds to ai aina kan suggest tawbudu su yaw gi bum tawni madu mamal di honga ka sina bade dum yam nungai ba yam ka hena nungai budi oiroi ma gi budget range su da dum chana budi oidoi ni battery backup to gi hai da 130 hours ai yam thi fare ai roi da ina hoji OnePlus camera sin ne se battery backup se yam kuina sang na pi de ko noma dum sin na da ta loi ba nungala kan charge tawdu su ya de ba iPhone से तमो गेम गदी याम चाना जानते यादे हाइरी मागी स्क्रीन दुना सु ओइनी को अदो गेम सानाबगे दी 15 Pro गुम्बा मॉडल गुम्बा ओइ तारगदी 16 Pro गुम्बा मॉडल ओइ तारे दum नुंगाइनी Pro Max का लौनाइ से मैम स्क्रीन चाउ पामबगी Poco से अमु योन बचते हाइरी सेकंड हैंड ददी एंड्रॉइड फोन सिन ददी पाक्ति मागी रिसेल वैल्यू से फंगदबनी एप्पल गुम्बा से मैम ब्रांड वैल्यू दी मरम ओरगा अदु सेकंड हैंड गुम्बा दगा रिसेल तबु फंगबय वानी दो एंड्रॉइड फोन सिन दी पाक्ति फंगोय मणिपुर दे सैमसंग लाइरदी स्नैपड्रैगन गे Snapdragon di fanglaroi hai online da oini yeng tabu ko adu de angom do thadoi korab ne do kamen amaga leirame drive one Pixel 9 leire sell da hai Pixel 9 di lebi no moi gi processor do tensor do Google gi madu yam phatta bane kamen pa ba loire nambu do nambu pura bodo ai comment aura ge hai mane ai comment pa ba lo salage dara dara su pa rabne ko chak chak char bo hai chak chadri robin yam iPhone 16
mai khangde haise kyamai kuina kyam kuina chap jano mai screen one time to 6 dena 5 to 6 hours kumba de dum chalang mane adu battery di khang moi de yaw se yam chaw de ha tare 3500 mAh kumba kha kare yam heavy users ki damok de battery khang boy ro Realme 15T and OnePlus E5 ka karamana phage Realme se adum phagro Realme so dum nungai bane budget range di ko Realme se dum nungai ba phone oi OnePlus to so nungai ni mai gi processor ga so adum MediaTek Dimensity 8400 from the wall among the yaw se adu flagship processor hai tare adum bo oi gi bane aduga magi display ga so nungai ni camera so make sing ni to to magi sound do speaker do stereo oi da bane bro boat ki nirvana do calling di kamai na to hai boat ki ko ai no mang da nirvana do dei sin adri ba duna ta ba mak ai speaker am kha yeng re moi se adum sound yam clear oi ba crystal clear oi ba di oi di ko yam sing ba nungai ta ba nungai ba di ka he na nungai ba di oi di mai price range to ga di sin ba yai aduga magi ai gi di earbuds ear tips sai ga dra mayam na khoi gi rubber ma ha pa do maton da apik pa ai na ko mu khun se apik poi ba gi adugum ba do mai gi keno do kuin ha pa kan na ko da na ba phau re hai tare mai su mut kare kai gi no manipur mai mut se kai kai da ojik kai da mayam yeng sing ji mai mut pa yaw ba mai lak ta pham yaw no bro kamen pa bu loi re ko na bo poram do jara jara su pasan gram ne aduna kamen mu khara ta san biro mu kamen lak ta de mu le pa lai do ne ba yam iPhone 16 Pro se offer lai bro price kya pi ge iPhone 16 Pro offer lai bani lupa lising 80 muki me hai tare 79000 adai gi me da lai gi bane ai king ba noi da mai lak ra hai ri king ba hangi robin mute hai ri adai battery block na la e na mai lai hai male sohel na aina muthat pane hai ri ne sohel nang phate ko mai to no bro custom rom hapa ya gadra poco x6 pro cha hapa di ya ne du bai hafa ning ne madu yamna problem le kani mai lai e khoi di hai yam na su ko ta mun bro sound tape sound je kha tapang ne aina ngang is kha tap na ngang ya du na su oram be ai ko mitai mai bam na bro iPhone 17 se market down chatle hai se kari to bai no market down chatte iPhone gi do ko iPhone gi 17 khakta na te ai khoi gi Apple gi ta sunate ne Samsung gi oita su company yam bage khoi gi market stakeholder gain leidana ko mai company gi shareholder gain leidana adum shareholders ni na no ba phone gum ma launch toram dai se he moi gi share sing ji yon thui e ko adu no ba phone ma launch tora matung da mu share se market se mayam na yam paw na ba no ba phone launch tora ka masi kai hai ni stock market ta kha toina chang ba yeng ba kang khuna di soi khang ne aduna moina amuka mu ko na mu lai shalaga na jara ja ka ko le samna hai ka da chumme mayam na down chat pa malam ne samna iPhone 17 launch tau jeng da Apple company se 100 billion loss oi reng khala sin market share se down han thare khala se mayam yo thok ko thok tor kan amu launch tor matung da demo 140 50 billion amu taw na moi gi loss tu loi cover taw greba asidi dum up down ji dum taw dol tawraga dum leiba po ni ke su leta ba moi gi da makta di billions of mayamgi company na ko moi da cham chani ge ke su na te hai tare to khoina madu paw du ta ba kan da market down leiba man ba ni ta seng dum kidin na te phone yo lage bro live sida kana la hogi S24 se 8GB RAM 256 46000 da with adapter hairi madu pamba yaw ga di ma Sandeep ka paw phone biro mai lai guys hairi mai lak pa yaw Oppo F31 se camera phajabra mid se mase pai ya gadra dum hai Oppo F31 ai chap sa ma mong da kalam sensor yaw bono da khangre lai ge ni ngam tar ga di rohit nang choi da maki khangang wani madu da maru oina camera seng ba pam ma tar ga di ko mo da kalam sensor yaw i noi do adum tang hai ro do tar ga di mai gi price to ka sana ba price to ka yeng ga da adu ga de mo hen na phani na tra faroi da hai ke sensor je maru oina camera sensor je ari ba sensor na tra ga na yam na maming chat ba yam average ta ka lei ba sensor adum ha ba aina khan ba Oppo da di Sony IMX kumba yawram ga da yawram magadi fare yawram dragadi madu maming palam dragadi mek syang magadi oiroi ibungi live tharak pa ngai basidi nusibana nupa ngai badagi hena wai hari nusina ba oh sorry nusina nupa he ngai badagi hena wai hari masi hoi waram gani masi je thingi se ai je ngasai dagi tanja comment je bari pa bas tai hai ge toro no hai ba nang da leire ngasai dai hai hodre hai tare masi thingi je kai no hai kan je ai je
ꯍꯟꯗꯛꯀꯤ ꯍꯞꯇꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯋꯥꯏ ꯀꯩꯀꯩ ꯊꯥꯎ ꯊꯨꯝ ꯂꯩꯗꯅꯀꯣ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩ ꯉꯁꯤ ꯁꯦꯇꯔꯗꯦ ꯑꯣꯏꯔꯤꯉꯩꯁꯤꯗ ꯉꯁꯤꯁꯦ ꯂꯩꯍꯧꯔꯨꯔꯒꯦꯅ ꯑꯩ ꯉꯁꯤꯁꯦ ꯂꯩꯊꯣꯛꯎꯔꯦꯕ ꯆꯠꯄ ꯑꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯡ 9 ꯍꯦꯜꯂꯦꯕ ꯑꯗ ꯄꯨꯡ 9 ꯍꯦꯜꯂꯕꯅꯤꯅ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯂꯩꯕꯗ ꯄꯨꯡ 10 ꯇꯥꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯗꯕꯤꯗ ꯂꯥꯏꯔꯤꯛ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯉꯁꯤ ꯈꯔ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯉꯁꯤ ꯂꯣꯏꯊꯣꯛꯈꯤꯕꯁꯤꯅ ꯋꯥꯏ ꯁꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯑꯗꯨꯝꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯔꯔꯣꯏꯗꯅ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯂꯥꯏꯚ ꯈꯔ ꯉꯟꯅ ꯊꯥꯔꯒ ꯈꯔ ꯀꯨꯏꯅ ꯊꯥꯕ ꯌꯥꯅꯕ ꯍꯥꯏꯅ ꯉꯁꯤꯁꯦ ꯇꯧꯕꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯔꯧ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯐꯣꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯃꯥꯅꯦ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯃꯩ ꯈꯥꯡꯗꯦ ꯍꯥꯏꯁꯦ ꯄꯋꯥꯔ ꯕꯦꯡk ꯑꯃ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯗꯤ ꯄꯥꯏꯕ ꯌꯥꯕ ꯖꯥꯠꯅꯤ ꯍꯥꯏ ꯄꯋꯥꯔ ꯕꯦꯡk ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯕꯦꯀꯞꯇꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯄꯋꯥꯔ ꯕꯦꯡk ꯊꯤꯟꯅ ꯆꯥꯔꯖ ꯇꯧꯅ ꯑꯃꯨꯛ ꯒꯦꯝꯒ ꯁꯥꯟꯅꯁꯜꯂꯒꯗꯤꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯕꯦꯇ꯭ꯔꯤꯗꯣ ꯌꯥꯝꯅ ꯀꯟꯗꯦꯝ ꯑꯣꯏꯔ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯗ ꯀꯨꯏꯅ ꯂꯥꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯣꯐꯔ ꯂꯣꯏꯗꯣꯔꯦꯅꯦ ꯑꯣꯐ ꯗꯟ ꯂꯥꯏꯛ ꯃꯌꯥꯝ ꯈꯨꯕꯤꯗꯣ ꯇꯛ ꯇꯛ ꯍꯥ ꯍꯥ ꯃꯥꯅꯦ ꯖꯦꯝꯁꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯤꯗꯣ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯅꯤꯔꯛꯇꯪ ꯇꯛ ꯇꯛ ꯇꯧꯁꯟꯕꯤꯔꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯃꯁꯤꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯗꯕꯅꯤꯀꯣ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯈꯦꯠꯅꯕꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯍꯣꯏ ꯑꯩ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯅꯕ ꯈꯔ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯊꯨꯅꯗꯤ ꯁꯦꯝꯕ ꯉꯝꯃꯣꯏ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯈꯔꯗꯤ ꯀꯨꯏꯔꯦꯕꯀꯣ ꯆꯦꯅꯦꯜꯁꯤꯗ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯈ꯭ꯔꯕꯅꯦ ꯈꯔ ꯀꯨꯏꯔꯦ ꯆꯍꯤ ꯑꯃꯃꯨꯛ ꯑꯅꯤꯃꯨꯛꯀ ꯐꯥꯔꯝꯗꯧ ꯃꯥꯟꯖꯜꯂꯦ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯗꯤꯌꯥ ꯇꯦꯛ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯁꯤ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯐꯅꯤ ꯀꯥꯏꯕ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯉꯤ ꯁꯦꯝꯁꯪꯒꯤ ꯖꯤꯅꯣꯁ ꯒꯨꯒꯜꯒꯤ ꯇꯦꯟꯁꯔ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯪꯉꯤ ꯑꯗꯣ ꯃꯗꯨꯗ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯃꯤꯡꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯑꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯣꯏꯕꯨ ꯕꯤꯜ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯀꯔꯝꯕ ꯑꯥꯔꯀꯤꯇꯦꯛꯇꯀꯣ ꯃꯣꯏ 3 nanometer ꯀ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯃꯣꯏꯗ ꯑꯣꯏꯇꯥꯔꯒꯗꯤ ꯕꯦꯇ꯭ꯔꯤꯁꯨ ꯄꯋꯥꯔꯁꯨ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯕꯦꯇ꯭ꯔꯤ ꯆꯥꯕ ꯍꯟꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯄꯋꯥꯔꯁꯨ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯗꯣꯏꯅꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ 3nmꯗ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯒ ꯉꯁꯥꯏꯒꯤ 5nmꯗ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ 3nmꯗꯨꯅ ꯑꯗꯨꯝ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯣ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯒꯤꯗꯣ ꯃꯃꯤꯡꯗꯤ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯐꯕ ꯑꯣꯏꯔꯦ ꯍꯥꯏꯔ ꯇꯥꯔꯁꯨ 7nmꯒꯨꯝꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯤꯗꯤꯌꯥ ꯇꯦꯛꯀꯤ 5nmꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯗꯤꯌꯥ ꯇꯦꯛꯇꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯥꯏ ꯀꯔꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯐꯤꯆꯔꯁꯤꯡ ꯌꯥꯎꯔꯤꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯃꯗ ꯀꯦꯃꯦꯔꯥ 50 ꯃꯦꯒꯥ ꯄꯤꯛꯁꯦꯜ 200 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯀꯥꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯈꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯃꯗ 200 ꯃꯦꯒꯥ ꯄꯤꯛꯁꯦꯜꯅꯤ ꯍꯥꯏꯔꯛꯑꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯌꯦꯡꯕꯤꯔꯣꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ 200 ꯃꯦꯒꯥ ꯄꯤꯛꯁꯦꯜꯁꯤ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯅꯠꯇ꯭ꯔꯒ ꯇꯧꯗꯦ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯒꯅꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯥꯔꯀꯦꯇꯤꯡꯒꯤ ꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯂꯣꯏꯅ ꯈꯪꯗꯣꯛꯄ ꯌꯥꯕꯅꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨꯅꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗ ꯌꯦꯡꯉꯤꯁꯦ ꯁꯣꯏꯜ ꯉꯥ ꯈꯨꯌꯥꯝꯗꯣ ꯍꯥꯏꯔꯤꯌꯦ ꯀꯥꯏꯗꯒꯤ ꯉꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯦꯛꯁꯤꯃꯝ 30,000ꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯒꯤꯅ ꯕꯦꯁ ꯃꯣꯕꯥꯏꯜ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯂꯨꯄꯥ 30,000ꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯈꯔ ꯐꯖꯕ ꯈꯔ ꯂꯦꯝꯕ ꯃꯃꯤꯡ ꯆꯠꯄ ꯀꯝꯄꯅꯤ ꯑꯣꯏꯗꯣꯏꯅꯦꯕ ꯄꯣꯛꯑꯒ ꯂꯩꯗꯅ ꯃꯤꯅ ꯄꯥꯏꯅꯗꯕ ꯏꯅꯧꯅꯧꯕ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯄꯣꯠ ꯑꯃꯒ ꯄꯨꯊꯣꯛ ꯇꯥꯔꯗꯤ ꯑꯗꯨꯝꯕꯁꯨ ꯈꯤꯇꯪ ꯂꯩ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟ S23 ꯅꯠꯇ꯭ꯔꯒꯅ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯅꯣꯠ 5 ꯀꯨꯝꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯔꯨꯄꯖꯤꯠꯅ ꯄꯨꯡ ꯀꯌꯥꯐꯥꯎ ꯊꯥꯗꯣꯏꯅꯣ ꯂꯥꯏꯚꯁꯦ ꯍꯥꯏꯔꯦ ꯔꯨꯄꯖꯤꯠ ꯑꯩ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯗ꯭ꯔꯤꯉꯩꯗ 11:15 ꯑꯗꯨꯋꯥꯏꯗꯗꯤ ꯂꯣꯏꯁꯤꯟꯒꯦꯅ ꯈꯜꯂꯤ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 35ꯃꯨꯛ ꯊꯥꯒꯦꯅ ꯈꯜꯂꯦ ꯔꯤꯌꯦꯜꯃꯤ P3 Lite 6 128GB ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ P3 Lite ꯇꯨꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ 1,000 ꯀꯩꯅꯣꯃꯨꯛꯀ ꯂꯩꯔꯝꯒꯗ꯭ꯔꯥꯒꯗꯣ ꯂꯨꯄꯥ 13,000 13,000 ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ 11,000 13,000 ꯃꯅꯨꯡꯗ ꯑꯗꯨ ꯍꯦꯟꯒꯠꯈ꯭ꯔꯗꯤ ꯂꯩꯗꯕꯅ ꯐꯩ ꯒ꯭ꯌꯥꯅꯦꯁꯣꯔꯅ ꯕ꯭ꯔꯣ ꯀꯣꯏꯁꯟ ꯑꯝꯇ ꯍꯧꯖꯤꯛ ꯑꯣꯐꯔ ꯂꯥꯛꯄꯗ ꯌꯥꯝ ꯗꯤꯁꯀꯥꯎꯟ ꯄꯤꯔꯤꯕ ꯒꯦꯂꯦꯛꯁꯤ S24 Ultra ꯄ꯭ꯔꯥꯏꯁ ꯌꯥꯝ ꯍꯟꯊꯔꯤꯕꯁꯦ ꯁꯤꯒ ꯍꯦꯟꯅ ꯁꯤꯒ ꯍꯥꯟꯅ ꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ S24 Ultra ꯄ꯭ꯔꯥꯏꯁ ꯌꯥꯝ ꯋꯥꯡꯈꯤꯕ ꯃꯇꯝꯗꯨꯒꯤ ꯐꯣꯟꯗꯨꯒ ꯐꯤꯆꯔꯁꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯞ ꯃꯥꯟꯅꯩ ꯐꯣꯟꯗꯤ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯁꯤꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯃꯣꯗꯦꯜꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯑꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯗꯩꯗꯤ ꯑꯣꯐꯔ ꯊꯣꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯩ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯀꯔꯤ ꯀꯔꯥ ꯃꯗꯨꯗ ꯀꯩꯝꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯀꯩꯝꯇ ꯈꯦꯠꯅꯕ ꯀꯩꯝ ꯂꯩꯔꯣꯏ ꯑꯣꯟꯂꯥꯏꯟꯗ ꯂꯣꯠ ꯌꯥꯕ꯭ꯔꯥ ꯏꯌꯥꯝꯕ ꯃꯤ ꯂꯧꯅꯕ꯭ꯔꯥ ꯍꯥꯏ ꯀꯩꯅꯣ ꯃꯥ ꯂꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯣꯠ ꯂꯩꯕꯒꯤ ꯋꯥꯔ ꯑꯣꯟꯂꯥꯏꯟꯗ ꯐꯣꯟ ꯂꯩꯕꯒꯤ ꯋꯥꯔ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯉꯁꯤꯐꯥꯎ ꯄꯥꯏꯔꯤꯅꯦ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯉꯥꯛꯇꯅꯦ ꯌꯥꯕꯅꯦ P3ꯗꯤ ꯃꯩ ꯆꯠꯄꯅꯦ ꯍꯥꯏꯔꯤꯀꯣ P3 ꯑꯣꯏꯔꯒꯗꯤ ꯂꯥꯏꯠ ꯅꯠꯇꯕꯤꯗ P3 ꯑꯣꯏꯔꯒꯗꯤ ꯌꯥꯕꯅꯦ
Haikam sital singana bro IP67 se waterproof se chumbro si bro isingda soidana tasan khradi problem lege hai IP67 yorgadi hoi water resistance yam wange IP69 na the highest wari hojik pau goi da ko 67 orgadi tasan gi matam da azum khudak tasan ke lokhat pokhot pa taw tara gadi kem problem lai roi aduga yam kuina pungai ma pungma dumaina pungma luppaga lai rak tara gadi problem lek kani madi ising chang kani thado sana nangi live kam ba numita thage hairi sohelna sohel aidi toina thade da ningsingwa numita thabane hai karai thabano kai do buno ado tang haira di nuai ni myam khangnabo ko johnson na heropan na johnson kaino bro businessman oiraga 30k piba phone pai do di hai masi ke su kai de heropan businessman oiraga su kai hai ni business minded oibagini mana khallido ko ai wakhanadi fayen khalle ai businessman ne aidana iphone 17 pro ma mi mangda status ne rupa lakh ama makhai piba phone ama lei dei sarokpudi rupa lising kuthra duna phone am leiraga lemhoi ba lam lising kunduna business thadaraga di mathang chaida duga samana ba phone ama su lei yani ko mai sendong duna ko aduna kasu kai dei ai wakhanda mayam pham ma jawa sa lei khong dum konjal lei ba sai khong sa jing hau ge tawe ꯑꯩꯒꯤ ꯁꯤ ꯔꯨꯝꯁꯤꯗꯁꯨ ꯇꯦꯕꯜꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯐꯝꯕꯒꯤ ꯀꯩꯅꯣꯁꯦ ꯖꯒꯥꯁꯦ ꯂꯩꯇꯕ ꯁꯣꯐꯥꯗꯤ ꯂꯩꯕ ꯑꯗꯨ ꯁꯣꯐꯥꯗ ꯐꯝꯕꯗꯣ ꯂꯥꯏꯠ ꯊꯥꯕꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯀꯣ ꯑꯗꯨꯒꯤ Oppo F31ꯁꯤ ꯀꯦꯃꯦꯔꯥ ꯁꯦꯟꯁꯔ ꯁꯣꯅꯤ IMX480 ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯀꯦꯃꯦꯔꯥ ꯐꯒꯠꯖꯒꯗ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ 480 ꯗꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯔꯤꯕ ꯁꯦꯟꯁꯔꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗꯤ ꯕꯖꯦꯠ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯀꯨꯟꯐꯧꯒꯤ ꯃꯅꯨꯡꯗꯒ ꯂꯩꯕ ꯀꯨꯟꯕꯨ ꯌꯧꯗꯦ ꯑꯗꯨꯝꯕ ꯁꯦꯟꯁꯔꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯕꯗꯤ ꯑꯣꯏꯔꯣꯏ Oppo F27 ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯥꯏ Oppo F27 ꯗꯨ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯀꯩꯒꯤ ꯌꯥꯗꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟꯗꯤ ꯑꯣꯏꯔꯣꯏ ꯃꯣꯏꯗꯤ Oppo ꯒꯨꯝꯕ Vivo ꯒꯨꯝꯕꯁꯤꯗꯤ ꯁꯦꯟꯁꯔꯒꯨꯝꯕꯒꯤ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯖꯥꯏꯟꯗ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯈꯔ ꯐꯖꯍꯜꯂꯒ ꯃꯌꯥꯝꯅ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯦꯟ ꯑꯣꯏꯅ ꯃꯣꯏꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗꯤ ꯑꯌꯥꯝꯕꯅ ꯋꯤꯛ ꯑꯣꯏꯒꯜꯂꯤꯀꯣ ꯌꯨꯇꯨꯕꯇ ꯂꯥꯏꯞꯄꯅꯦ ꯇꯧꯕꯅꯦ ꯊꯥꯗꯣꯏꯁꯨ ꯅꯍꯥꯟ ꯃꯨꯛꯇꯤ ꯀꯩ ꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯦ ꯏꯌꯥꯝꯕ ꯊꯥꯗꯣꯏꯁꯅꯥ ꯏꯌꯥꯝꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏ ꯏꯍꯦ ꯑꯩꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯈ꯭ꯔꯖꯥꯠꯅꯣ ꯁꯣꯏꯜ ꯄꯥꯎ ꯈꯔ ꯇꯝꯃꯣ ꯑꯩ ꯇꯥꯗꯕꯩꯅꯤ ꯑꯗꯨ ꯑꯩ ꯏꯁꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯣ ꯁꯨꯍꯦꯜꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯂꯥꯏꯐ ꯂꯣꯏꯕ ꯐꯥꯎ ꯑꯗꯨꯝ ꯂꯩꯕꯤꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯈꯪꯂꯝꯗ꯭ꯔꯤꯁꯤꯅꯦ ꯃꯁꯤ ꯊꯣꯛꯑꯒꯦ ꯍꯥꯏꯗꯤ ꯋꯥꯍꯪꯗꯣ ꯁꯣꯏꯈ꯭ꯔꯦ ꯄꯥꯎꯈꯨꯝꯗꯣ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯍꯪꯗꯨꯁꯨ ꯁꯣꯏꯔꯦ ꯄꯥꯎꯈꯨꯝꯗꯨꯁꯨ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯥꯡꯁꯦ ꯂꯣꯟ ꯍꯥꯏꯕꯅꯤ ꯑꯣꯟꯂꯥꯏꯟꯗ ꯂꯣꯟ ꯂꯧꯕꯒꯤꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯨꯝꯕꯗꯒꯤ EMI ꯂꯧꯕ ꯅꯠꯇ꯭ꯔꯗꯤ ꯂꯣꯟꯒꯨꯝꯕꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯣꯏ ꯍꯥꯏꯗꯣꯛꯑꯒꯦ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯔꯤ ꯍꯥꯏꯗꯣꯔꯛꯑꯣ ꯇꯥꯁꯦ ꯕ꯭ꯔꯣ ꯁꯄꯣꯔꯠ ꯃꯅꯤꯄꯨꯔ ꯂꯥꯏꯚ ꯑꯣꯟ ꯁ꯭ꯇꯦꯖ ꯁꯣꯡ ꯊꯥꯒꯠꯆꯔꯤ ꯁꯣꯌꯦꯜ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯔꯤꯅꯦ ꯀꯔꯤꯅꯣ ꯃꯁꯤ ꯑꯩ ꯈꯪꯅꯤꯡꯉꯛꯑꯦ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯅꯕꯁꯤꯗꯤ ꯈꯪꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯑꯩ iPhone 14 Pro Max ꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯅꯤꯔꯥ ꯍꯥꯏ ꯄꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯒꯦꯅ ꯌꯦꯡꯉꯝ ꯇꯥꯔꯒꯗꯤ 14ꯒꯨꯝꯕꯒꯤ ꯃꯣꯗꯦꯜꯁꯦ ꯂꯩꯗꯕꯅ ꯐꯔꯅꯤ ꯑꯩꯗꯤ 15ꯗꯒꯤ ꯇꯥꯗꯕ 16ꯒꯨꯝꯕ ꯑꯗꯨꯝꯕ ꯂꯩꯕꯅ ꯐꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯄꯣꯀꯣ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯣꯀꯣꯁꯦ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯀꯣ ꯃꯣꯏꯁꯦ ꯄꯣꯀꯣ X7 Pro 121 ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯖꯈ꯭ꯔꯦ ꯃꯁꯤꯕꯨ ꯌꯥꯝ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯥꯔꯚꯤꯁꯤꯡ ꯇꯧꯕꯗ ꯄꯥꯔꯠ ꯑꯗꯨꯝ ꯐꯪꯒꯗ꯭ꯔꯥ ꯍꯌꯦꯡ ꯀꯣꯟꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯄꯣꯀꯣ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯣꯟꯂꯥꯏꯟꯗ ꯍꯧꯖꯤꯛ ꯄꯣꯀꯣ X7 Pro ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯥꯔꯠꯁ ꯐꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯅꯤ ꯃꯔꯝꯗꯤ ꯄꯣꯀꯣ ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯁꯥꯎꯃꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ MIꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨꯒꯤ ꯁꯕ ꯕ꯭ꯔꯥꯟꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯄꯥꯔꯠꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯗ 10K Realme P3 Lite 2 GHz call speed rear camera MP front camera battery 6000 waterproof ꯁꯨ ꯑꯣꯏ ꯃꯁꯤ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯗꯨꯗꯤ 10K ꯄꯤꯔꯒꯗꯤ ꯑꯣꯐꯔꯗꯨ ꯂꯨꯄꯥ 10,000ꯒ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯐꯔꯦ ꯈꯪꯖꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯑꯣ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯣꯐꯔꯗꯣ iPhone 16 Pro Max ꯄ꯭ꯔꯥꯏꯁꯁꯦ ꯍꯟꯊꯗꯔꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄ꯭ꯂꯤꯖ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯌꯦ
ꯍꯟꯊꯔꯛꯀꯅꯤ ꯃꯗꯨ ꯍꯧꯖꯤꯛ ꯑꯣꯐꯔ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯩꯀꯣ ꯅꯣꯡ ꯅꯤꯅꯤꯒ ꯑꯣꯐꯔ ꯄꯤꯊꯣꯛꯑꯀꯥꯟꯗ ꯁ꯭ꯇꯣꯛ ꯂꯣꯏꯈ꯭ꯔꯦ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯒ ꯑꯃꯨꯛ ꯌꯣꯜꯂꯦꯗꯅꯀꯣ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯔꯤꯈꯩꯗꯨꯗ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯟꯊꯔꯛꯄ ꯑꯗꯨꯝ ꯇꯧꯕꯅꯤ ꯁꯤꯗꯤ ꯃꯥꯔꯀꯦꯇꯤꯡꯅꯤ ꯑꯗꯣ ꯑꯣꯐꯔꯁꯨ ꯂꯣꯏꯗꯧ ꯋꯥꯠꯂꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2 ꯐꯥꯎꯗ ꯑꯣꯐꯔ ꯂꯩꯒꯅꯤ ꯍꯟꯊꯔꯛꯈꯤꯅꯤ ꯁꯣꯏꯗꯅ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯍꯟꯊꯔꯛꯇ꯭ꯔꯒꯁꯨ ꯂꯩꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯆꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯨꯅꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯃꯌꯥꯁꯤꯗ ꯑꯃꯨꯛ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯑꯣꯐꯔ ꯄꯤꯔꯛꯈꯤꯅꯤ ꯑꯩ ꯂꯥꯛꯑꯦ ꯖꯦꯁ ꯅꯪ कुइमन करे नंग साग चाबदो कहाँ है कहाँ से हो हमारे गुरु ना अरे भाई मैं मणिपुर से हूँ आप कहाँ से हो मीगी मपा नंग तुमद्रब्रो अइना तुमनबा लाइसोन सोनगिबनी हाइरिने जेस्तनी वाथी खरा यावददि मयाम खरा नुंगाइना हौरसे माने याम हौजलोगसु काइदे Realme P3 लाइजे कैमरा सेंगद्रा हाय कैमरा आदि याम काहेना सेंगबदि ओइरोय तुममु याद्रे ममा हाइरिने Poco X7 versus Realme Note 14 Pro which one is better हाय Poco X7 Realme 14 Pro the price yam wange price to ka yingna ta ai di dum Poco X7 dum suggest tawningi migi mapa tumjaro susu harine asi bauda I comment ji asi nambo posalak tan ko asai ma comment me amdo matang laksan gi budu da pa de nang da bai ko tawna ado ai de yam na comment ji amata chita duna ba loem pa bane ba aduna sune soel nang hek haira nang थासी के मनुंग दनु पिजेलो आइरी इमाइ पेमा याम लूरी माइ साप से जो ब्रो आईफोन 15 सी का माइ तौनी पाइबदा याम नुंगाइ नि पाइबा ममन जो होंगी बने जो ऑफर मनुंग सिदा 43 45 ताइ फंगमने ले होरो आईफोन 15 दो अमेज़न दा लेबे से फगदरा थाइबिरो अमेज़न दगी ने ऑफर फंगी से अमेज़न दे दम लाइयो केसु प्रॉब्लम लाइरो तुमनिंगे तोइको नंगी लाइसोन दो हाइरी ने 30 के मुक्की मनुंग दा लेबा गेम जो सनाबदा नुंगाइ दो कैमरा फजबा फोन जो हम थाइबिरो S23 दा स्नैपड्रैगन वर्जन दो येंगो tamoin kauri kanna ngobusna kadi leirabjano chikhai gan bana bro nothing 3a se gaming nungai gadra hai nothing 3a to launch tok matam da yamna mamal ga yam wang gimne aduga hojikti offer yam piri bane madu leibe aba phone oi offer manung sida di aduga mamal amu hengala ga di leirura nu ko mado haidi magi price mana launch tok matam da pi giba price to ga di magi offer features sing ga di chana boy de ꯅꯪꯒꯤ ꯁꯥꯞꯇ ꯊꯨꯡꯉꯗꯤ ꯐꯔꯅꯤꯗ ꯐꯪꯗꯅ ꯂꯩꯕꯁꯤꯗ ꯑꯃ ꯐꯪꯍꯧꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯕꯣꯠꯀꯤ ꯄꯋꯥꯔ ꯕꯦꯡꯛꯁꯨ ꯐꯕ꯭ꯔꯣ ꯍꯥꯏꯌꯦ ꯕꯣꯠꯁꯤ ꯃꯥꯁꯤ ꯇꯤ ꯗꯕ꯭ꯂꯤꯎ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁꯤꯒꯨꯝꯕ ꯘꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯀꯨꯝꯕ ꯏꯌꯔꯕꯠꯁꯀꯨꯝꯕꯒꯗꯤ ꯁꯥꯏ ꯄꯋꯥꯔ ꯕꯦꯡꯛꯁꯨ ꯑꯗꯨꯝ ꯀꯩꯗ ꯁꯥꯕꯁꯦ ꯕꯣꯠꯁꯦ ꯊꯥꯖꯕ ꯌꯥꯕ ꯀꯝꯄꯅꯤꯕꯨꯗꯤ ꯑꯣꯏ ꯏꯟꯗꯤꯌꯥꯒꯤꯅꯤꯅꯀꯣ ꯑꯗꯣ ꯐꯕ꯭ꯔꯥ ꯍꯥꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯋꯥꯔ ꯕꯦꯡꯛ ꯑꯃꯁꯦ ꯐꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯀꯃꯥꯏꯅ ꯐꯕ ꯑꯣꯏ ꯅꯠꯇ꯭ꯔ ꯑꯣꯏꯗꯦꯁꯦ ꯈꯟꯗꯣꯛꯄ ꯂꯥꯏꯅꯕ ꯑꯩꯅ ꯍꯟꯗꯛꯀꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡꯗꯨꯗ ꯌꯥꯝ ꯐꯖꯅꯗꯤ ꯑꯩ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯗ ꯌꯦꯡꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯄꯣꯀꯣꯗ 50K ꯐꯥꯎꯕ ꯂꯩꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯣꯀꯣꯗ 50Kꯗꯤ ꯌꯧꯕ ꯂꯩꯔꯝꯃꯣꯏ ꯑꯩꯅ ꯈꯟꯕꯗ ꯐꯣꯟ 35 ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯝꯃꯅꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯌꯥꯝꯕꯅ ꯕ꯭ꯔꯣ iPhone 15ꯒꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯩꯅꯤ ꯍꯧꯖꯤꯛ iPhone 15ꯗꯣ 43 ꯗꯩꯅ 45 ꯑꯗꯥꯏꯒꯤ ꯆꯥꯡ ꯐꯪꯕꯅꯦ ꯑꯦꯃꯥꯖꯣꯟꯗ ꯑꯍꯟꯕꯗꯅꯤꯀꯣ ꯍꯥꯏꯁꯦ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦ Poco F6 112 256 ꯍꯧꯖꯤꯛ 21K ꯄꯤꯕꯅꯦ ꯄꯥꯏꯕ ꯊꯤ ꯅꯨꯡꯉꯥꯏꯕꯅꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ Poco F6 F7ꯁꯨ ꯐꯪꯉꯝꯃꯅꯤ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯪꯕꯅꯦ ꯑꯩ iPhone ꯂꯩꯔꯔꯣꯏ ꯒꯦꯃꯤꯡ ꯐꯣꯟ ꯑꯣꯏꯅ ꯂꯩꯔꯅꯤ ꯇꯥꯃꯣ ꯍꯥꯏꯌꯦ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯖꯕꯁꯤꯡꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ iPhone ꯌꯥꯝ ꯄ꯭ꯔꯣ ꯃꯣꯗꯦꯜ ꯄ꯭ꯔꯣ ꯃꯦꯛꯁꯀ ꯌꯧꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯃꯛꯇꯤ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏꯗꯅꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯕꯖꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯐꯣꯔꯗꯦꯕꯜ ꯔꯦꯟꯖꯇ ꯂꯩꯕ ꯑꯗꯨꯝ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯃ ꯁꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯐ ꯌꯥꯎꯕꯕꯨ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯇꯣ ꯑꯃꯠꯇ ꯍꯦꯛ ꯀꯣꯏꯅꯤꯡꯗꯦ ꯑꯩꯁꯤꯕꯨ ꯀꯩ ꯂꯥꯏꯅꯥ ꯅꯥꯔꯕꯅꯣ ꯍꯥꯏ ꯃꯥꯏꯁꯦ ꯂꯥꯏꯅꯥ ꯑꯔꯨꯕ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯑꯝꯇ ꯂꯥꯌꯦꯡꯕꯤꯌꯨ ꯀꯅꯥꯅꯣ iPhone 14ꯗꯤ ꯑꯣꯐꯔ ꯄꯤꯔꯛꯑꯣꯏꯗ꯭ꯔꯣ ꯗꯤꯋꯥꯂꯤꯒꯤ iPhone 14 ꯑꯣꯐꯔ ꯄꯤꯕꯅꯦ ꯂꯨꯄꯥ 90,000ꯒꯤ ꯃꯅꯨꯡꯗ ꯐꯪꯕꯅꯦꯕꯀꯣ ꯑꯗꯣ iPhone 14ꯗꯤ ꯑꯩ ꯂꯩꯍꯟꯅꯤꯡꯗꯦ ꯑꯣꯖꯥ ꯖꯤꯕꯤ ꯍꯣꯁ ꯖꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ KMC ꯍꯥꯏ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯛꯇꯤ ꯂꯣꯏꯔ ꯊꯝꯃꯦ ꯂꯥꯏꯚꯁꯦ ꯍꯥꯟꯅ ꯊꯥꯔꯦ ꯂꯥꯏꯚ ꯑꯩ ꯉꯁꯤ ꯍꯧꯕ ꯊꯦꯡꯉꯦꯕꯀꯣ ꯂꯥꯏꯚꯁꯦ ꯊꯥꯍꯧꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯗ ꯌꯥꯝ ꯊꯦꯡꯉꯅꯤꯅ ꯑꯩ ꯆꯥꯛꯁꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯂꯣꯏꯁꯤꯜꯂ ꯊꯝꯃꯦ iPhoneꯁꯤ ꯄꯦꯜꯂꯦ ꯍꯥꯏꯔꯤꯌꯦ ꯀꯣꯏꯔꯨꯅꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯆꯨꯝꯃꯦ ꯖꯦꯁꯁꯨ ꯂꯩꯔꯤꯀꯣ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯊꯥꯡꯒꯠꯂꯛꯑꯣ ꯃꯊꯪ 15 ꯄ꯭ꯂꯁ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯍꯥꯏꯌꯦ ꯃꯃꯜ ꯆꯞ ꯆꯥꯕ ꯃꯃꯜ ꯀꯌꯥ ꯂꯩꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯁꯣꯍꯦꯜ ꯍꯩꯃꯥ ꯁꯥꯞ ꯍꯟꯗꯣꯛꯎ ꯅꯨꯄꯤ ꯐꯪꯗꯕ ꯑꯣꯏꯔꯣ ꯁꯨ ꯍꯥꯏꯔꯤꯅꯦ ꯊꯥꯗꯣꯏ ꯅꯪ ꯂꯞꯀꯤ ꯗꯥꯛꯇꯔ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯗꯥꯛꯇꯔꯁꯤ ꯄꯥꯛꯇꯤ ꯂꯩꯇꯕꯅꯦ ꯃꯅꯤꯄꯨꯔꯗ ꯏꯌꯥꯝꯕꯅ ꯈꯔ ꯑꯣꯏꯕꯤꯕꯅ ꯐꯗꯧꯕ꯭ꯔꯥ ꯑꯃ ꯀꯩꯅꯣꯝ ꯌꯦꯡꯉꯒ ꯃꯗꯨ ꯃꯌꯥꯝꯒꯤꯀꯣ
ꯊꯨꯡꯅꯕ ꯃꯌꯥꯝꯒꯤ ꯕꯣꯔ ꯅꯠꯇ ꯏꯌꯥꯝꯕ ꯏꯅꯥꯈꯨꯟꯅꯤ ꯊꯥꯗꯣꯏꯁꯅꯥ ꯅꯪꯒꯤ ꯂꯥꯏꯅꯥꯗꯣ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯔꯤꯁꯔꯁ ꯇꯧꯔꯤ ꯀꯥꯎꯔꯔꯣꯏ ꯀꯧꯔꯔꯣꯏ ꯀꯨꯏꯔꯔꯣꯏ ꯈꯪꯂꯅꯤ ꯍꯥꯏꯗꯨꯅꯦꯕꯀꯣ ꯃꯥꯅꯤ ꯊꯤꯖꯟꯇꯤꯁꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯃꯗꯣ ꯗ꯭ꯔꯦꯁꯅ ꯈꯨꯠ ꯊꯥꯡꯒꯠꯂ ꯍꯥꯏꯔꯝꯃꯤ ꯏꯜꯃꯥ ꯏꯝꯂꯥ ꯍꯥꯏꯗ ꯃꯥꯜꯂꯦꯀꯣ ꯃꯥꯒꯤꯁꯦ ꯕꯨꯌꯥꯃꯌꯨꯝ ꯕ꯭ꯔꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤ 14 Pro Maxꯅꯤ ꯍꯧꯖꯤꯛ 15 Pro Max ꯑꯣꯟꯕꯗ ꯀꯌꯥꯃꯨꯛ ꯆꯦꯟꯖ ꯆꯥꯡꯉꯤ ꯑꯁ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯦꯛꯆꯦꯟꯖ ꯇꯧꯕꯩꯗꯤ ꯑꯦꯛꯆꯦꯟꯖ ꯇꯧꯕꯗꯤꯀꯣ ꯇꯧꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯑꯣꯐꯂꯥꯏꯟꯗꯀꯣ ꯈꯪꯅ ꯆꯠꯅꯕ ꯑꯝꯗ ꯀꯅꯥꯗ ꯑꯇꯣꯞꯄ ꯑꯝꯗ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯏ ꯄꯩꯁꯥꯗꯣ ꯍꯥꯞꯆꯤꯜꯂ ꯂꯩꯕꯅ ꯐꯅꯤ ꯑꯦꯛꯆꯦꯟꯖ ꯇꯧꯕꯁꯦ ꯃꯥꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯍꯟꯊꯅ ꯐꯪꯕꯅꯦ ꯑꯃꯨꯛ ꯄꯣꯀꯣꯁꯤ ꯒꯦꯝꯒꯤ ꯑꯣꯏꯅ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯤꯕꯣ ꯒꯦꯝꯒꯤ ꯑꯣꯏꯅ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯆꯍꯤꯕꯨ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ 15 ꯄ꯭ꯂꯁꯁꯤ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ 15 ꯅꯨꯡꯉꯥꯏꯅꯤ iPhone 15 ꯁꯦꯔꯤꯁ ꯑꯗꯨꯝ ꯆꯍꯤ 3 ꯃꯔꯤ ꯁꯤꯟꯅꯕ ꯌꯥꯒꯅꯤ ꯍꯣ ꯊꯥꯗꯣꯏꯗꯤ ꯑꯩꯒꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯉꯧꯕ ꯊꯣꯛꯂꯛꯑꯦ ꯖꯦꯁ ꯊꯣꯛꯂꯛꯈ꯭ꯔꯦꯀꯣ ꯑꯗꯩ ꯀꯅꯥꯅꯣ ꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯣ ꯁꯠ ꯅꯠꯇ꯭ꯔꯗꯤ ꯆꯥꯟꯁ ꯃꯥꯡꯖꯅꯤ ꯅꯣꯏꯕꯨꯗꯤ ꯂꯩꯕ ꯑꯩꯅ ꯄꯥꯝꯃꯨ ꯌꯥꯗꯕꯁꯤꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯅꯣꯏꯕꯨ ꯍꯥꯏ ꯃꯥꯅꯤ ꯄꯥꯝꯃꯨ ꯌꯥꯗꯕꯁꯤ ꯅꯨꯄꯤꯅ ꯄꯥꯝꯗꯕꯁꯤꯁꯨ ꯁꯥꯊꯤꯅ ꯄꯥꯝꯗꯕꯖꯥꯠꯅꯤꯀꯣ ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯐꯅꯌꯥꯝ ꯏꯅꯥꯛ ꯈꯨꯜꯂꯁꯨ ꯐꯅꯌꯥꯝ ꯁꯛ ꯐꯖꯔꯁꯨ ꯄꯥꯝꯃꯨ ꯌꯥꯈꯤꯗ꯭ꯔꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯖꯥꯠꯅꯤ ꯃꯁꯤ ꯈꯪꯖꯤꯜꯂꯣꯏ ꯅꯨꯄꯥꯁꯥ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯛꯇꯨꯗ ꯕ꯭ꯔꯣ ꯁꯦꯝꯁꯪ A55 5Gꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯏꯁꯥ ꯆꯥꯅꯕ ꯑꯣꯏꯗꯕ꯭ꯔꯥ ꯍꯌꯦꯡ ꯑꯃꯔꯖꯤꯠ ꯍꯧꯖꯤꯛ ꯃꯃꯜ ꯀꯌꯥꯝ ꯄꯤꯔꯤꯒꯦ ꯑꯗꯨꯕꯨ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯂꯨꯄꯥ 30,000 ꯄꯤꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯟꯅꯗꯦ ꯍꯥꯏꯇꯥꯕꯅꯤ ꯕ꯭ꯔꯣ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯦ ꯒꯦꯝ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏꯔꯤ ꯅꯩꯁꯜꯂꯦ ꯁꯥꯟꯅꯁꯜꯂꯣꯏꯕꯣ ꯒꯦꯝ ꯃꯤꯅ ꯍꯦꯜꯍꯟꯒꯅꯨꯀꯣ ꯊꯥꯗꯣꯏꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩ ꯒꯦꯝ ꯁꯥꯟꯅꯕ ꯇꯣꯛꯂꯅꯤ ꯊꯥꯗꯣꯏ ꯑꯩ ꯅꯥꯎꯕ ꯌꯥꯏ ꯃꯗꯨꯁꯨ ꯌꯥꯏ ꯅꯪ ꯑꯗꯨꯒꯤ ꯋꯥꯁꯛꯇꯣ ꯑꯩꯅ ꯊꯥꯒꯠꯂꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯣꯛꯑꯦ ꯅꯪꯒꯤꯗꯣ ꯊꯥꯗꯣꯏꯁꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯨꯒꯥꯏꯔꯦ ꯁꯦꯝꯗꯣꯔꯛꯀꯥꯟꯗ ꯍꯥꯏꯌꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯊꯨꯒꯥꯏꯔꯤꯕ ꯃꯥꯁꯨ ꯀꯔꯤꯅꯣ ꯐꯠꯃꯟꯗꯦꯍꯦ iPhone 15ꯁꯦ ꯑꯦꯃꯥꯖꯣꯟ ꯈꯛꯇꯔ ꯄꯩꯁꯥ ꯀꯛꯈ꯭ꯔꯒ ꯑꯗꯨꯝ ꯌꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯌꯦ ꯌꯧꯔꯛꯀꯅꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏ ꯀꯣꯔꯤꯌꯟꯅ ꯀꯟꯅ ꯈꯨꯠ ꯍꯥꯏꯔꯝꯃꯤ iPhone ꯄꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯤꯌꯦ iPhone ꯄꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯂꯩꯔꯤꯁꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯐꯕ ꯂꯩꯔꯤꯁꯤꯗꯤ ꯂꯨꯄꯥ 30,000ꯒ ꯌꯧꯈꯤ ꯇꯥꯔꯗꯤ ꯑꯐꯕ ꯐꯣꯟ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯅꯣ iPhone 17 Pro Maxꯁꯨ ꯂꯩꯕꯤꯗꯣꯏꯅꯤ ꯍꯥꯏꯔꯤ ꯖꯦꯁꯅ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯃꯔꯖꯤꯠꯅ 23 24 ꯍꯥꯏꯇꯥꯔꯦ 23,999 ꯂꯩ ꯂꯨꯄꯥ 14,000 ꯆꯥꯡꯗ ꯂꯩꯇꯥꯔꯒꯗꯤ ꯐꯣꯟꯗꯨꯒꯤ ꯂꯣꯏꯅ ꯑꯇꯩꯗꯤ ꯂꯣꯏ ꯌꯥꯔꯦ ꯑꯦꯛꯖꯤꯅꯣꯁ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯑꯩ ꯃꯗꯨ ꯁꯖꯦꯁꯄꯨ ꯇꯧꯅꯤꯡꯗꯦꯗ ꯑꯦꯛꯖꯤꯅꯣꯁ 1380ꯒ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯌꯥꯝ ꯋꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯚꯔꯦꯖ ꯔꯦꯟꯖꯇ ꯂꯩꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯀꯩꯁꯨ ꯑꯣꯏꯗꯕꯅꯤ ꯑꯌꯥꯡ ꯂꯩꯃꯒꯤ ꯋꯥꯔꯤꯗ ꯇꯥꯕꯨꯅꯨꯡꯒꯤ ꯋꯥꯔꯤꯅꯤ ꯌꯥꯟꯕꯗꯧꯅꯅꯦ ꯑꯩꯅ ꯌꯥꯜꯂꯤꯁꯦ ꯐꯣꯟꯒꯤ ꯋꯥꯔꯤ ꯃꯔꯛꯇ ꯑꯩꯅ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯋꯥꯔꯤ ꯌꯥꯟꯕ ꯁꯥꯕꯥꯁ ꯅꯩꯔꯦ ꯌꯥꯏꯀꯣ ꯌꯥꯏ ꯑꯣꯟꯂꯥꯏꯟ ꯃꯃꯜꯁꯦ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯤꯅꯦ ꯍꯥꯏꯔꯤ ꯃꯃꯜꯗꯣ ꯍꯧꯖꯤꯛ ꯑꯣꯐꯔ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯦꯛ ꯍꯧꯕ ꯅꯨꯃꯤꯠꯇꯅ ꯍꯣꯡꯒꯅꯦꯕꯀꯣ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯈꯔ ꯍꯦꯟꯒꯠꯂꯛꯄꯅꯦ ꯑꯣꯐꯔ ꯁꯦꯜꯁꯦ ꯂꯣꯏꯕ ꯐꯥꯎꯗ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯍꯥꯟꯅꯩ ꯄ꯭ꯔꯥꯏꯁꯇ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯂꯩꯈꯤꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ 1480 ꯑꯣꯏꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯃꯣꯏ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯍꯜꯂꯒ ꯍꯥꯏꯔꯛꯑꯦ ꯄꯣꯀꯣꯁꯤ ꯒꯦꯝ ꯑꯗꯨꯝ ꯁꯥꯟꯅꯕꯗ ꯐꯣꯟꯁꯦ ꯍꯦꯡ ꯆꯠꯂꯤ ꯀꯌꯥꯃꯨꯛ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯦꯡ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯂꯥꯛꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯏꯁꯤꯜꯂꯛ ꯇꯥꯔꯗꯤ ꯆꯍꯤ 1 2 ꯁꯤꯖꯤꯟꯅꯔꯛ ꯇꯥꯔꯒꯗꯤ ꯒꯦꯝ ꯈꯛ ꯁꯥꯟꯅꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯃꯈꯜ ꯍꯥꯞꯆꯤꯜꯂꯛꯏ ꯐꯥꯏꯜꯁꯦ ꯐꯣꯇꯣꯁꯅꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯊꯟꯖꯜꯂꯛꯏꯗꯅꯀꯣ ꯃꯦꯃꯣꯔꯤ ꯁ꯭ꯇꯣꯔꯦꯖ ꯔꯦꯝꯒꯁꯦ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯇꯝꯗꯨꯗ ꯑꯗꯩ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠ ꯑꯅꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯝꯒꯗꯣ ꯌꯥꯝ ꯀꯟꯖꯨꯝ ꯇꯧꯁꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕ ꯃꯇꯝꯗꯨꯗ ꯈꯔ ꯍꯦꯡ ꯆꯠꯂꯛꯄꯗꯤ ꯌꯥꯏ ꯊꯥꯗꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯤꯅꯣ ꯍꯥꯏꯌꯦ ꯂꯨꯍꯣꯡꯊꯣꯛꯑꯣ ꯕꯥꯔꯇꯣꯟ ꯇꯧꯔꯛꯎꯀꯣ ꯀꯣꯏꯅꯔꯣ ꯍꯥꯏꯅꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯣꯅ ꯃꯥ ꯄꯥꯎ ꯀꯩꯅꯣ ꯄꯤꯔꯛꯏ ꯁꯤꯡꯒꯖꯤꯠꯅ ꯕ꯭ꯔꯣ ꯄꯣꯀꯣꯁꯦ ꯕꯦꯇ꯭ꯔꯤ ꯈꯥꯡꯗꯦ ꯍꯥꯏꯔꯤ ꯕꯦꯇ꯭ꯔꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯕ ꯕꯦꯇ꯭ꯔꯤꯅꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ AMH ꯀꯌꯥꯅꯣ ꯑꯗꯨꯁꯨ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯈꯥꯡꯗꯦ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯀ꯭ꯔꯤꯟ ꯀꯣ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯡꯉꯤꯈꯩ ꯕꯦꯇ꯭ꯔꯤ ꯆꯥꯕꯁꯨ ꯑꯃꯨꯛ ꯍꯦꯜꯂꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯩ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯀꯌꯥ ꯊꯥꯗꯣꯏꯅꯣ ꯍꯥꯏꯔꯤ ꯑꯩ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯅꯀꯣ ꯍꯧꯖꯤꯛ ꯄꯨꯡ 13 ꯃꯤꯅꯤꯠ 8 ꯆꯠꯂꯦꯅ ꯄꯨꯡ 13 ꯃꯤꯅꯤꯠ 55ꯗꯒꯤꯅ 13 ꯃꯈꯥꯏ ꯌꯧꯗꯕꯤ ꯑꯗꯥꯏ ꯃꯅꯨꯡꯗꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯃꯔꯝꯗꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯈꯔ ꯂꯩꯕꯅꯦ ꯂꯣꯏꯅꯃꯛ ꯅꯠꯇꯦ 300 ꯄꯤꯕ ꯄꯣꯠꯁꯦ ꯑꯣꯐꯔꯅ ꯍꯥꯏꯔꯒ 450
ꯍꯥꯏꯕꯒꯨꯝꯕ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯝꯕꯁꯨ ꯑꯣꯐꯔꯅꯤ ꯍꯥꯏꯔꯒ ꯃꯃꯜ ꯍꯦꯟꯒꯠꯄ ꯑꯗꯨꯁꯨ ꯑꯗꯨꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏ ꯂꯩꯗꯧ ꯑꯣꯏꯔ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯍꯧꯅ ꯀꯥꯔꯠ ꯍꯥꯞꯆꯟ ꯊꯝꯃꯒ ꯑꯣꯐꯔ ꯃꯇꯝꯗ ꯑꯣꯐꯔ ꯄꯤꯔꯛꯏꯔꯥ ꯄꯤꯔꯛꯇ꯭ꯔꯤꯔꯥ ꯍꯥꯏꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯄꯣꯀꯣꯗꯤ ꯅꯍꯥꯟꯋꯥꯏ ꯃꯥꯗꯔꯕꯣꯔꯗ ꯏꯁꯨ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯦ ꯂꯩꯕꯁꯨ ꯇꯥꯗ꯭ꯔꯦ ꯃꯣꯏ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁꯨ ꯂꯩꯔꯝꯕꯗꯣ ꯍꯣꯏ ꯊꯣꯛꯈꯤ ꯈꯔꯗꯗꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇ꯭ꯔꯕꯅꯦ ꯉꯧꯕ ꯀꯩꯗꯧꯅꯤꯡꯉꯤ ꯃꯇꯝꯗ ꯃꯃꯥꯡ ꯍꯟꯗꯅ ꯍꯣꯔꯦꯟ ꯃꯃꯥꯡꯗ ꯍꯦꯛꯇ ꯑꯣ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯡꯅꯤꯡꯉꯦ ꯍꯣꯔꯦꯟ ꯃꯪꯗ ꯍꯦꯛꯇ ꯍꯣꯡꯗꯣꯛꯁꯦ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ ꯃꯥꯅꯦ ꯃꯪꯗ ꯍꯣꯡꯕ ꯑꯁꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯪꯗ ꯑꯣꯏꯅ ꯍꯣꯡꯉꯅꯤ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯣꯡ ꯌꯥꯕ ꯄꯣꯀꯣꯁꯤꯁꯨ ꯐꯣꯟꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯇꯥꯃꯣ ꯍꯥꯏ ꯃꯥꯅꯦ ꯄꯣꯀꯣ ꯍꯥꯏꯗꯅ ꯄꯣꯀꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯗꯦꯜꯗꯨꯗ ꯄꯤꯔꯤꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯝꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯊꯥꯗꯣꯛꯏꯅ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯤꯗꯣ ꯃꯤꯠꯌꯦꯡ ꯁꯣꯏꯕꯩꯅꯦ ꯅꯪꯗꯤ ꯐꯣꯟꯗ ꯍꯥꯏꯔꯒ ꯑꯣꯜ ꯔꯥꯎꯟꯗꯔ ꯄꯥꯝꯃꯦ ꯄ꯭ꯔꯥꯏꯁꯀ ꯆꯥꯟꯅꯗꯕꯩꯅꯦ ꯍꯥꯏ ꯆꯨꯝꯃꯦ ꯏꯌꯥꯝꯕꯅ ꯌꯥꯝ ꯐꯖꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯑꯦ ꯀꯥꯏꯗꯒꯤ ꯃꯃꯜꯒ ꯄ꯭ꯔꯥꯏꯁꯀ ꯐꯤꯆꯔꯁꯀ ꯆꯥꯟꯅꯒꯗꯕꯅꯤꯀꯣ ꯑꯗꯣ ꯃꯃꯜꯗꯨꯅ ꯂꯨꯄꯥ 10,000 ꯒꯦꯝꯁꯨ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯕꯦꯇ꯭ꯔꯤꯁꯨ ꯈꯥꯡꯕ ꯍꯥꯏꯅ ꯊꯤꯔꯗꯤ ꯐꯪꯉꯣꯏꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯆꯨꯝꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯁꯦ ꯔꯤꯌꯦꯜꯃꯤ P3 ꯂꯥꯏꯠꯀ ꯔꯤꯌꯦꯜꯃꯤ 12 5Gꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯔꯤꯌꯦꯜꯃꯤ 12ꯇꯨꯅ ꯀꯔꯤ ꯌꯥꯎꯔꯤꯅꯣ ꯔꯤꯌꯥꯁ ꯑꯗꯨꯗꯣ ꯑꯩ ꯐꯣꯟꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯥꯏ ꯐꯤꯆꯔꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯉꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯒꯤꯅꯤꯀꯣ ꯔꯤꯌꯦꯜꯃꯤ 12ꯇꯣ ꯀꯔꯤ ꯌꯥꯎꯒꯦ ꯑꯗꯨꯝꯇꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯅꯤꯗꯨꯒ ꯁꯤꯁꯤ ꯌꯥꯎꯋꯦ ꯑꯗꯨꯝꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯃꯌꯥꯝꯅ ꯍꯪꯉꯛꯏꯕ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯅꯕꯀꯣ ꯌꯥꯝ ꯑꯊꯨꯕꯗ ꯑꯩ ꯂꯦꯞꯇꯣꯞꯁꯤ ꯏꯁꯀ꯭ꯔꯤꯟꯁꯦ ꯁꯦꯝꯖꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯃꯌꯥꯝꯅ ꯍꯦꯛ ꯀꯣꯏꯁꯟ ꯍꯪꯉꯛꯄꯒ ꯄꯣꯠ ꯑꯅꯤꯗ ꯑꯩꯅ ꯁꯤꯗ ꯍꯥꯡꯗꯣꯛꯑꯒ ꯏꯃꯥꯡꯁꯤꯗ ꯊꯝꯃꯒ ꯌꯦꯡ ꯇꯥꯔꯒꯗꯤ ꯁꯤꯅ ꯐꯅꯤ ꯑꯗꯣ ꯍꯥꯏꯕ ꯌꯥꯅꯕ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝ ꯊꯨꯅ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ Oppo A5 Pro 5Gꯗꯣ ꯂꯩꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ Oppo A5 Pro ꯑꯗꯨꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯣ ꯊꯥꯗꯣꯛꯑꯦꯅ ꯍꯥꯏꯔꯤꯌꯦ ꯑꯩꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯋꯣꯅ ꯍꯥꯏꯌꯦ ꯇꯧꯕꯅ ꯐꯗꯣꯏꯔꯥ ꯀꯔꯤ ꯑꯞꯗꯦꯠ ꯂꯥꯛꯀꯦ ꯌꯦꯡꯉꯣ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯇꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯅꯧꯕ ꯂꯥꯛꯏꯕ꯭ꯔꯥ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯂꯥꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯁꯇꯨꯔꯥ ꯅꯠꯇ꯭ꯔꯒꯅ UI ꯒꯨꯝꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯏꯔꯥ ꯍꯥꯏꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯞꯗꯦꯠꯇꯨꯗ ꯀꯔꯤ ꯊꯥꯔꯤ ꯀꯔꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯗꯨ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ Poco X7 Pro ꯁꯨꯁꯤ ꯁꯤꯖꯤꯟꯅꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯁ꯭ꯃꯨꯠꯇꯤ ꯑꯣꯏ ꯒꯦꯝꯗꯤ ꯃꯩꯅꯤ ꯍꯥꯏꯔꯦ ꯃꯥꯅ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯦ ꯃꯗꯨꯒꯤ ꯐꯣꯟꯗꯣ Realme GT7ꯗꯤ ꯐꯕ꯭ꯔꯥ ꯐꯕꯅꯤ Realme GT7 ꯊꯥꯗꯣꯛꯏ ꯕꯥꯇꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ ꯑꯇꯩ ꯌꯥꯎꯗ꯭ꯔꯁꯨ ꯆꯥꯕꯒꯤ ꯊꯧꯔꯝꯗꯨꯗꯤ ꯑꯗꯥꯏꯗꯨꯗꯤ ꯍꯥꯏ ꯃꯥꯅꯤ ꯆꯥꯕꯩ ꯃꯇꯥꯡꯗꯨ ꯕꯥꯇꯣꯟ ꯇꯧꯕꯤꯌꯨ ꯂꯨꯍꯣꯡꯕ ꯇꯧꯗ꯭ꯔꯁꯨ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯃꯥꯗꯤ ꯁꯣꯏꯍꯜꯗꯦ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯇꯥꯃꯣ ꯒꯦꯝꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯒꯦꯝꯒꯤ ꯃꯈꯥ ꯍꯥꯏꯁꯦꯀꯣ ꯌꯥꯝꯅ ꯍꯥꯏ ꯑꯦꯟ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯦꯇꯜ ꯒ꯭ꯔꯥꯎꯟ ꯃꯣꯕꯥꯏꯜ ꯑꯩꯈꯣꯏꯅ PUBG ꯅꯨꯡꯖꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯒꯦꯝꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯦꯕ ꯒꯦꯝ ꯃꯣꯕꯥꯏꯜ ꯚꯔꯖꯟꯗꯣ ꯑꯩꯈꯣꯏꯒꯤ GTA ꯀꯔꯤ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯥꯟꯅꯒꯗꯕ ꯒꯦꯝ ꯑꯗꯨꯝꯕ ꯒꯦꯝꯗꯣ ꯍꯥꯞꯆꯤꯜꯂ ꯁꯥꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯝ ꯍꯦꯡ ꯆꯠꯂꯛꯀꯅꯤ ꯏꯕꯨꯡ ꯁꯥꯝ ꯅꯪꯁꯦ ꯄꯪꯉꯦ ꯑꯩꯅ ꯂꯥꯏꯚ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯈꯣꯏ ꯆꯨꯞꯄꯤꯅꯤ ꯀꯨꯏꯔꯔꯣꯏ ꯐꯥꯔꯗꯕꯅꯦ ꯃꯆꯥ ꯃꯁꯨ ꯐꯥꯗꯅ ꯀꯥꯟꯅꯗꯦ ꯗꯥꯏꯔꯦꯛ ꯃꯀꯣꯛꯇꯣ ꯐꯥꯗꯣꯏꯅꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯉꯥꯃꯨ ꯐꯣꯅꯥ ꯐꯥꯗꯅ ꯀꯩꯗꯧꯅꯤ ꯉꯥꯃꯨ ꯃꯄꯤꯗ ꯑꯣꯏꯅ ꯐꯥꯎꯅꯥꯗꯣ ꯐꯥꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯑꯪꯀꯗꯤ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯃꯥꯏꯁꯦ ꯑꯪꯀ ꯅꯠꯇꯦ ꯃꯥꯏꯁꯦ ꯑꯣꯡꯀꯣ ꯍꯥꯏꯗꯨꯅꯦ ꯊꯥꯗꯣꯏꯁꯤ ꯐꯥꯔꯨꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯃꯥꯒꯤ ꯀꯣꯛꯇ ꯂꯞꯀꯤ ꯋꯥꯈꯜ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯐꯥꯔꯒ ꯑꯗꯨꯝ ꯂꯧꯁꯜꯂꯣ ꯅꯥꯎꯕ ꯀꯩꯗꯧꯅꯤ ꯐꯥꯔꯒ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯛꯆꯅꯤꯀꯣ Realme 14X ꯌꯥꯕ꯭ꯔꯣ ꯍꯥꯏ 14X ꯑꯗꯨꯝ ꯌꯥꯏ ꯃꯃꯜꯗꯨꯕꯨ ꯃꯃꯥꯡꯒꯤ ꯀꯩꯅꯣꯕꯨ ꯑꯣꯏꯔꯝꯒꯅꯤ ꯃꯃꯜꯗ ꯀꯌꯥ ꯄꯤꯔꯤꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯅꯧꯕ ꯚꯔꯖꯟꯅꯦꯅ ꯍꯥꯏꯌꯦ ꯑꯞꯗꯦꯠꯇꯣ ꯑꯅꯧꯕ ꯚꯔꯖꯟ ꯍꯥꯏꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗꯂ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯁꯂ ꯑꯗꯨ ꯌꯦꯡꯉꯣ ꯊꯥꯔꯝꯒꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯔꯝꯕ ꯒꯦꯝ ꯁꯥꯟꯅꯔꯤꯒꯦ ꯍꯥꯏ ꯃꯌꯥꯝ ꯀꯔꯝ ꯒꯦꯝ ꯁꯥꯟꯅꯔꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯩꯗꯤ ꯒꯦꯝ ꯑꯃꯐꯥꯎ ꯁꯥꯟꯅꯗꯦꯀꯣ ꯉꯥꯖꯥꯎ ꯐꯥꯕꯁꯨ ꯂꯥꯏꯗꯕꯅꯤ ꯈꯣꯏꯖꯩ ꯂꯨꯞꯆꯈꯤꯅꯤ ꯃꯁꯥꯐꯧ ꯌꯥꯎꯔ ꯆꯤꯡꯊꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯀꯣ ꯕꯦꯔꯥꯅꯤ ꯁꯣꯍꯦꯜ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯅꯤꯅ ꯀꯩ ꯍꯥꯏꯅꯣ ꯃꯪꯗ ꯍꯣꯡꯕꯅꯤꯅ ꯆꯥꯕꯒꯤ ꯊꯧꯔꯝ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯃꯤꯀꯞ ꯊꯣꯛꯂꯛꯑꯗꯤ ꯍꯥꯏꯌꯦ ꯆꯥꯕꯒꯤ ꯊꯧꯔꯝ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒꯅ ꯑꯃꯨꯛ ꯇꯨꯝ ꯇꯥꯔꯦ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯔꯤꯀꯣ ꯑꯃꯔꯖꯤꯠꯅ 25K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯈꯔ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯝꯅꯁꯨ ꯐꯕ ꯐꯣꯟ ꯈꯔ ꯍꯥꯏꯇꯥꯔꯒꯗꯤ OnePlus Nord CE5 ꯉꯁꯥꯏꯒꯤ Poco X7 Pro ꯑꯗꯨꯝꯕ ꯐꯣꯟꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯣꯏꯕꯅꯤ ꯑꯗꯨꯝꯕ ꯌꯦꯡꯕ ꯌꯥꯏ
30K 5K ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯐꯣꯟ ꯑꯅꯤ ꯑꯍꯨꯝꯗꯪ ꯍꯥꯏꯕꯤꯔꯝꯃꯣ 30K 35K ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯅꯤꯡꯁꯤꯡꯉꯤꯁꯦ S24 ꯐꯦꯟ 에디션 ꯑꯗꯨꯒ S23 ꯅꯠꯇ꯭ꯔꯒꯅ OnePlus Nord 5 ꯅꯠꯇ꯭ꯔꯒꯅ iQOO G10R ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯩꯕꯤꯌꯣ G10 ꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯂꯨꯄꯥ 30,000 ꯃꯉꯥꯗ ꯊꯥꯗꯣꯏꯁꯤꯅ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯝꯇ ꯁꯦꯟꯅꯕꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯖꯦꯁ ꯁꯦꯟꯅꯅꯕ ꯃꯤꯕꯨꯗꯤ ꯊꯝꯃꯣ ꯑꯗꯨꯝ ꯅꯪ ꯊꯝꯕ ꯆꯟꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯁꯨ ꯌꯥꯏ ꯑꯩ ꯊꯝꯕ ꯌꯥꯝ ꯂꯩ ꯑꯩ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯎꯄꯨ ꯃꯌꯥꯝꯁꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯍꯥꯡꯉ ꯂꯣꯏ ꯂꯩ ꯁꯤꯗ ꯑꯗꯨꯝ ꯈꯔ ꯊꯝꯖꯟꯕꯤꯒꯦ ꯑꯩ ꯑꯗꯨꯝ ꯅꯪ ꯍꯥꯏꯔꯛ ꯃꯇꯝꯗ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯊꯝꯕꯤꯕꯩ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯥꯗꯣꯏꯅ ꯑꯍꯥꯟꯕ ꯂꯞ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯤ ꯐꯖꯔꯤ ꯋꯥꯔꯤꯁꯦ ꯅꯩꯁꯜꯂꯛꯏ ꯇꯥꯕ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯛꯑꯣ ꯅꯨꯡꯉꯥꯏꯅꯁꯨ iOSꯅꯦꯅ ꯍꯥꯏꯔꯤ iOS ꯑꯞꯗꯦꯠ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯊꯥꯗꯣꯏꯒꯤ ꯀꯣ ꯕꯨꯙꯤꯗꯤ ꯌꯥꯏꯍꯦ ꯍꯥꯏꯔꯔꯣꯏ ꯏꯪꯒꯤꯠꯇ ꯈꯪꯅꯔꯁꯦ ꯍꯥꯍꯥ ꯃꯥꯅꯦ ꯏꯪꯒꯤꯠꯇ ꯈꯪꯅꯁꯦ ꯑꯩ ꯉꯔꯥꯡ ꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯈꯤꯔꯣꯏꯒꯦ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯇꯧꯁꯟꯕꯤꯔꯛꯈꯤꯅꯨ ꯀꯃꯦꯟ 3 ꯂꯩꯔꯤꯀꯣ ꯖꯦꯁꯀꯤ ꯂꯩꯔꯦ ꯉꯧꯕ ꯑꯗꯨꯒ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕ ꯃꯌꯥꯝꯕꯁꯤ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤ ꯈꯛ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯀꯃꯦꯟ 3ꯁꯦ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯏꯪꯒꯤꯠꯀꯤ ꯋꯥꯔꯤ ꯑꯃꯈꯛꯇ ꯂꯤꯔꯛꯀꯦꯕ ꯉꯔꯥꯡ ꯊꯣꯛꯄꯅꯦ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯎꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯇꯦꯂꯦꯟꯠ ꯂꯩꯌꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯈꯤꯅꯨꯀꯣ ꯑꯩꯗꯤ ꯁꯤ ꯉꯥꯡꯉꯤꯉꯩꯗ ꯀꯃꯦꯟ ꯖꯔ ꯂꯥꯛꯈ꯭ꯔꯗꯤ ꯑꯩ ꯀꯃꯦꯟꯒ ꯄꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯦ ꯉꯔꯥꯡꯁꯦ ꯑꯩ ꯊꯕꯛ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯒꯥꯔꯤꯁꯤꯗ ꯇꯣꯡꯕꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯅꯠꯇꯦꯀꯣ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯁꯦ ꯕꯨꯔꯈꯥ ꯂꯤꯠꯄ ꯗꯥꯏꯔꯦꯛ ꯕꯨꯔꯈꯥ ꯂꯤꯠꯂꯒ ꯃꯃꯤꯠꯈꯛ ꯁꯨꯃꯥꯏꯅ ꯐꯥꯠꯄ ꯀꯥꯡꯕꯨꯗꯨꯅꯦ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯀꯥꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡ ꯃꯣꯏꯁꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯁꯤꯠꯁꯤꯗ ꯐꯝꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅꯅꯦ ꯃꯆꯤꯟꯅꯁꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯀꯧꯗꯦꯕ ꯃꯃꯤꯠꯅ ꯇꯪꯉꯥꯏꯅ ꯇꯛ ꯂꯥꯎꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯩ ꯃꯑꯣꯡꯗ ꯀꯩꯅꯣꯝ ꯇꯧꯋꯦꯕꯀꯣ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠꯇꯨꯅ ꯇꯛ ꯍꯥꯏꯅ ꯂꯥꯛꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯌꯥꯔꯗ꯭ꯔꯥ ꯀꯥꯏꯅ ꯍꯪꯕꯒꯤ ꯇꯥꯏꯞꯇꯅꯦ ꯃꯃꯤꯠ ꯅꯠꯇ ꯏꯪꯒꯤꯠ ꯅꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯪꯒꯤꯠꯀꯤ ꯃꯇꯥꯡꯁꯦ ꯃꯣꯏ ꯌꯥꯝ ꯈꯪꯅꯩ ꯏꯪꯒꯤꯠꯁꯦ ꯍꯣꯏ ꯌꯨꯝꯗꯒ ꯂꯩꯔꯁꯨ ꯋꯥꯔꯤꯒ ꯁꯥꯟꯅꯔꯝꯗꯁꯨ ꯌꯥꯅꯤ ꯃꯃꯤꯠ ꯅꯠꯇꯒ ꯆꯥꯛ ꯂꯣꯏꯔꯕꯒꯁꯦ ꯀꯥꯏꯅꯒ ꯈꯪꯉꯒꯀꯣ ꯑꯃꯗꯨ ꯂꯣꯏꯔꯦ ꯀꯥꯏ ꯂꯣꯏꯗ꯭ꯔꯤꯒꯔ ꯀꯥꯏ ꯃꯃꯤꯠꯀ ꯈꯞꯄꯒ ꯇꯧꯔꯝꯒꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯔꯥꯡ ꯎꯕꯗ ꯑꯩꯅ ꯑꯁ ꯌꯥꯏ ꯃꯁꯤ ꯇꯦꯂꯦꯟꯠ ꯌꯥꯝ ꯂꯩꯕꯒ ꯅꯨꯄꯥꯅꯤ ꯃꯁꯤ ꯅꯨꯄꯤꯇ ꯀꯣꯏꯔꯁꯨ ꯃꯃꯤꯠ ꯅꯠꯇ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯉꯝꯒꯅꯤ ꯅꯨꯄꯤꯁꯨ ꯌꯥꯔꯛꯀꯅꯤ ꯌꯥꯔꯛꯑꯣꯏ ꯀꯥꯁꯦ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯅꯍꯥꯟꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯂꯦꯡꯒꯥ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯇꯦꯂꯦꯟꯁꯤꯁꯨ ꯏꯪꯒꯤꯠꯇ ꯈꯪꯕꯒꯤ ꯇꯦꯂꯦꯟꯁꯦ ꯃꯁꯤꯁꯨ ꯈꯔ ꯍꯩꯖꯟꯕ ꯐꯩ ꯑꯗꯣ ꯑꯗꯨ ꯍꯩꯍꯧꯗꯕꯒꯤꯅꯦ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯅꯥꯎꯕ ꯍꯣꯏ ꯀꯔꯤ ꯀꯅꯥ ꯂꯩꯈꯤ ꯃꯌꯥꯝꯗꯣ ꯅꯣꯏꯁꯨ ꯖꯦꯁ ꯍꯣꯏꯗꯣ ꯈꯔ ꯏꯪꯒꯤꯠꯇꯣ ꯈꯔ ꯈꯪꯖꯤꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥꯗꯣꯏꯗꯣ ꯅꯪꯅ ꯌꯥꯅꯕ ꯉꯥꯡꯅꯩꯗꯣ ꯉꯥꯡꯅꯗ꯭ꯔꯁꯨ ꯏꯪꯒꯤꯠꯇ ꯑꯗꯨꯝ ꯈꯪꯗꯣꯔꯤꯕꯅꯤ ꯁꯅꯥꯒꯤ ꯐꯃꯨꯡꯃꯛꯇ ꯇꯨꯝꯍꯟꯅꯕ ꯉꯝꯗ꯭ꯔꯁꯨ ꯁꯅꯥꯒꯤ ꯃꯣꯟ ꯐꯥꯎꯗ ꯊꯣꯟꯕ ꯉꯝꯅꯤ ꯍꯥꯏꯔꯤꯀꯣ ꯌꯥꯏ ꯁꯅꯥꯒꯤ ꯐꯃꯨꯡ ꯇꯨꯝꯍꯟ ꯉꯝꯗ꯭ꯔꯁꯨ ꯁꯅꯥꯒꯤ ꯃꯣꯟ ꯊꯣꯟꯕ ꯉꯝꯅꯤ ꯍꯥꯏꯔꯦ ꯇꯥꯃꯣ ꯑꯩꯗꯤ ꯐꯦꯕꯤ ꯑꯥꯏꯖꯤꯗ ꯋꯥꯈꯜ ꯆꯪꯗꯦ ꯑꯩꯒꯤ ꯒꯦꯝꯒꯤꯇ ꯍꯥꯏꯁꯤꯅꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯄꯥꯝꯖꯕꯒꯤꯅꯤ ꯑꯗꯨꯕꯨ ꯒꯦꯝ ꯁꯥꯟꯅꯔꯒꯁꯨ ꯀꯣ ꯒꯦꯝ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟ ꯆꯦꯂꯦꯟꯖꯀ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗ ꯌꯥꯎꯔꯒ ꯄ꯭ꯂꯦꯌꯥꯔ ꯑꯗꯨꯝꯕ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯥꯔꯒ ꯑꯣꯏꯗꯅ ꯑꯣꯟꯂꯥꯏꯟ ꯒꯦꯝꯁꯤꯁꯨ ꯍꯧꯖꯤꯛ ꯇꯣꯔꯅꯥꯃꯦꯟꯒ ꯃꯌꯥꯝ ꯇꯧꯔꯕꯅꯦꯕꯀꯣ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯐꯪꯉꯤ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯗꯣꯂꯔꯗꯒ ꯐꯪꯉꯤ ꯑꯗꯨꯒꯨꯝꯕ ꯌꯧꯅꯕ ꯑꯗꯨ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯩꯅꯦꯅ ꯁꯥꯟꯅꯔꯒ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯈꯛꯀꯤꯗꯃꯛꯇ ꯁꯥꯟꯅꯕꯗ ꯅꯣꯡꯃꯗ ꯄꯨꯡ 4-5 ꯁꯥꯟꯅꯊꯣꯛꯑꯒ ꯃꯇꯝ ꯂꯣꯏ ꯃꯥꯡꯍꯜꯂꯀꯥꯟꯗ ꯀꯥꯟꯅꯕ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯗꯨꯁꯨ ꯐꯠꯇꯕ ꯆꯤꯡꯉꯤ ꯑꯗꯨꯅ ꯒꯦꯝ ꯁꯥꯟꯅꯔꯤꯗꯣ ꯃꯁꯤ ꯑꯩ ꯇꯥꯔꯒꯦꯠ ꯑꯃꯗ ꯑꯩ ꯃꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯅ ꯁꯥꯟꯅꯕ ꯉꯝꯅꯕ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯁꯤꯅ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯟꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯩ ꯑꯅꯥꯎꯕ ꯑꯩꯗꯤ ꯏꯁꯩ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯅꯥꯎ ꯃꯈꯣꯟꯁꯨ ꯍꯧꯕ ꯑꯁ ꯏꯁꯄꯤꯀꯔꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯁꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯌꯥꯝꯕ ꯑꯦꯁ ꯁꯦꯔꯤꯁ ꯑꯌꯥꯝꯕꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯥꯏꯐꯣꯟ ꯌꯦꯡꯕꯗ ꯁꯦꯝꯁꯪꯒꯤ ꯑꯦꯁ ꯁꯦꯔꯤꯁꯅ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯦꯜꯂꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕ ꯌꯥꯝꯅꯁꯨ ꯍꯣꯡꯗꯕꯀꯣ S24 S25 ꯀꯨꯝꯕ ꯍꯥꯏꯅꯤꯡꯉꯤ S25 ꯁꯦꯔꯤꯁ ꯖꯦꯁ ꯕ꯭ꯔꯣ ꯄꯣꯀꯣ X7 ꯄ꯭ꯔꯣꯗꯣ ꯀꯦꯃꯦꯔꯥ ꯕꯦꯇ꯭ꯔꯤ ꯀꯝꯗꯧꯒꯦ ꯍꯥꯏꯌꯦ ꯕꯦꯇ꯭ꯔꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯦꯃꯦꯔꯥꯗꯤ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯕ ꯑꯣꯏꯔꯣꯏ ꯆꯥꯛꯇꯣ ꯆꯥꯊꯣꯛ ꯏꯪꯈ꯭ꯔꯅꯤ ꯍꯥꯏꯔꯤ ꯑꯁ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯝꯕꯁꯦ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤꯀꯣ ꯑꯁꯦꯡꯕ ꯆꯥꯛꯁꯦ ꯑꯩꯗꯤ
loiraga si hangdo thammi bani injang jina mu ko chak si budi makhum mu kupsala thammi ingdi soin khare ingdaramani adu pung mu phajale chak loisala lai rei je cha badi yara bani 13 makhai da loisala ge me amu ya de chak palak padai tin ge yot khale lam khale ira kanam tawre nupa noi maya bu nupi amta leitrabro ai gi nupi da karan tari se hai hoine adu su chummi ne mi gi nupi da karan ta nu phate ko noi ado koi dring khai di lai sabi ai di luong khai di pakhang amana so hai bu to kaisu di kai da brain khali ai gi nupi gi khut pairakri thadoina ahan bo oiduni hai chan airline thaba na hai ko thadoisna jes kadai dagi ai gi sipau pai bang tandana mingon dagi pithokre aina sinaba haira kanda loba chatle hai comment amsu hai to leire kana comment se naubana ni ko hotamo thadoi di ai gi wife kana gi sunate moina phangloi loin lolini ai man mane moina pangai ai ni ko phangoi phangbudi kana so soel na thadoi na michi khachalai ai di thabak halaga sanaida hai ri ko adu di ai kesu kai de soel ben daga farga ai di tong ngam loi la oi hai ri amoi ko topa gari ama to ben da di mama ngai gi ko bet na phawdo malani nupa na lai sabi lauge na phaba mandre bet na kinep to woi phawdo malani ben da to nu ko tamo realme nungai bani sai ta bhai hoi realme su nungai adum ado s series stereo gumbo orde duna nungai ni auto da la ke du di kaisu to ru hai hoi auto da na mu pha doi ne ngasai gi phungat na ba nungsi nungsa mapan dai loi changa ga di sa do taga tek na nungai le dana ko manung da phunjal laga pu apu da phajal laga loi thong thong lo jala chap di phungat na musi ni ko aduna auto da su phai do you love me thadoi hari lore taba bro se hyped kay hano hyped thizen ba kan bazani ge ta hari ko ai na pamjabai ne masidi ai dum yeng ha ta leidrasu dum yeng ai handak iphone 17 ga launch tarok pado ai dum yeng ni event to ko ai leidraga so ai na du effort ngam draga so kari no yaw si kamai kayam phari no na yam nungai ri bro so ai dum nungai bane dum pakum di ko chana pakum dum tarokani sak saram daira hairam ba kaugunu ko hairam ge hai sa dore na tok tabo ai sa di u phangaro ai di mayam mang da sa si kai je khara lola cha dore aduna mayam live dore cha dong ni na dum di u phangaro kana no sak sa tho hai je chahan doi pung ta dri live thana chahan doi ni lang no ko pung ta dri no ai ri ya sa doi kai no to ri se ai ri ai sakhalaba male noi gi si ai ri ko tꯧꯊꯣꯛꯑꯁꯦ ꯉꯁꯤꯗꯤ ꯍꯥꯏꯔꯤꯅꯦ ꯌꯥꯕꯖꯥꯠꯅꯤ ꯕ꯭ꯔꯣ ꯑꯦꯃꯥꯖꯣꯟꯗꯩ ꯄꯣꯠ ꯀꯛꯄꯅꯦ 4 days ꯁꯨꯔꯦ ꯁꯤꯞ ꯇꯧꯔꯛꯇꯕ ꯑꯣꯔꯗꯔ ꯀꯩ ꯂꯦꯡꯗꯕꯤꯗ ꯂꯩꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅ ꯄꯣꯠꯇꯣ ꯑꯗꯨꯝ ꯊꯥꯕꯅꯦꯕ ꯄꯣꯠꯇꯨꯒꯤ ꯄꯦꯖꯇꯀꯣ ꯁꯤꯒꯤ ꯄꯣꯁ 2 to 4 days ꯒꯤ ꯃꯅꯨꯡꯗ ꯁꯤꯞ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ 7 days after 7 days ꯁꯤꯞ ꯇꯧꯏ ꯀꯥꯏꯅ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯣ ꯁꯦꯜ ꯃꯇꯝꯗ ꯇꯧꯕꯁꯤꯗꯤ ꯈꯔ ꯇꯞꯅ ꯂꯥꯛꯀꯟꯕꯅꯦ ꯃꯔꯝꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯤ ꯆꯥꯝꯃꯗ ꯇꯧꯔꯝꯕꯁꯨ ꯂꯤꯁꯤꯡ ꯑꯃꯗꯤ ꯇꯧꯔꯝꯒꯅꯤꯅꯦ ꯑꯦꯠꯂꯤꯁ ꯀꯣ ꯑꯩ ꯌꯥꯎꯔꯦ ꯑꯩꯁꯨ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯎꯔꯤ ꯅꯪꯁꯨ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯗ꯭ꯔꯕ ꯂꯤꯁꯤꯡ ꯑꯃ ꯇꯧꯔꯝꯃꯦꯅ ꯈꯜꯂꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯒꯤ ꯃꯤ ꯀꯔꯣꯔ ꯀꯌꯥꯅꯣ ꯂꯩꯖꯩ ꯃꯁꯤꯗꯩꯗ ꯂꯥꯛ ꯀꯌꯥꯅ ꯑꯣꯔꯗꯔ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯀꯥꯟꯗ ꯃꯊꯪ 1 by 1 ꯑꯃꯨꯛ ꯔꯤꯂꯤꯁ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯝ ꯆꯪꯕꯅꯦ ꯑꯣꯐꯔ ꯃꯇꯝꯗ ꯂꯩꯕꯁꯦ ꯊꯥ ꯃꯈꯥꯏ ꯑꯃꯒ ꯆꯪꯕ ꯌꯥꯎꯒꯦ ꯂꯩꯕꯗ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯦꯝ ꯐꯣꯟ ꯁꯦꯝꯈ꯭ꯔꯕꯁꯤꯡꯁꯦ ꯑꯥꯏ ꯄꯤ ꯔꯦꯇꯤꯡ ꯍꯟꯊꯕ꯭ꯔꯣ ꯍꯥꯏ ꯁꯦꯝꯃꯨꯔꯗꯤ ꯑꯥꯏ ꯄꯤ ꯔꯦꯇꯤꯡꯗꯤ ꯈꯔꯗꯤ ꯃꯥꯒꯤ ꯕ꯭ꯔꯤꯆ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤꯅ ꯁꯤꯜ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅꯗꯤ ꯆꯞ ꯃꯥꯟꯅꯅꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕꯅꯤꯅꯀꯣ ꯑꯩꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨ ꯏꯁꯤꯡ ꯆꯪꯒꯅꯤꯗ ꯂꯩ ꯁꯦꯝꯃꯨ ꯇꯥꯔꯒꯗꯤ ꯑꯗꯨ ꯀꯝꯄꯅꯤꯗ ꯄꯤꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕ ꯑꯃꯗ ꯃꯐꯝꯗꯨꯗ ꯄꯤꯔꯒ ꯌꯥꯝ ꯐꯖꯅ ꯑꯣꯊꯣꯔꯥꯏꯁ ꯀꯩꯅꯣ ꯃꯣꯏꯅ ꯃꯦꯆꯤꯟꯒꯤꯅ ꯊ꯭ꯔꯨꯗꯒ ꯇꯧꯔꯒ ꯁꯦꯝꯃꯛꯄ ꯁꯤꯜ ꯇꯧꯔꯛꯄ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯅꯤ ꯕꯣ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯗꯤ ꯒꯤ ꯃꯇꯥꯡꯒꯤ X6 Proꯗꯒꯤꯗꯤ ꯑꯞꯒ꯭ꯔꯦꯗ ꯈꯔ ꯑꯣꯏ ꯔꯤꯌꯔ ꯀꯦꯃꯦꯔꯥꯁꯨ ꯑꯁꯨꯝ ꯁꯦꯡꯉꯦ ꯄꯣꯀꯣꯒꯤ ꯑꯞꯒ꯭ꯔꯦꯗ ꯈꯔ ꯍꯥꯏꯔꯗꯤ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯏꯝꯄ꯭ꯔꯨꯚ ꯂꯩ ꯒꯦꯝꯒꯤ ꯁꯦꯟꯂꯛꯄꯅꯤꯅ ꯑꯥꯏꯐꯣꯟ ꯁꯦꯝꯁꯪꯒꯗꯤ ꯈꯔ ꯍꯦꯜꯂꯦ ꯍꯣꯏ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯄꯣꯀꯣꯁꯦ ꯁꯨꯝ ꯒꯦꯃꯔꯁꯇ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤꯅ ꯁꯀ꯭ꯔꯤꯟ ꯅꯨꯡꯉꯥꯏꯕ ꯕꯦꯇ꯭ꯔꯤ ꯆꯥꯎꯍꯟꯕ ꯄ꯭ꯔꯣꯁꯦꯁꯔ ꯐꯍꯟꯕ ꯂꯣꯏꯅꯃꯛ ꯐꯍꯟꯕꯗꯤ ꯀꯥꯏ ꯌꯥꯔꯅꯤ ꯂꯣꯏꯅꯃꯛ ꯐꯍꯜꯂꯒꯗꯤ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨꯒꯗꯤ ꯆꯥꯟꯅꯔꯣꯏꯗꯅꯀꯣ ꯂꯨꯄꯥ 50,000 ꯄꯤꯕ ꯐꯣꯟ ꯑꯃꯒ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯃꯗꯤ ꯃꯤ ꯀꯅꯥꯝ 50 ꯄꯤꯕ ꯑꯇꯣꯞꯄ ꯁꯦꯝꯁꯪꯗꯣ ꯂꯩꯔꯔꯣꯏꯕꯀꯣ ꯄꯣꯀꯣꯗꯣ ꯂꯣꯏ ꯂꯩꯔꯅꯦꯕ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣꯃꯗꯤ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯔꯒ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯄꯩꯁꯥꯁꯦ ꯀꯣ ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯦꯃꯦꯔꯥꯗ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯣꯁ ꯀꯠꯇꯤꯡꯁꯦ ꯇꯧꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯤ ꯁ꯭ꯂꯦꯞꯅ
good night aisha dum yenge nungai bane specification anti to ate ate ti sabini hairi ko mane tamosi yam nusida itaima leiradi hena nungai ni hai mane adum lei aigisu leirakpa yai leirakani ko matam amna khoige haina bado khoige maring ena tribe am leidana manipur da maring na saba sangbai nangma na hangba hauna de na haibam leibane baduna aigisu dum laibak tai sora tambam de leiramgani ko adu nongma leirakani ngawba nang adugi damakta waru no aisu wade ai dum laina tambam laksane leire Realme 15 12 5G OI 108 megapixel camera front na 8 megapixel OI 2.2 clock speeds full HD LCD display OI versus Realme P3 Lite na waterproof 2.4 gigahertz 32 rear camera 8 camera OI 100 megapixel camera ka dudi am thaja biru no ko 100 ka aseng bam ta kana am ta hap na te madu di 12 megapixel duna pixel combination ka na ko 50 megapixel na two times combination tawga 100 on pe maina tawbung ten 100 megapixel camera aseng kana hap na te camera matang do di ko aduga aina mo haining ni senga sai ge P3 do alai to oitargadi IP rating waterproof yorokpoduna maram oirkan akoi phone ase sinna matam da khutta gi sing da baltin da to ka tasan gi yawi ising ga hek chong gi bukhot gi yawi adum bada bera problem thokpa gi chang do le roi dana ko im khaw da hap da non thaw da bukhi da tab ko su yawi ne ko ising choke non thaw da aduna adugum badu gi khallaga di waterproof oibaduna di phane ai haininge gari do thong amta tang pandaba phaba lakcho natragadi aidi chongtha gadoi chen bada chen thabada su doctor jani hairi mani chen chingda badai male thong pan da bada lao hairi ga thong am ta pan da bada na da chong da gini hairi kong sai waram mani ising glass am ta thakchen thakpi uba hairi as hairi ngai sida ising thakke ado as bottle jang asi dinak ta thamaudre ada sak sab da horen pulap tha ge na pulap tham gi be a leire tha ni soi da na sa ising da na te sak su sara dam ne mayam matam yoksalabani ko masi haire ise matam yoksale hai ni gyan taw wa besti wa da ri sum hai mi hai ga no mi hai ga no mi hari lakani hauji guwahati da ban leibane adugi pot lakpada gari do lakpa ya da bani hari ko nobuna ho tha do engkauri haying phaba lakke khang ni mi noi ai phaba laktai do kai kai gari da lakani haina ro thadoi nang minungsi masak khangman de ko ai re ne ai nupi pharga lawgadaba mi natte sohel gumba natte ai bajari wari je rias na real mi pitri lai je waterproof oi ising da thadaraga kuina leibada kaisu toredra yam kuina leibadi yaroi ko adum numi chupulusan thamba yaroi pung ngak ta gi basa lokhat pada kem problem nei roi thong amatang pan ba oiragadi ambulance amada phabana farani lokhong naso anaba mi puba manaba mane mi na zona puna mano kananta na singna roi madun phado mal ambulance to yam ya idea do ya swel gi ko gari macha da la ke hai ri karam kam pikpa gari no plastic ki gari sai mu chaw bodora nang karam ba gari no macha ai do make sengu angang kamaina kaino angang kamaina era seran turan ngawba ai minusi yam leiba mi ne yaroi live loiba shamna san gaida lakpana phadong male thadoi ya baduna di phadoi ne ek chongdana chen la san noi hani hai loi ne ko san ani thado ta na la loi re san gaida na phangdoi ne Samsung A56 se pai ba ya bra hai A56 ngasai hai go 55 la Exynos 1480 yaw have do adu oram do male 56 yo dum yai madu price kya mo kapiri jan lupa lising kuthra gi manung da le ga di lebiu ko du da helaga di madu yam phaba phone oide ai thadoi bu pambanina pharaga lawni nate live adum tharaga thakpio live loisanbadi yaroi ising kita thaga pung baro bo thadok sing asi di ai es madu di bera kaya ising ka takning tre ising thawra di baro bo leite yaroi agala di bera kan ising ka tharoi kangale leirage romeo gi haktak tagi aigi amtang leijaba tharsu yonkre jari brogi pc gi matangda khara haibiu pc gi knowledge kya leite hai pc di keno ne aina pami ba poto aigi budget range gi makha pole ba aina samna hai ka dai mamang da so hai kram nam kan hai ge chin na pa matang sida ai se laptop ta hai su pc hai su ma hai sab man re ko ai se amna normal user
ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞ ꯑꯃ ꯁꯨꯝ ꯐꯥꯏꯜ MS Word Excel ꯑꯗꯩꯗꯤ ꯀꯩꯅꯣꯗ PPT ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯁꯨꯝ ꯅꯣꯔꯃꯦꯜ ꯁꯤꯖꯤꯟꯅꯕ ꯑꯗꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛꯀ ꯑꯗꯨꯝ ꯀꯩꯅꯣ ꯄꯦꯄꯔ ꯑꯃꯒ ꯍꯥꯏꯐꯦꯠ ꯄ꯭ꯔꯤꯟ ꯇꯧꯕ ꯈꯣꯠꯄꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯨꯗ ꯂꯦꯞꯇꯣꯞꯇꯨꯗ ꯁꯨꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒꯨꯝꯕ ꯁꯨꯝ ꯌꯦꯡꯕ ꯑꯗꯩ ꯏꯟꯇꯔꯅꯦꯠꯇ ꯀꯩꯀꯩ ꯕ꯭ꯔꯥꯎꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ i3 ꯀꯣ 10 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎ ꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨꯗ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯒꯦꯝꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯍꯦꯛ ꯁꯥꯟꯅꯕ ꯒꯦꯝ ꯍꯥꯏꯗꯅ ꯌꯥꯝ ꯍꯦꯚꯤ ꯒꯦꯝ ꯅꯠꯇꯦꯀꯣ ꯒꯦꯝ ꯃꯆꯥ ꯃꯁꯨ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ i5 ꯀꯨꯝꯕ ꯑꯗꯨꯗ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯂꯦꯞꯇꯣꯞ ꯑꯃ ꯅꯠꯇ꯭ꯔꯒꯅ PC ꯑꯃ ꯕꯤꯜ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯦꯝꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯒꯦꯝ ꯑꯌꯥꯝꯕ ꯃꯇꯝ ꯁꯥꯟꯅꯕ ꯑꯗꯩꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯉꯁꯥꯏꯒꯤꯗꯣ i7 ꯅꯠꯇ꯭ꯔꯒ i9ꯗꯩ ꯇꯥꯗꯕ ꯔꯥꯏꯖꯟꯗ ꯑꯣꯏꯔꯁꯨ ꯔꯥꯏꯖꯟ 7 9 ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕꯁꯨ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯇꯣ 8 GB 16 GB ꯒꯨꯝꯕ ꯌꯥꯎꯕ ꯑꯗꯩ SSD ꯒꯨꯝꯕ ꯑꯌꯥꯝꯕ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯣꯏꯕꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥ ꯃꯇꯨꯡ ꯏꯟꯅ ꯕꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯨ ꯃꯃꯜꯁꯨ ꯑꯝꯇ ꯃꯥꯟꯅꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤ ꯆꯥꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯣ ꯑꯩꯗꯤ ꯏꯁꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏ ꯊꯥꯗꯣꯏ ꯃꯁꯥꯅ ꯍꯥꯏꯍꯟꯒꯅꯤ ꯑꯩꯉꯣꯟꯗ ꯐꯖꯔꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯛꯄ ꯑꯣꯏꯁꯅꯨ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯏꯕꯨꯡ ꯁꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯏꯀꯥꯏ ꯉꯥꯎꯍꯜꯂꯦ ꯏꯁꯩꯗꯨ ꯁꯛꯑꯒ ꯃꯄꯨ ꯅꯪꯒꯤ ꯃꯄꯨ ꯃꯥꯒꯤ ꯁꯪꯒꯥꯏ ꯃꯥꯏꯀꯩ ꯄꯥꯡꯂꯗꯤ ꯍꯥꯏꯔꯤ ꯐꯖꯔꯤ ꯋꯥꯔꯤꯁꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩ ꯉꯁꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯐꯖꯩ ꯅꯩꯔꯦ ꯊꯥꯗꯣꯏ ꯅꯪ ꯊꯥꯔꯒ ꯊꯝꯕ ꯌꯥꯅꯤ ꯍꯥꯏꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯊꯕꯛ ꯈꯔ ꯂꯩ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯄꯣꯊꯥꯔꯒꯦ ꯃꯊꯪ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯖꯁ ꯅꯪ ꯉꯇꯥ ꯆꯠꯈ꯭ꯔꯕꯅꯤꯅ ꯐꯪꯉꯔꯣꯏ ꯅꯪ ꯐꯪꯕꯗꯤ ꯁꯣꯏꯍꯜꯂꯣ ꯅꯣ ꯑꯩꯅ ꯍꯥꯏꯕ ꯉꯥꯏꯔꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯁꯨꯈꯪ ꯈꯪꯉꯔꯣꯏꯗꯣ ꯍꯥꯏꯌꯦ ꯏꯕꯨꯡꯉꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯥꯟꯁ ꯄꯤꯔꯒꯦ ꯅꯍꯥꯔꯣꯜꯒꯤ ꯊꯧꯔꯝ ꯑꯣꯏꯅꯕ ꯈꯨꯡꯒꯪ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ ꯏꯌꯥꯝꯕ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯤ ꯅꯍꯥꯔꯣꯟꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒꯅꯤ ꯀꯨꯌꯣꯗ ꯂꯥꯛꯏꯁꯤ ꯅꯍꯥꯔꯣꯟꯒꯤ ꯈꯣꯟꯖꯦꯜ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯂꯥꯛꯇꯥꯏ ꯑꯗꯨ ꯏꯌꯥꯝꯕꯩꯗꯣ ꯃꯊꯪꯒ ꯍꯣꯠꯅꯔꯦ ꯕ꯭ꯔꯣ ꯄꯣꯔꯇꯦꯕꯜ SSD ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯄꯣꯔꯇꯦꯕꯜ SSDꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯀꯔꯤ ꯍꯥꯏꯈꯔꯦ ꯗꯥꯏꯔꯦꯛ ꯀꯝꯄꯅꯤꯁꯤꯡꯅ ꯃꯁꯥꯅ ꯃꯣꯏꯒꯤ ꯁꯥꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯃꯤꯡꯁꯦ ꯀꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯕ꯭ꯔꯦꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅꯀꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯀꯦꯕꯤꯅꯦꯠꯀꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯇꯧꯕ SSD ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯑꯗꯨꯝꯕꯁꯨ ꯂꯩ ꯑꯗꯨꯝꯕꯗꯨꯅꯗꯤ ꯍꯦꯟꯅ ꯐꯗꯣꯏꯅꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯍꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯌꯥꯕ꯭ꯔꯥꯒꯦ ꯀꯃꯦꯟꯒ ꯂꯣꯏ ꯁꯣꯏꯔꯦꯀꯣ ꯅꯣꯏ ꯐꯅꯤ ꯍꯥꯏꯕꯁꯤꯗ ꯍꯥꯏꯌꯦ ꯐꯥꯅꯤ ꯍꯥꯏꯕꯁꯤꯗ ꯍꯥꯏꯕ ꯑꯣ ꯊꯥꯗꯣꯏ ꯁꯅꯥꯁꯦ ꯂꯥꯁꯇ ꯅꯨꯄꯥ ꯑꯣꯏꯔꯝꯃꯕ ꯌꯦ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯕꯖꯥꯠꯅꯤꯀꯣ ꯀꯅꯥ ꯈꯪꯅꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕ ꯅꯣꯡ ꯐꯥꯗꯣꯛ ꯒꯦꯝ ꯃꯆꯥ ꯃꯆꯥ ꯁꯥꯟꯅꯕ ꯆꯤꯡꯕ ꯀꯌꯥ ꯄꯥꯏꯔꯗꯤ ꯌꯥꯔꯅꯤꯗꯨ ꯈꯪꯅꯤꯡ ꯂꯩꯔꯦ ꯒꯦꯝ ꯁꯥꯟꯅꯕ ꯃꯤꯗ ꯍꯪꯕꯗ ꯃꯣꯏꯗꯤ ꯅꯩꯕꯩ ꯉꯥꯛꯇꯅꯤꯅ ꯌꯥꯝ ꯋꯥꯡꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯑꯗꯨꯝꯕ ꯒꯦꯃꯔꯁꯤꯡꯗꯤ ꯂꯥꯛꯀ ꯌꯧꯋꯦ ꯃꯣꯏꯒꯤ PC ꯕꯤꯜ ꯇꯧꯕꯁꯦꯀꯣ ꯑꯗꯣ ꯂꯨꯄꯥ 50,000 ꯂꯩꯔꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯌꯨꯖ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀꯥꯕꯛ ꯇꯝꯕ ꯈꯣꯠꯄꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦ ꯑꯩ ꯊꯥꯗꯣꯏꯒ ꯒꯥꯔꯤ ꯊꯥꯗꯣꯏꯗ ꯒꯥꯔꯤ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯂꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯒꯤꯔꯤ ꯅꯠꯇꯦ ꯖꯤꯔꯤ ꯇꯛꯁꯜꯂꯨ ꯈꯟꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯈꯜꯂꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯖꯁ ꯀꯥꯟꯅꯕ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯍꯥꯏ ꯌꯥꯒꯗ꯭ꯔꯥ ꯊꯥꯗꯣꯛꯏ ꯍꯥꯏꯔꯤꯅꯦ ꯁꯣꯏꯍꯦꯜꯗ ꯅꯠꯇꯦ ꯑꯩ ꯃꯥꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯨꯔꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯩꯒ ꯊꯥꯗꯣꯏꯒꯇꯅ ꯈꯪꯉꯦ ꯍꯥꯏꯔꯤ ꯑꯣ ꯅꯨꯄꯥꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯀꯣ ꯊꯥꯗꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯅꯨꯄꯤꯅꯤ ꯑꯁꯦꯡꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯟꯁ ꯌꯦꯡꯒꯦ ꯈꯟꯕ ꯃꯌꯥꯝ
ꯑꯩ ꯇꯨꯝꯗ꯭ꯔꯤꯀꯣ ꯍꯥꯏꯔꯤ ꯃꯥꯅꯦ ꯖꯦꯁ ꯅꯪ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯅꯥꯎꯕꯅꯔ ꯈꯤꯡꯕꯅꯔ ꯁꯣꯏꯍꯦꯜꯅꯔ ꯀꯅꯥꯅꯣ ꯑꯗꯨꯝ ꯁꯠꯈ꯭ꯔꯦ ꯅꯪ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯈꯪꯉꯣ ꯑꯗꯨꯃꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯤ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯄꯨꯡ 12:30 ꯇꯥ ꯂꯩꯔꯝꯃꯦ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯁꯟꯅꯤꯡꯉꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯆꯥꯛ ꯆꯥꯗꯕꯩ ꯆꯥꯛꯁꯨ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛꯁꯨ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕꯒꯤꯀꯣ ꯊꯕꯛꯁꯦ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯃꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝ ꯊꯦꯡꯅꯗꯤ ꯊꯥꯔꯣꯏꯒꯦ ꯍꯌꯦꯡ ꯁꯟꯗꯦꯁꯤꯗ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯍꯧꯔꯒ ꯈꯔ ꯀꯨꯏꯅ ꯊꯥꯔꯁꯤ ꯃꯌꯥꯝ ꯍꯦꯛꯇ ꯄꯨꯡ 4 ꯑꯗꯥꯏꯋꯥꯏꯗꯒꯤ ꯍꯦꯛꯇ ꯉꯥꯏ ꯂꯩꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯅꯣꯏ ꯇꯥꯃꯣꯖꯕꯤ ꯑꯣꯏꯅ ꯄꯥꯔꯒ ꯅꯣꯏꯅ ꯑꯩ ꯐꯥꯅꯕ ꯇꯥꯟꯅꯔꯣ ꯑꯩꯅ ꯃꯥ ꯐꯥꯅꯕ ꯇꯥꯟꯅꯔꯒꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯑꯩ ꯌꯥꯏ ꯌꯥꯏ ꯑꯗꯩ ꯀꯅꯥꯅ ꯉꯝꯒꯦꯅ ꯑꯩꯁꯨ ꯀꯅꯥꯅꯣ ꯐꯥꯅꯕ ꯊꯤꯔ ꯂꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯏꯁꯩ ꯇꯧꯁꯦ ꯍꯥꯏꯔꯤꯅꯦ ꯁꯨꯍꯦꯜꯅ ꯄꯨꯡ ꯀꯌꯥꯃꯨꯛ ꯊꯥꯔꯒ ꯊꯥꯗꯔꯒ ꯊꯝꯕ ꯌꯥꯅꯤꯕ꯭ꯔꯣ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯦꯁ ꯑꯦꯁ ꯗꯤ ꯚꯔꯁꯦꯁ ꯑꯦꯟ ꯕꯤ ꯑꯦꯝ ꯏꯒꯤ ꯃꯇꯥꯡꯗ ꯑꯦꯟ ꯕꯤ ꯑꯦꯝ ꯏ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯖꯦꯅꯦꯔꯦꯁꯟ ꯃꯃꯤꯡꯅꯤꯀꯣ ꯑꯦꯁ ꯑꯦꯁ ꯗꯤꯒꯤꯗꯣ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯑꯦꯁ ꯑꯦꯁ ꯗꯤ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯥꯁꯇ ꯏꯌꯥꯝꯕꯅ ꯐꯪꯈꯤꯅꯤꯀꯣ ꯍꯥꯏꯔꯤ ꯃꯗꯣ ꯆꯥꯟꯁꯇꯤ ꯈꯔ ꯌꯥꯝ ꯅꯦꯝꯃꯤ 100% ꯐꯧ ꯂꯩꯇꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯅ ꯑꯩ ꯀꯩꯝ ꯆꯤꯡꯅꯕ ꯐꯥꯎꯔꯨꯅꯨ ꯇꯥꯃꯣꯒꯤꯗꯤ ꯒꯦꯝꯗ 90K ꯁꯨꯔꯦ ꯆꯪꯉꯤꯁꯦ ꯑꯁ ꯑꯩ ꯃꯗꯨ ꯄꯩꯁꯥ ꯄꯥꯝꯃꯨꯏꯗ ꯅꯥꯎꯕ ꯅꯪꯅ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯗꯩꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣ 90K ꯌꯧꯔꯝ ꯇꯥꯔꯗꯤ ꯅꯪ ꯐꯖꯕ ꯄꯤ ꯁꯤ ꯑꯃꯁꯨ ꯕꯤꯜ ꯇꯧꯔꯝꯕ ꯌꯥꯔꯝꯃꯅꯤ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯌꯥꯝꯕ ꯐꯪꯅꯕ ꯑꯌꯥꯝꯕꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤꯀꯣ ꯒꯦꯝꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯒꯦꯃꯔꯁ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯏꯟꯗꯤꯌꯥꯗꯇ ꯅꯠꯇꯦ ꯋꯥꯔꯜ ꯋꯥꯏꯗꯇ ꯒꯦꯃꯔꯁ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯇꯧꯕ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯑꯣꯏꯅ ꯁꯥꯟꯅꯕꯗꯣ ꯑꯗꯨꯅꯗꯤ ꯐꯩ ꯁꯤꯅꯤ ꯏꯅꯥꯎꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ 1:18 ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯛꯑꯦ ꯁꯤꯅꯤ ꯃꯔꯝꯗꯤ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯂꯩꯗꯅꯀꯣ ꯍꯌꯦꯡ ꯁꯟꯗꯦꯅꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯀꯨꯏꯅ ꯄꯨꯡ 4 ꯍꯦꯛꯇ ꯍꯧꯔꯛꯀꯦ ꯃꯌꯥꯝ ꯍꯦꯛꯇ ꯉꯥꯏ ꯂꯩꯔꯝꯃꯣ 4 ꯐꯧ ꯊꯥꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯌꯥꯝꯅ ꯑꯦꯝꯁꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯂꯣꯏꯁꯤꯜꯂꯁꯤ ꯏꯌꯥꯝꯕ ꯍꯥꯏꯅ ꯖꯦꯁꯅ ꯍꯥꯏꯔꯛꯑꯦ ꯖꯦꯁꯇꯤ ꯇꯨꯝꯅꯤꯡꯕꯁꯤꯗ ꯑꯩ ꯂꯣꯏꯕ ꯉꯥꯏ ꯂꯩ ꯃꯥ ꯑꯩ ꯍꯦꯛ ꯂꯣꯏꯗꯕꯤ ꯊꯥ ꯂꯩꯍꯧꯔ ꯃꯥꯅ ꯇꯨꯝꯈ꯭ꯔꯗꯤ ꯐꯪꯍꯧꯔꯣꯏ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯖꯦꯁ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯑꯩ ꯈꯪꯉꯦꯀꯣ ꯑꯩꯗꯤ ꯑꯇ ꯎꯒꯟꯕꯅꯤ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯍꯥꯏꯅꯣꯁꯤ ꯌꯥꯝ ꯈꯪꯒꯟꯕꯅꯤꯀꯣ ꯑꯩ ꯑꯗꯨꯅ ꯅꯪ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯈꯪꯉꯦ ꯁꯤꯡꯒꯖꯤꯠ ꯃꯉꯥꯅ ꯕ꯭ꯔꯣ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤ ꯁꯤꯡꯒꯖꯤꯠ ꯀꯄꯜꯕꯨ ꯑꯣꯏꯈ꯭ꯔꯗꯤ ꯃꯨꯕꯥꯡ ꯌꯨꯇꯨꯕꯔ ꯑꯣꯟꯊꯣꯔꯛꯀꯅꯤ ꯏꯌꯥꯝꯕꯁꯨ ꯑꯩꯗꯤ ꯑꯗꯨ ꯇꯧꯔꯣꯏꯀꯣ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ ꯑꯩ ꯆꯥꯕꯁꯦ ꯃꯌꯥꯝꯗꯣ ꯊꯣꯛꯄ ꯌꯥꯝ ꯏꯀꯥꯏ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯂꯣꯏꯗ꯭ꯔꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃ ꯀꯣ ꯂꯥꯛꯑꯗꯤ ꯑꯩ ꯉꯁꯤ ꯁꯤꯕ ꯁꯣꯏꯔꯔꯣꯏ ꯂꯥꯏꯐꯅꯤ ꯐꯥꯒꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯊꯥꯖꯈꯤꯗꯒ ꯅꯠꯇꯦ ꯂꯨꯝꯃꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏ ꯑꯩꯗꯤ ꯈꯪꯉꯤꯀꯣ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯩ ꯈꯪꯉꯤ ꯑꯩ ꯈꯪꯈ꯭ꯔꯦ ꯃꯃꯥꯡ ꯂꯥꯏꯚ 2-3ꯗ ꯊꯦꯡꯅꯈ꯭ꯔꯦ ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯐꯥꯒꯤꯅꯤꯗ ꯂꯨꯝꯃꯒꯗꯤ ꯂꯩꯔꯝꯃꯣꯏ ꯂꯨꯝꯃꯒꯗꯤ ꯉꯁꯥꯏ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯛꯑꯅꯦꯕ ꯑꯇꯩ ꯒꯦꯝꯗꯤ ꯁꯥꯟꯅꯗꯦꯀꯣ ꯂꯤꯖꯦꯟ ꯈꯛꯇꯅꯤꯀꯣ ꯂꯥꯟ ꯂꯧꯕꯤꯅꯨꯀꯣ ꯃꯌꯥꯝ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯕꯠ ꯆꯥꯛꯅ ꯃꯔꯨꯅꯤꯅ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯔꯤꯀꯣ ꯃꯩ ꯌꯥꯝ ꯐꯩ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯤꯁꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯟꯕꯤꯔꯒ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯗꯤ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯔꯤꯌꯥꯁꯅ ꯑꯣ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯈꯪꯉꯦ ꯁꯣꯌꯜꯅ ꯁꯣꯌꯜ ꯑꯩꯁꯨ ꯈꯪꯉꯦꯀꯣ ꯅꯪꯁꯨ ꯈꯪꯉꯤꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯍꯥꯏꯗꯣꯛꯅꯔꯔꯣꯏꯁꯤ ꯍꯣꯞꯇ ꯕꯤꯗꯥꯏ ꯇꯥꯔꯦ ꯕ꯭ꯔꯣ ꯅꯥꯎꯕ ꯕ꯭ꯔꯣ ꯁꯣꯍꯦꯜ ꯁꯣꯍꯦꯜ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯁꯨ ꯈꯪꯍꯧꯔꯦ ꯑꯩ ꯃꯃꯥꯡ ꯂꯥꯏꯚ ꯑꯃ ꯑꯅꯤꯗ ꯈꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯗꯣ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯗꯕ ꯋꯥꯔꯤ ꯈꯔ ꯌꯥꯎꯔꯛꯄ ꯃꯌꯥꯝ ꯃꯥꯡꯗ ꯄꯥꯊꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤ ꯀꯃꯦꯟ ꯈꯔ ꯌꯥꯎꯁꯜꯂꯛꯄ ꯑꯩ ꯁꯣꯏꯗꯅ ꯍꯦꯛ ꯄꯥꯁꯜꯂꯨꯗꯅꯀꯣ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯩ ꯈꯪꯍꯧꯔꯕꯅꯤ ꯑꯗꯨꯗꯩꯗꯤ ꯃꯁꯤꯗꯒꯤꯗꯤ ꯍꯩꯁ ꯃꯁꯤꯗꯤ ꯑꯩ ꯁꯤꯒꯤ ꯀꯃꯦꯟ ꯇꯧꯔꯛ ꯇꯥꯔꯗꯤ ꯌꯦꯡꯉꯒꯅꯤ ꯑꯩꯅ ꯃꯁꯤ ꯄꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯀꯣ ꯌꯥꯕ ꯑꯣꯏꯔꯒꯅ ꯈꯔ ꯄꯥꯊꯣꯔꯛꯑꯅꯤ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯁꯨꯔꯨ ꯃꯨꯔꯨꯗ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯗꯤ ꯈꯪꯉꯤꯗ ꯍꯥꯏꯌꯦ ꯁꯣꯍꯦꯜꯕꯨꯗꯤ ꯈꯪꯉꯝꯒꯅꯤ ꯍꯥꯟꯅꯗꯒꯤ ꯀꯨꯏꯔꯕꯅꯤ ꯃꯥꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ
ꯄꯨꯡ ꯑꯃꯒ ꯃꯈꯥꯏ ꯆꯞ ꯆꯥꯅ ꯊꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯅꯥꯎꯕ ꯈꯪꯉꯛꯀꯅꯤ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯣꯏ ꯈꯪꯉꯛꯀꯅꯤꯅ ꯑꯩꯐꯥꯎꯗ ꯈꯪꯉꯝꯗꯕ ꯑꯩꯐꯥꯎ ꯈꯪꯉꯛꯏꯅꯦ ꯍꯌꯦꯡ ꯉꯥꯏꯕ ꯋꯥꯔꯅꯤꯗ ꯍꯥꯏꯔꯤ ꯀꯩꯁꯨ ꯋꯥꯔꯣꯏ ꯉꯁꯤ ꯇꯨꯝꯃꯨꯕꯗ ꯑꯗꯨꯝ ꯅꯣꯡꯉꯥꯜ ꯂꯩꯔꯝꯗ꯭ꯔꯣ ꯑꯗꯨꯕꯨ ꯐꯝꯃ ꯉꯥꯏꯗꯧꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯔꯛꯑꯗꯕꯅꯦ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅꯀꯣ ꯑꯩ ꯆꯦꯟꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯂꯥꯏꯚ ꯊꯥꯗꯅꯗꯤ ꯑꯗꯨꯅ ꯉꯥꯏꯕ ꯀꯩꯁꯨ ꯋꯥꯔꯣꯏ ꯏꯕꯨꯡ ꯃꯥ ꯉꯁꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯂꯥꯏꯚ ꯌꯥꯎꯅꯤꯕꯨꯗꯤ ꯍꯪꯉꯤꯕꯅꯤ ꯑꯩꯅ ꯌꯥꯎꯅꯤꯕꯨꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯇꯧꯁꯤ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯣ ꯂꯣꯏꯔꯛꯄ ꯉꯥꯏꯁꯤꯔꯥ ꯁꯣꯍꯦꯜꯅ ꯍꯥꯏꯔꯤꯁꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕꯤꯈ꯭ꯔꯣ ꯌꯥꯝꯅ ꯉꯥꯏꯕ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯗ꯭ꯔꯁꯨ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯝꯃꯒ ꯏꯇꯣꯝꯇ ꯅꯥꯀꯟꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯕꯗꯨꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯤꯅꯤ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯔꯨꯔꯁꯨ ꯆꯠꯂꯣ ꯍꯥꯏꯔꯤꯌꯦ ꯏꯕꯨꯡ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯆꯥꯔꯨꯕ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯊꯣꯡꯅꯥꯎꯁꯦ ꯃꯅꯤꯡꯗ ꯎꯔꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯝ ꯇꯥꯕ ꯑꯗꯨꯅꯤ ꯂꯨꯔꯤꯁꯦ ꯅꯥꯎꯕꯅꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯒ ꯇꯧꯁꯜꯂꯛꯏꯁꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯥꯗꯣꯛꯑꯦ ꯑꯩ ꯆꯠꯂꯦ ꯍꯨꯝ ꯍꯥꯏꯔꯦ ꯉꯥꯏꯖꯒꯦ ꯍꯥꯏꯔꯤꯅꯦ ꯀꯅꯥꯅꯣ ꯉꯥꯏꯗꯣꯏꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯕ ꯐꯤꯕꯝ ꯑꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯕꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃꯝꯕꯗꯤ ꯋꯥ ꯉꯥꯡ ꯂꯦꯛꯊꯈ꯭ꯔꯗꯤ ꯃꯌꯥꯝ ꯐꯔꯛ ꯇꯥꯅꯤꯀꯣ ꯅꯨꯄꯤ ꯑꯇꯩ ꯌꯥꯎꯅꯕ꯭ꯔꯥ ꯀꯃꯦꯟ ꯆꯤꯡꯈꯠꯂꯤꯀꯥꯟꯗ ꯀꯟꯅ ꯅꯨꯄꯤ ꯑꯇꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯈꯠꯂꯤ ꯀꯃꯦꯟ ꯌꯥꯎꯔꯝꯒꯅꯤ ꯀꯃꯦꯟ ꯏꯗꯕ ꯀꯃꯦꯟ ꯄꯤꯔꯛꯇꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯆꯠꯂꯣꯅ ꯇꯥꯜꯂꯦ ꯆꯠꯊꯣꯛꯍꯧꯔꯨꯔꯣ ꯍꯥꯏꯔꯤꯅꯦ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯨꯁꯨ ꯂꯥꯏꯚ ꯂꯣꯏꯒꯦ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨꯀꯣ ꯇꯤꯂꯥꯏꯈꯨꯝꯕꯤꯁꯨ ꯌꯥꯏ ꯑꯩ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯔꯣꯏ ꯍꯥꯏ ꯅꯥꯗꯤꯌꯥꯁꯨ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯖꯦꯁ ꯀꯥꯏꯅ ꯅꯣꯛꯏ ꯀꯩ ꯖꯦꯁꯁꯦ ꯄꯥꯎꯈꯨꯝ ꯃꯥ ꯀꯥꯟꯅꯔꯔꯣꯏꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯅꯧꯕ ꯑꯩꯅ ꯁꯦꯝꯕꯤꯗꯣꯏꯅꯦ ꯃꯥꯅꯦ ꯑꯃꯗꯤ ꯁꯦꯝꯕꯤꯌꯨꯀꯣ ꯅꯅꯥꯎꯕꯒꯤꯁꯨ ꯅꯅꯥꯎꯕ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯔꯝꯃꯒ ꯅꯤꯡꯕ ꯀꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯑꯣꯏꯅ ꯁꯛꯑꯒ ꯎꯈꯣꯡꯗ ꯐꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯝꯇꯪ ꯁꯤꯟꯕꯤꯈꯣ ꯃꯥꯒꯤꯁꯨ ꯀꯦꯋꯥꯏ ꯃꯪꯂꯦꯝꯕ ꯍꯥꯏ ꯑꯣꯖꯥ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧ ꯀꯥꯟꯗ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯅ ꯂꯥꯏꯐꯇ ꯂꯣꯏꯁꯤꯜꯂꯒꯦꯅ ꯉꯁꯥꯏ ꯉꯥꯏꯗꯤ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯦ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯁꯦꯜꯗ ꯀꯩꯀꯩ ꯄꯣꯠ ꯂꯩꯅꯍꯧꯔꯒꯦ ꯐꯣꯟ ꯄꯋꯥꯔ ꯕꯦꯡ ꯏꯁꯃꯥꯔꯠ ꯋꯥꯆ ꯏꯌꯔꯕꯠꯁ ꯀꯩꯀꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯗꯅꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯥ ꯂꯤꯡꯇꯒꯤ ꯆꯪꯉ ꯈꯣꯠꯂꯒ ꯂꯩꯕꯒ ꯌꯥꯎꯕ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯁꯦ ꯆꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯆꯥꯔꯨꯔꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯖꯔꯝꯒꯦ ꯌꯥꯔꯦ ꯅꯨꯄꯥꯒꯔ ꯇꯣꯛꯂꯣ ꯑꯩ ꯍꯌꯦꯡ ꯅꯪ ꯐꯥꯕ ꯂꯥꯛꯀꯦ ꯑꯣ ꯑꯣꯖꯥ ꯆꯥꯛ ꯆꯥꯊꯣꯛꯄꯤꯌꯣ ꯌꯥꯝ ꯊꯦꯡꯂꯦ ꯃꯥꯅꯦ ꯌꯥꯝ ꯊꯦꯡꯉꯤ ꯅꯧꯕ ꯑꯃꯗꯣ ꯀꯥꯏꯅꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯅꯦ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯦꯕ ꯍꯥꯏꯌꯦ ꯃꯥꯅꯦ ꯌꯥꯝ ꯁꯤꯡꯕ ꯃꯤꯗꯤꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯏꯪꯒꯤꯠꯇ ꯈꯪꯕꯅꯦ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯔꯣꯏ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯉꯩꯗ ꯃꯌꯥꯝꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯔꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯔꯣꯏꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯑꯩ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯎꯗꯅꯀꯣ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯊꯣꯡꯅꯥꯎꯁꯦ ꯁꯤ ꯈꯤꯇꯪ ꯎꯔꯒ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯑꯒꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤꯅꯗꯤ ꯀꯔꯤꯅꯣ ꯂꯥꯏꯐꯁꯦ ꯍꯣꯁꯁꯨ ꯂꯩꯇꯦ ꯀꯅꯥꯝꯇꯁꯨ ꯊꯣꯛꯇꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯤꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯀꯔꯤ ꯌꯦꯡꯉꯤꯅꯣꯅꯀꯣ ꯀꯩꯅꯣꯝꯗꯤ ꯈꯟꯅꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤꯅꯗꯤ ꯑꯗꯣ ꯍꯥꯟꯅꯗꯤ ꯂꯩꯕ ꯀꯥꯡꯕꯨꯅꯕꯨꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯌꯥꯝ ꯍꯥꯟꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄꯣꯠꯁꯦ ꯅꯨꯡꯇꯤꯒꯤ ꯄꯣꯠꯇꯣꯏꯅꯤ ꯏꯁꯥꯒꯤ ꯂꯩꯇ꯭ꯔꯦ ꯄꯣꯠꯁꯦ ꯅꯨꯡꯇꯤꯒꯤ ꯄꯨꯔꯤꯅꯤ ꯏꯁꯥꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯣ ꯁꯣꯏꯜ ꯑꯩꯒꯤ ꯄꯣꯠ ꯑꯝꯇꯪ ꯑꯩꯁꯨ ꯄꯣꯀꯣ X7 Pro ꯁꯦꯝꯁꯪ S25 ꯂꯩꯍꯧꯔꯦ
ꯌꯥꯝꯕ ꯂꯤꯡꯛꯇꯣ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯃꯊꯪꯗꯤ ꯀꯥꯎꯔꯔꯣꯏ ꯑꯁ ꯇꯜꯂꯦꯗ ꯖꯦꯁ ꯅꯪ ꯂꯣꯏꯊꯣꯛꯈ꯭ꯔꯒ ꯃꯊꯪꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯒ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯍꯣꯏ ꯏꯕꯨꯡ ꯇꯨꯝꯃꯒꯦ ꯇꯨꯝꯃꯨꯔꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯧꯍꯧꯔꯣ ꯑꯦ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯩ ꯇꯨꯝꯕ ꯆꯠꯂꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯧꯕꯤꯍꯧꯔꯣ ꯑꯩ ꯁꯤ ꯂꯨꯔꯤꯕ ꯑꯃꯅ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯐꯣꯟꯁꯨ ꯂꯩꯇ꯭ꯔꯦ ꯑꯅꯤ ꯁꯨꯔꯝꯕꯗꯣ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯂꯦꯞꯇꯣꯞꯁꯨ ꯏꯁꯀ꯭ꯔꯤꯟ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯅꯥꯀꯟꯁꯤꯗ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯉꯩꯁꯦ ꯂꯦꯞꯇꯣꯞꯇꯅꯤ ꯈꯪꯗꯦ ꯐꯣꯟꯗꯅꯤ ꯈꯪꯗꯦ ꯏꯁꯩ ꯑꯃꯇꯪ ꯂꯤꯔꯤ ꯂꯤꯔꯤ ꯊꯥꯔ ꯊꯝꯃꯝꯕꯗꯤ ꯃꯌꯥꯝꯁꯦ ꯕꯤꯠ ꯑꯃ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ ꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯄꯨꯡ ꯕꯥꯔꯣꯐꯧ ꯇꯥꯕꯨ ꯇꯥꯗꯣꯔꯦꯅꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯕꯥꯔꯣ ꯇꯥꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯅꯥꯀꯟꯗ ꯁ꯭ꯋꯥꯏꯗ ꯆꯥꯔꯨꯔꯒꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯔꯝꯃꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯣ ꯌꯦꯡꯉꯤꯕ ꯈꯔꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯏꯐꯁꯦ ꯌꯥꯎꯁꯜꯂꯛꯑꯀꯥꯟꯗ ꯉꯥꯏꯍꯥꯛ ꯀꯨꯏꯗꯕꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯦꯡꯊꯕꯗꯣ ꯌꯥꯝ ꯊꯦꯡꯊꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥ ꯑꯝꯇꯪ ꯆꯥꯔꯨꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯂꯧꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯑꯝꯇꯪ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯀꯩꯅꯣꯁꯦ ꯀꯔꯤ ꯊꯣꯡꯅꯥꯎꯁꯦ ꯁꯤ ꯌꯦꯡꯉ ꯂꯩꯕꯤꯔꯝꯃꯣ ꯁꯤꯗꯩꯁꯤꯗ ꯎꯄꯨꯔꯣꯝꯗꯗꯤ ꯑꯣꯟꯁꯤꯜꯂꯔꯣꯏꯒꯦ ꯊꯣꯡꯅꯥꯎꯁꯦ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯜꯂ ꯊꯝꯃꯝꯃꯒꯦ ꯑꯣꯟꯁꯤꯜꯂ ꯊꯝꯃꯝꯃꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯍꯧꯔꯣ ꯐꯖꯕꯅꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯌꯦꯡꯁꯤꯜꯂꯣ ꯕꯣꯛꯁ ꯃꯁꯤꯡ ꯀꯌꯥ ꯁꯨꯏꯒ ꯃꯁꯤꯡ ꯊꯤꯔꯝꯃꯣ ꯀꯔꯤ ꯃꯆꯨꯅꯣ ꯑꯩ ꯂꯥꯛꯑ ꯀꯣꯏꯁꯟ ꯈꯔ ꯍꯪꯒꯦ ꯁꯤꯅ ꯃꯦꯁꯦꯁ ꯇꯧꯔꯤꯕ ꯏꯌꯥꯝꯕꯁꯤꯡꯁꯦ ꯆꯔꯥ ꯐꯃꯨꯡꯗꯒꯤ ꯇꯧꯔꯛꯄꯅꯦ ꯏꯌꯥꯝꯕꯗꯤ ꯆꯥꯊꯣꯛꯄꯤꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯐꯃꯨꯡꯗꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯦ ꯍꯧꯖꯤꯛꯇꯤꯀꯣ ꯂꯣꯏꯅ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ
ꯃꯌꯥꯝ ꯃꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯃꯦꯟ ꯑꯃꯇꯪ ꯑꯂꯩꯕ ꯃꯤ ꯃꯈꯨꯠ ꯑꯃꯇ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯝꯇ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯁꯨꯍꯦꯜ ꯂꯩꯔꯦ ꯑꯥꯏꯑꯦꯛꯁ ꯍꯨꯁꯦꯟ ꯂꯩꯔꯦ ꯂꯥꯛꯑꯦ ꯋꯥꯔꯤ ꯆꯨꯞ ꯆꯥ ꯆꯨꯞ ꯍꯥꯏꯔꯤꯌꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯃꯦꯟꯁꯦ ꯍꯥꯏꯒꯠꯂꯒ ꯆꯤꯡꯈꯠꯂꯒ ꯌꯦꯡꯗ ꯌꯥꯔꯣꯏꯗꯣꯔꯤ ꯁꯤꯗꯤ ꯀꯅꯥ ꯑꯇꯩꯗꯤ ꯀꯩꯅꯣ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯈꯛꯇ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤꯕꯣ ꯑꯍꯨꯝ ꯈꯛꯇꯔꯣ ꯂꯩꯔꯤꯁꯤꯕꯣ ꯀꯩꯅꯣ ꯃꯤ ꯑꯍꯨꯝ ꯈꯛꯇꯔꯣ ꯂꯩꯔꯤꯁꯤꯕꯣ ꯃꯤꯗꯤ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯈꯨꯠ ꯑꯝꯇ ꯊꯥꯒꯠꯄꯤꯔꯛꯑꯣ ꯀꯅꯥ ꯂꯩꯔꯤꯒꯦꯗꯣ ꯑꯦ ꯌꯥꯏꯐ ꯀꯔꯤꯅꯣ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯊꯦꯡꯉꯦꯍꯦ ꯀꯔꯤꯅꯣꯍꯦ ꯕꯥꯔꯣ ꯇꯥꯔꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕ ꯅꯪ ꯍꯥꯏꯗꯣꯛꯀꯦ ꯅꯪ ꯀꯔꯤꯗꯨꯗ ꯅꯆꯧꯗ ꯐꯣꯟ ꯇꯧꯒꯦ ꯅꯪ ꯅꯆꯧꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯍꯟꯗ꯭ꯔꯤꯁꯤꯅ ꯆꯤꯡꯈꯠꯂꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯑꯩꯗꯤ ꯌꯥꯎꯗꯦ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯤꯀꯣ ꯃꯤ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯁꯦ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤꯒ ꯆꯥꯟꯅꯗꯦ ꯑꯩ ꯁꯣꯝꯗ ꯆꯥꯛ ꯆꯥꯕ ꯐꯥꯎꯗ ꯍꯣꯕꯦ ꯃꯌꯥꯝꯅ ꯉꯥꯏꯅꯔꯒ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯉꯥꯏꯔꯦꯅ ꯆꯥꯛꯄꯣ ꯄꯨꯂꯞ ꯆꯥꯊꯣꯛꯑ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯤ ꯃꯁꯤꯡ ꯁꯨꯗꯦ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯩ ꯀꯃꯦꯟꯒ ꯄꯥꯔꯣꯏ ꯑꯩ ꯁꯥꯎꯔꯦ ꯁꯥꯎꯕ ꯍꯧꯔꯦ ꯑꯩ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯁꯣꯌꯦꯜ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯒꯤꯗꯣ ꯍꯩꯕꯅꯦ ꯑꯩꯁꯨ ꯐꯖ ꯍꯩꯕꯅꯦ ꯑꯗꯨꯗꯤ ꯑꯩꯀꯣ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯔꯣꯜꯁꯦ ꯌꯥꯝ ꯍꯩꯌꯦ ꯑꯩꯅ ꯂꯣꯟꯗꯕꯩ ꯋꯥꯅꯤ ꯂꯣꯟꯅꯔꯗꯤꯀꯣ ꯑꯁ ꯃꯩ ꯇꯥꯅꯤꯍꯦ ꯑꯩꯉꯣꯟꯗ ꯅꯩꯕ ꯑꯣꯖꯥ ꯈꯔ ꯂꯩꯔꯤꯌꯦ ꯃꯣꯏꯅ ꯇꯝꯕꯤꯕꯅꯦ ꯍꯩꯕꯇ ꯅꯠꯇꯦ ꯃꯥꯟꯁꯨ ꯃꯥꯜꯂꯤꯕꯅꯦ ꯁꯛꯁꯤ ꯃꯥꯟꯗ꯭ꯔꯣ ꯃꯥꯟꯕꯅꯦ ꯁꯤꯒꯁꯦ ꯈꯔ ꯁꯥꯡꯍꯜꯂꯗꯤ ꯑꯃꯨꯛ ꯑꯁ ꯁꯥꯡꯗ꯭ꯔꯁꯤꯐꯥꯎ ꯃꯥꯜꯂꯤꯅꯤ ꯁꯥꯡꯍꯜꯂꯗꯤ ꯁꯤꯐꯥꯎꯕ ꯁꯥꯡꯍꯜꯂꯗꯤ ꯏꯃꯥ ꯂꯣꯏꯔꯦ ꯇꯣꯛꯔꯗꯤ ꯀꯔꯤꯁꯨ ꯂꯣꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯥꯟꯕꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯥꯏꯐꯇ ꯊꯣꯛꯂꯛꯑꯣ ꯑꯦꯐ ꯕꯤꯗ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯁꯨ ꯍꯥꯏꯔꯤꯌꯦ ꯂꯨꯝꯃꯒ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯀꯅꯥꯅꯣ ꯑꯩꯁꯨ ꯌꯥꯎꯗꯦ ꯀꯅꯥꯅꯣ ꯈꯔ ꯂꯥꯡꯈꯤꯕꯅꯦ ꯉꯁꯥꯏ ꯋꯥꯏ ꯍꯥꯏꯔꯤꯌꯦ ꯁꯣꯍꯦꯜꯅ ꯁꯣꯍꯦꯜ ꯃꯗꯨ ꯀꯅꯥꯅꯣ ꯂꯥꯡꯉꯤꯗꯣ ꯌꯦꯡꯗ ꯌꯥꯔꯣꯏꯗꯣꯔꯤ ꯂꯥꯏꯐꯁꯦ ꯂꯣꯏꯈ꯭ꯔꯗꯤ ꯑꯃꯨꯛ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯂꯣꯏꯗ꯭ꯔꯦꯅ ꯂꯥꯏꯐꯁꯦ ꯃꯨꯊꯠꯇꯕꯤꯗ ꯃꯤꯅꯤꯠ ꯑꯃꯅꯤ ꯊꯝꯃꯒ ꯇꯨꯃꯤꯟꯅ ꯑꯩ ꯆꯪꯉꯒ ꯆꯤꯡꯈꯠꯂꯒ ꯄꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗ ꯌꯥꯔꯣꯏꯗꯣꯔꯤ ꯅꯔꯣꯟ ꯁꯦꯡꯉꯨ ꯅꯍꯥ ꯃꯤ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦꯗ ꯑꯩꯅ ꯁꯣꯝꯗ ꯆꯥꯛꯀ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯍꯣꯕꯦ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯦꯅ ꯇꯧꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏ ꯆꯠ ꯂꯩꯔꯝꯃꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯒ ꯂꯣꯏꯁꯤꯜꯂꯒ ꯅꯦꯅꯥ ꯇꯥꯅ ꯇꯧꯔꯝꯒꯗꯧꯕꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯇꯩꯗꯣ ꯀꯣꯟꯅ ꯇꯥꯟꯅꯔꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯁ ꯅꯩꯁꯜꯂꯛꯑꯦ ꯀꯩ ꯋꯥꯔꯤꯅꯣ ꯑꯩ ꯈꯪꯕ ꯌꯥꯗꯕ ꯋꯥꯔꯤꯔꯥ ꯑꯩꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯑꯩꯁꯨ ꯋꯥꯔꯤ ꯌꯥꯎꯕ ꯅꯨꯡꯉꯥꯏꯅꯕ ꯃꯔꯤ ꯃꯈꯥ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯌꯥꯏꯐ ꯅꯪ ꯌꯦꯡꯉꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯅꯪ ꯋꯥꯈꯜ ꯇꯧꯀꯣ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯅꯪꯇ ꯅꯠꯇꯅꯅꯦ ꯂꯣꯏꯅ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦ ꯊꯣꯛ ꯍꯥꯏꯗꯣꯔꯛꯀꯅꯤ ꯀꯣ ꯐꯔꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯅꯨ ꯑꯩꯕꯨ
Haima tum thara ami la omi live ta kari kanano kari message thajala imo karamom dano thara isina mom da kawjalaw ne ya ay ka kari sida live sida mi masing wali si khangrana mom da kawjalaw sumom da live ta nang nai ni nai ta bra adune ay ngonda ko hayala kanu aduna sana khangna thapuk to ay hayan ganu ko ay je hayan ganu minok tu ding awre ay kappe do kari ngawre joy do kappi jo kappe gi kenu sum hap chale bera ni ngawre ra kappi ram tawre nangi live ta phajana plan loisela se ay ri mane mane ay fanang koijarage thadoi nang kari gi no nupi do koijarage hay duna nang nupa do yamna kanai suhel nungel kanagi kari jes dadi khingba kana kana no do yam nei bu nang du di hay draga nang na yai phadu do jali duna eran turan ko ado heng live to ro ko ay o mang sai live ki wari khara tar mi jane kana no kari no ai di khangau de na sak sare ngi mo wari si mathang ma di taw me dana mi masing wali ko ya de ai mi masing wali sai live ai na sak sa ai su lo shalage sak se phajana sa jarage na hai matam da lai sak sa thu ro ngai ram gani na hairam ba mi masing yam wali tholakte mi masing ye ya de comment tawrai ba se haima nong phado school ka ge tawraga numai jing oram mi dunie ai kari nang khangde bo numai jing school ka ba ja lai bani numai jing school ka ba ja sunday da kot chat po ukil yam lai nang khang da be wa ne du ya roi na ngang oi ri sunday ukil numai jing school ko yam lai bani as मैं हदकते अना खामद्रगा याररोय हे ngahak leradi ai loisandaba yaro ai phone gi battery se 15% ta ngai re adana warning thare phone oina nang aina haiba laudraba natra ai battery se do agadi ai nonda khanghala ge na ma chong thore live se loisandaba yaro idori live se loisandringi da myam comment sa sa toksel hawro natra de ai soel ai heng dagi that to phau suti leire hoi tharake haria oh thadoi ji kari private school oja oirira sarkari school oja ra kari no kari date no kari takana ai date no eran turan live season date kaina date kam ta leite koi date kam ta taude dugumba nangi do haidora ge ai yaro dore masi ai phone oin tawrage direct noi gi do dai phone tawrage ko si angang se koksalo mata mafam marang kang dang se ista children paro lol leire na warak pukra walen phone tawrage ibung hajara su busat le es aduna pharabne as no mu chonga chonga ordi tha da pa kya no khoina tawri de yan yang gre ka du phab leitra ai bok chalage khali kan da yam chana ni thado sana nang so ja ka oira de ai ri chana ni ando oja ko satra gyan tahan bo ja satra ngauhon bo ja leibani yamna ado satra gyan tahan bo ja do di phai satra samam nan bo ja oira di ne wari ne musician loi loina ba se program yam kong noi musician do kung ni pungam ni hanak te mu sangaro hada ni mit mga tabung ni sang di hada dam ni noi musician kanggu de yam pharak ta ba thawab jamina bu ya dam ni moi se adu lai ka da lai ga ko moi di duna tawde dum ba noi musician kanggu do sir kadai de gi ai nu ko ja
ꯑꯣꯏꯕꯒꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ ꯀꯔꯤ ꯑꯣꯏꯊꯣꯛꯇꯕꯅꯣꯅꯦ ꯑꯦ ꯕꯤ ꯁꯤ ꯗꯤ ꯐꯥꯎꯗꯤ ꯄꯥꯕ ꯍꯩꯔꯝꯒꯅꯤꯗꯅ ꯑꯉꯥꯡꯁꯤꯡꯗ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ ꯑꯦ ꯕꯤ ꯑꯉꯥꯡꯁꯤꯡꯗ ꯑꯦ ꯕꯤ ꯁꯤ ꯑꯅ ꯇꯥꯛꯄ ꯍꯩꯇ꯭ꯔꯗꯤ ꯍꯌꯦꯡꯗꯩ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯁꯨꯇꯤ ꯂꯩꯔꯒ ꯃꯥꯅꯦ ꯃꯥꯅꯦ ꯅꯪꯅ ꯁꯨꯇꯤ ꯂꯩꯖꯔꯦ ꯀꯥꯏꯅꯒ ꯍꯔꯥꯎꯖꯗꯅꯒ ꯈꯟꯖꯔꯝꯒꯗꯕ ꯁꯥꯒꯠꯂꯝꯒꯗꯕ ꯑꯁꯥ ꯃꯌꯥꯝꯗꯣ ꯃꯪꯂꯥꯟꯗ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯒ ꯍꯌꯦꯡꯗꯩꯗꯤ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯅꯪ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯗꯥꯏꯗꯒꯤ ꯏꯕꯨꯡ ꯑꯦꯅ ꯑꯉꯥꯎꯕ ꯀꯥꯏꯅ ꯇꯥꯛ ꯂꯩꯔꯝꯗꯅ ꯑꯦꯅ ꯑꯉꯥꯎꯕ ꯕꯤꯅ ꯕꯨꯗꯨ ꯑꯣꯏꯔꯁꯨ ꯂꯣꯏ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯥꯒꯠꯂꯨꯕ ꯁꯥ ꯀꯌꯥ ꯃꯪꯂꯥꯟ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯗꯕꯅꯦ ꯅꯪꯒꯤ ꯃꯪꯂꯥꯟꯗꯨꯗꯤ ꯑꯁꯥꯒ ꯇꯧꯔꯨꯔꯅꯨ ꯑꯗꯨꯝ ꯃꯪꯂꯥꯟꯗꯤ ꯃꯪ ꯑꯣꯏꯔ ꯇꯣꯛꯑꯗꯕꯅꯦ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯍꯦ ꯐꯦ ꯂꯥꯎ ꯌꯥꯔꯣꯏ ꯆꯦꯛ ꯃꯣꯛ ꯀꯩꯝ ꯂꯥꯎ ꯌꯥꯔꯣꯏ ꯅꯪ ꯑꯗꯨꯋꯥꯏꯗ ꯀꯔꯤꯝꯇ ꯇꯧ ꯀꯥꯟꯅꯔꯣꯏ ꯀꯣ ꯅꯪꯒꯤ ꯁꯨꯇꯤ ꯑꯔꯦꯝꯕꯅꯤ ꯁꯔꯀꯥꯔꯗ ꯁ꯭ꯀꯨꯜ ꯀꯥꯟꯕꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯔꯥꯏꯝꯁꯀꯤ ꯑꯣꯖꯥꯒꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯊꯥꯗꯣꯏꯁꯦ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯗꯥꯟꯁ ꯇꯧꯔꯒ ꯃꯥꯅꯤꯅꯦ ꯗꯥꯟꯁ ꯇꯧꯔ ꯇꯥꯛꯄꯗ ꯑꯉꯥꯡꯁꯤꯡꯗ ꯌꯥꯏꯐꯒꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯈꯟꯕꯤꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯥꯏꯐꯒꯤꯗꯣ ꯑꯩꯒꯤ ꯃꯀꯣꯛꯁꯤꯅ ꯈꯟꯕꯤꯕꯗꯀꯣ ꯂꯣꯏꯅ ꯎꯕ ꯐꯪꯕꯅꯦ ꯀꯔꯤ ꯇꯧꯁꯤꯔ ꯈꯪꯗ꯭ꯔꯦꯅꯦ ꯑꯣ ꯌꯥꯔ ꯍꯥꯏꯗꯨ ꯇꯥꯔꯦꯅꯦ ꯁꯥꯔ ꯅꯪꯁꯦ ꯂꯥꯏꯔꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯤꯅꯦ ꯍꯥꯏ ꯂꯥꯏ ꯅꯠꯇꯦ ꯃꯥ ꯁꯣꯏ ꯈꯪꯉꯝꯒꯅꯤ ꯅꯪ ꯀꯩꯗꯧꯔꯦꯅ ꯅꯊꯟꯇ ꯆꯥꯕꯁꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯀꯔꯤ ꯍꯥꯎꯇꯅꯤ ꯑꯩ ꯍꯥꯎꯇꯦꯅ ꯆꯥꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯥ ꯌꯥꯗꯣꯏꯒꯦ ꯆꯥꯛ ꯄꯨꯛ ꯑꯝꯇ ꯊꯜꯂꯔꯣꯏ ꯍꯥꯎꯇꯦꯅ ꯆꯥꯔꯗꯤ ꯉꯥꯛꯇꯪ ꯆꯥꯔ ꯊꯣꯛꯂꯛꯏꯁꯤ ꯌꯥꯈꯤꯗ꯭ꯔꯥ ꯍꯥꯎꯋꯦꯅ ꯆꯥꯔꯒ ꯄꯨꯛꯀ ꯅꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤꯁꯦ 14% ꯈꯛꯇ ꯉꯥꯏꯔꯦ ꯑꯩ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈꯤꯕꯐꯧ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯤ ꯑꯩꯅ ꯊꯥꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯔꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯃ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯥꯝꯅ ꯀꯨꯏꯔꯕꯗ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯕꯦꯇ꯭ꯔꯤꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯅꯤ ꯐꯣꯟꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯍꯌꯦꯡ ꯂꯩꯔꯤꯗꯅꯀꯣ ꯍꯌꯦꯡ ꯁꯟꯗꯦꯁꯤꯗꯤ ꯍꯌꯦꯡ ꯐꯖꯅ ꯁꯥꯡꯅ ꯄꯨꯡ 7 ꯑꯗꯥꯏꯋꯥꯏꯗꯩ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤ ꯈꯔ ꯊꯦꯡꯅ ꯊꯥꯔꯤꯁꯦ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯊꯥꯔꯛꯄ ꯌꯥꯅꯕ ꯍꯥꯏꯅ ꯑꯌꯥꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯉꯁꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯍꯧꯅꯕ ꯍꯣꯠꯅꯕꯗꯁꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅꯁꯨ ꯊꯥꯔꯛꯀꯦ ꯑꯗꯨꯅ ꯏꯕꯨꯡ ꯉꯝꯅꯕ ꯃꯇꯥꯡꯒꯤ ꯊꯕꯛ ꯍꯥꯏꯗꯨꯅꯤꯗ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯃꯇꯝꯒꯤ ꯑꯩ ꯅꯍꯥꯟ ꯅꯣꯏꯗ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯍꯥꯏꯌꯦ ꯁꯣꯍꯦꯜꯅ ꯑꯣ ꯁꯣꯍꯦꯜꯗꯤ ꯂꯣꯏꯅ ꯃꯤꯒꯤ ꯂꯩꯔꯛ ꯌꯦꯅꯈꯥ ꯀꯅꯥ ꯏꯃꯨꯡꯗ ꯃꯤ ꯀꯌꯥ ꯂꯩꯕꯣ ꯃꯥ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯕꯦꯁꯇꯤꯁꯦ ꯅꯃꯥꯟꯅꯕꯤꯔꯣ ꯍꯥꯏꯌꯦ ꯌꯥꯔꯦ ꯂꯣꯏꯁꯟꯈ꯭ꯔꯣ ꯑꯃꯗꯨꯅ ꯑꯃꯨꯛ ꯇ꯭ꯔꯤꯡ ꯇꯧꯔꯛꯇ꯭ꯔꯦꯅ ꯀꯞ ꯂꯩꯔꯝꯃꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯇ꯭ꯔꯤꯡ ꯇꯧꯐꯝꯒ ꯂꯩꯇꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯡꯒ ꯇꯧꯗꯦ ꯇ꯭ꯔꯤꯡ ꯇꯧꯐꯝ ꯂꯩꯔꯒꯕꯨ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥ ꯂꯩꯒꯗ꯭ꯔꯣ ꯉꯁꯥꯏ ꯄꯨꯡ 9-10 ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯁꯤꯟꯅꯔꯣꯏꯗ꯭ꯔꯣ ꯐꯨꯅꯔ ꯁꯤꯟꯅꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯇꯧꯅꯨ ꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯀꯥꯡꯕꯨꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯋꯥꯔꯝꯒꯅꯤ ꯆꯩꯅꯥ ꯐꯪꯉꯝꯒꯅꯤ ꯑꯗꯨꯅꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯀꯧꯔꯛꯄ ꯉꯥꯏꯕꯅꯤ ꯆꯥꯕꯗ ꯃꯤ ꯎꯗꯦꯀꯣ ꯀꯗꯥꯏ ꯀꯧꯗꯣꯏꯅꯣ ꯑꯁ ꯅꯣꯏꯃꯨꯛ ꯀꯧꯁꯜꯂꯨꯔꯗꯤ ꯑꯩ ꯏꯇꯣꯝꯇꯒꯤꯅꯦ ꯁꯤꯗ ꯈꯔ ꯍꯣꯠꯅꯖꯔꯤꯁꯦ ꯂꯣꯏ ꯆꯥꯊꯣꯛꯄꯤꯔꯗꯤ ꯑꯩ ꯀꯗꯥꯏ ꯄꯨꯛ ꯊꯟꯗꯣꯔꯤꯒꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯈꯪ ꯑꯍꯨꯝ ꯁꯥꯔꯤꯕ ꯄꯥꯈꯪ ꯑꯣꯜꯂꯦ ꯍꯥꯏꯔꯤ ꯄꯥꯈꯪ ꯁꯥꯕ ꯅꯠꯇꯦ ꯏꯃ ꯀꯔꯤꯅꯣꯅꯦ ꯄꯥꯈꯪ ꯁꯥꯕ ꯅꯠꯇꯦ ꯄꯥꯈꯪꯅꯤ ꯑꯣꯏꯔꯤꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯈꯩ ꯄꯥꯈꯪꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯈꯩ ꯑꯌꯨꯛꯅꯤ ꯑꯩꯁꯤ ꯀꯥꯎꯒꯅꯨ ꯅꯪ ꯑꯣꯖꯥ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯁꯤꯡꯗꯣ ꯐꯖꯅ ꯇꯥꯛꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯛꯑꯝꯒꯅꯤ ꯀꯣ
Seran turan taamgani school angangsingda dumma tawganu oja oiradi angangsingda asengba mayek sengna chumna tau luhongdribau pakhangni pui thedrinkai ko pakhangni aduga chak chadrinkai ayukni adu kauganu ko kari kari matang dunu kauganu aise chak chabda kawai wadura chak chabda kawai matang du ei kaugadau mali madu mathang da so ei kaugan ma mali dai matang da ai khan bada aise life ta ngang ni myam ta seng ngang le aise kanam kibiro yari mane mane se phagi sum kano taw ni myam nungai na ko harau na ba pangai haina bani aduda thoina seng ba khanjan mi no ni haibase chin da haibadu mak thabo ne tawni habsu leite thabak oina tawbu khudima loi haini habsu leite ko pan thong dala ma manung dala ma tawbu ni sum yam leiri ni life sidi life ni ai personu se yam bagi damak thadoi na pusil lakli bani hai adudi oira moy so hel ya fa je ai khangye bu ko oi khangnai han dei su aduna ma ai life se changak pa se thengna bu changak poram mani adu adum badi mande oram basu ai khangna moi khangna basu ai ko adu ai na khan badi mande tang hai be gyan ta na se ai ri kari is kari matang da no gyan ta du se karam matang da no ta hai ro ta se kari matang da no aina sida chak sa se kau da se dara chak sa se kau da no sa su yaw ya ro da sida aina mu kari hai ro ni sa ba sa ji la o ai ga aina to to huk ta ni ne aduga ai jar ga myam thanni hai ga de heyeng de ta live tharage mubang live mubang sansar sida kanam tawna live mubang ni tawrage nate ko ain hai ri choro bra thadoi na so oi bung loisana ba ai su tummage phone su mai yaude hai bani na hai adune khwai maru oi se phone se battery se huji 13% ta ngai re battery se yaudre ba ko battery se 15% ge warning thara khre ba ina 15% dagi di hen ta na sina ning da bane ba ai phone se 15% dagi hen ta na sung chin sina de duga charge to so ai 80 90% dagi hen na su to de ba tumaina mayam su to biu adu ta di phone gi battery yam khang la ni kuin sat kane ba ko dai ngasi je battery se warning thara khre 15% gi ko red le re red ta ngang le re battery se ko aduna ai sumaina phone da yam ka hena sok na ba to bu do ai khang khang na to bu do ai pam da ba du gi suni ko ai su ngasi di khara ware hayeng di pen to mani hai hoi adu adu orgadi mayam sumain to rose ai battery su yam yaudre hoji phawa ngai biramba aina haining ba hai tar gadi ngasai ai chaksa bagi live se thar ga dum thabo thamam ba se dum ngai biramba hoji phawa dum yeng biramba mayam se sima du gi mak de thagat chari ai to bi mal khang bo chari adu bu ai mayam gi khalaga live se kuina thaning bani adu ka soi hoji ki oina di upai lai roi dure maram di ai ge phone se battery su yaw se laktre adu maina battery su yaudana last switch off taba fawba dum thambado adu ai pam de du maina khang khang tawdi tawning de battery shock kadam ni ko adana mayam ngasi gi disai wai da lab solution na ba honar ge mayam hayeng ju lai dana ko hayeng sundays days da hayeng na ngai biramo pung ma pan gi ngai biramo hayeng so dana live thar kani du da mo ngai na ngasi wai sanari su maina ngai na wai sana se aduga si bogi marak si da ko live thar ki bog si gi marak si da channel si da changaga aigi video thagat ki ba mayam do ai video thagat pa mayam de yeng da ba so yarong mani ko handa ki hafta da ina offer gi matang da video se khara mana ti ga mong thajan khara bane ba aduna notification lak ta ba so yarong mani ko mayam yeng da ba adum ba do changa ga yeng biramo hayeng amuk thengna se aduga hayeng so ngai na ngasi wari sanai se sumaina hayeng so ngai na sana se harau ta yam na ko nok ta nai khoi sumaina yak tang so nok thok pa awa ba ko thol le aduga khoi gi mind depression leiba tension leiba so mayam su ko le na ko aduna masi su nungai ba makhala mani sumaina nungai thok mani se mayam lana khanba su leiramoi leiba su leiramoi aduga leitana ba su haire aduna gunai or se mung thabal kyam kure nang yambagi pini hairak li se hoji phawa amta pidi nang oina ready oiro haire chume do su yai ko sumwari nungai na ba to bani sauna ko sau ki ba yaw soi ki ba yaw ra su hai ai kem ta sau de sau bu kem hai te adu na ai su wari nungai na ba na sum ngam nang ngam nga ke sum pa khong khong ki bani da soi ba ina soi ni yarong mani ai su myoi bani na hai ba da lo ni mu sum ne a leite aro asoi ba hai se myoi ba ba se asoi bi manai ne hainari ne ko mi live ba da soi ni myoi ba khodi kamai soi ro aduna soi gi ba khoti ba yaw da ka su waro ba thamna ro si pu adugum ba do ai thamam ne su khande mayam su thambam su thok tabra ina khalle aduna
ꯑꯩꯒꯤ ꯁꯣꯏꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄ ꯀꯩꯗ ꯑꯗꯨꯝ ꯃꯁꯤ ꯇꯧꯏ ꯁꯤ ꯇꯧꯏ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯂꯧꯒꯦ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯂꯩꯁꯥꯕꯤꯅꯤꯁꯦ ꯀꯥꯎꯔꯕ ꯈꯪꯗꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯩ ꯀꯣ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯈꯨꯗꯣꯝꯕꯤ ꯎꯪꯕꯗ ꯉꯝꯕ ꯑꯣꯏꯖꯔꯣ ꯈꯨꯗꯣꯝꯕꯤꯗꯣ ꯎꯪꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯒꯨꯗ ꯅꯥꯏꯠ ꯏꯖꯧ ꯍꯣꯏ ꯍꯣꯏ ꯑꯩ ꯈꯨꯗꯣꯝꯕꯤꯗ ꯎꯪꯕ ꯉꯝꯕ ꯑꯣꯏꯔꯒꯦ ꯑꯩꯈꯣꯏꯗꯤ ꯆꯥꯝꯃꯅꯤ ꯆꯥꯛ ꯆꯥꯎꯑꯣ ꯆꯥꯎꯑꯣ ꯑꯩꯈꯣꯏꯗꯤ ꯆꯥꯝꯃꯅꯤ 100ꯅꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯑꯣ ꯕꯦꯇ꯭ꯔꯤ ꯄꯥꯔꯁꯦꯟꯗꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯥꯛꯆꯔꯒꯦ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯐꯨꯜꯂ ꯆꯥꯔꯖ ꯇꯧꯁꯜꯂꯀꯥꯟꯗ ꯑꯃꯨꯛ ꯍꯧꯔꯛꯀꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯊꯣꯛꯑ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯅ ꯑꯃꯨꯛ ꯈꯥꯝꯅꯗꯣꯏꯅꯤꯗ ꯀꯨꯏꯗ꯭ꯔꯕꯅꯦ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏꯗꯣ ꯂꯧꯔꯣꯍꯦ ꯆꯠꯂꯒꯦ ꯍꯥꯏꯔꯤꯌꯦ ꯂꯣꯏꯔꯣꯍꯦ ꯆꯠꯂꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯈꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯗꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯆꯦꯅꯦꯜꯗ ꯆꯪꯉꯀꯥꯟꯗ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯛ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯞ ꯑꯅ ꯊꯣꯛꯂꯛꯄꯗꯣ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯥꯏꯞꯇꯨ ꯇꯦꯛ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯡꯗ ꯁꯖꯦꯁꯟ ꯆꯠꯈꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯦ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯗꯨꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯕ ꯍꯔꯥꯎꯅ ꯇꯨꯝꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯋꯥ ꯄꯣꯊꯥꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯣꯏꯔꯒꯦ ꯍꯥꯏꯔꯒ ꯃꯤꯅꯤꯠ 5 ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯁꯣꯌꯦꯜꯅ ꯍꯥꯏꯔꯤꯉꯩꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯁꯣꯌꯦꯜ ꯅꯪ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯕꯅꯤꯅ ꯍꯌꯦꯡ ꯅꯪ ꯆꯪꯉꯛꯄꯒ ꯑꯩꯒꯤ ꯂꯥꯏꯚꯇ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯥꯏꯛ ꯑꯃ ꯇꯧꯔꯒ ꯁꯤꯌꯥꯔ ꯑꯃ ꯇꯛ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯍꯌꯦꯡ ꯐꯝꯕ ꯂꯦꯞꯄꯨ ꯇꯧꯔꯅꯤ ꯑꯩꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯑꯩ ꯉꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯟꯅ ꯅꯣꯛꯁꯜꯂꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯦ